ko karamtana takpide haba taagazu ko manipur je pasa pari ba kholi mem se masagi oina nuai gi ba hogolaiba myam sida free da oigera ko loksing gyan oina ba manipur da any apaw company som ama yengbiro mana hogolaiba myam sida knowledge kam pibige loksing kam pibige som kai kana ba phange manipur da di som as manipur gi achauba hotel am lai manipur gi achauba hospital am lai laibadi myam lai birang mani ba moidagi nang kari tamjan ningai kari phange please type on the comments som kari phange amtang haina sine ko kaimta phangde ko abe adegi thoicha adegi linchoi ko adegi leo ko adu phangam taragadi som asi smai legidram ta haina sine ko we need more leaders akhoi lamdam sida leaders pudi myam leibiramani ko the politician ya adugi myam leramani ba ko nahangna moidigi expect toroga nongonda kari hengat kem ta haina sine ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤꯕ ꯅꯪꯒꯤ ꯂꯤꯗꯔꯁꯅꯦꯅ ꯅꯪꯅ ꯈꯟꯖꯔꯤꯗꯣ ꯑꯗꯨꯗꯒꯤꯅꯦ ꯅꯪ ꯅꯣꯡꯃꯒꯤ ꯅꯪ 1%ꯇ ꯑꯣꯏꯔꯁꯨ ꯃꯣꯏꯗꯒꯤ ꯅꯪ ꯀꯥꯟꯅꯕ ꯑꯃ ꯐꯪꯍꯧꯕ꯭ꯔꯥ ꯀꯣ ꯅꯪꯒꯤ ꯂꯥꯏꯐꯇꯨꯗ ꯀꯣ ꯃꯣꯏꯗꯒꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯑꯣꯏꯇꯥꯔꯁꯨ ꯐꯪꯉꯝ ꯇꯥꯔꯒꯗꯤ ꯅꯪ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯅꯪꯅ ꯄꯩꯁꯥ ꯂꯩꯇ꯭ꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ ꯀꯣꯛ ꯀꯩꯝ ꯊꯣꯛꯇ꯭ꯔꯦꯅ ꯍꯥꯏꯕ ꯃꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇ꯭ꯔꯦꯅ ꯍꯥꯏꯗꯣ ꯌꯨ ꯅꯤꯗ ꯑ ꯔꯥꯏꯠ ꯃꯦꯟꯇꯣꯔ ꯅꯝꯕꯔ ꯋꯥꯟ ꯅꯪ ꯑꯣꯖꯥ ꯑꯐꯕ ꯑꯃ ꯀꯣ ꯌꯥꯝ ꯊꯤꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯌꯥꯝꯁꯤ ꯊꯥꯖꯕꯤꯌꯣ ꯁꯣꯝꯅꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯣꯖꯥꯁꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯖꯥꯅ ꯇꯥꯛꯑꯒꯗꯤ ꯌꯥꯝ ꯊꯨꯅ ꯍꯩꯒꯟꯕꯅꯦꯕ ꯀꯩꯒꯤꯅꯣ ꯑꯣꯖꯥꯁꯤꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯋꯦꯕ ꯌꯥꯝꯅ ꯂꯨꯒꯗꯕ ꯄꯣꯠꯁꯦ ꯌꯥꯝ ꯂꯥꯏꯊꯣꯛꯍꯜꯂꯒꯅꯦ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯑꯗꯨꯅ ꯑꯩꯅ ꯁ꯭ꯇꯦꯞ ꯑꯍꯨꯝ ꯈꯤꯇꯪ ꯑꯩ ꯇꯥꯛꯆꯔꯝꯒꯦ ꯀꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩ ꯁꯤꯗꯩꯁꯤꯗ ꯊꯤꯑꯣꯔꯤ ꯀꯔꯤ ꯀꯔꯥ ꯅꯠꯇꯕ ꯇꯥꯛꯆꯔꯤꯕ ꯄꯣꯠꯁꯦ ꯁꯣꯝꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯝꯃꯣꯕ ꯑꯩ ꯍꯣꯝꯋꯔꯛꯁꯨ ꯄꯤꯖꯔꯛꯀꯦ ꯑꯗꯨꯅ are you guys ready pen and paper inakta fazana leibi targadine type on the comment bio let's bring it on ka mayam pen and paper fazana lei targadi comment ta ibiramo bio haibigi maramdi let's bring it on have any go let's do it awesome awesome thank you Hira Susma Deepa Dinku awesome nice nice cool Sanjit, Asif, Marina, Surjit, Albert, Apui, Devananda Yunam, Asa Kumar, Degi Bila, Premjit, thank you, Meamna, Smaina Ibira Pose. Let's bring it on. Poro Horze Gahavido. She's nine on the su Yamna Nuai, Meambu, Tatsari. Aduna. Thank you, everyone. I thazai ko I'm saying day one dagi song na pen and paper ko I okay iro na haide ko I bio EBO na haibani aduna yargadi pangam da number na taba ko hai instruction number da sana follow tong si ma'am aduga mayam su sida luxury worker se taxury worker se sana digest or matung da yamna kana ba lesson number kak mayam su pubigo. So, having said that, my friend, we gotta start this game right now. Okay. Mayam yung ko. You know the future. Nang na oiningi ba ko nangi future je nang decided to money ba angang orikanda su to money. Adagi graduation lo ibada su nang kara confused la money. Class 12 la ibada su som confused la money. Hujikse som yumban bo oiren khalo ko som couple life the line kan biro adagi som je halaman yam oiren kan biro ko like senior citizens sa jum yam yaw idana ko like chahi yankhai sure 60 sure 50 sure na ma'am yawbiram gani aduna ai ma'am da ngasidi aina asuru hariba sigi company je ai kamaina hoki ge ha matam da ai yum da gi hobiba company ne ma'am ko sigi je imana ingonda yam thin thina chaigiba ko aidi oiroi kholoi online da kamaina nang kaidogdino like tambalur matungda nang kaigino mi machana swaina government ki job thidana ama tawdana kotana tawi nahakna
Subhasni Khuraijamgido Eko Chatlagadina Amutang left Biro Amuka Mukchango Mayam Atopodasu Song Whitetragadi Dum Haibiro Subhasni Kitangi Oibra Ko Mayam Nuairgadi sound clear na Haibiro Ko I Hojadrikan Jida Ko Nungai Ko sound clear thank you Nungai Drasudum Nungai Habiu sound do Ko Ma'am ayambana nungaitaragadi Subhasnigido amutang check tawbiu sound do ko aduga ka yadragasu akhoi support leibani ko adum moiga adum tanaraga amukam changbirakpani thank you okay ma'am ayambana sound se ma'am na somda nungai na haibirabnina ko ai huji dum hoi software issues kumba adagi issues leibiramgani ko adudi mayam ai haujalage ko mayam sida yengiro ahanbada ko akhoi yengdoriba kanose aigi future haitare ko aigi future se kanamtana la asembiro shima ko no ko you are the only person you will build your own future ko aigi punsi oigara ima ipana di class 12 pukte phasana sembire ko simadi I very much appreciate aigi ima baba ko I yam tina thankful loy moina ngasi sembiraktana ayusi si film de yaujarakpaneba but amakhakti lai aina engineering tamba horko matamda aigi babagi adagi aigi imagi ko hoi care tawde di haro care di dum tawiba tawdabu aina chatkadoriba aigi journey je sidai sida ima babagi knowledge loksing gyan je masinadi yarakte ko mem matamjida kaidawi isagi khar puthokchagani mi khar tani ko information je akhoi da watteba akhoi da haibi gadaba ko mi myam leba ko adubu aina pick tawduse karamba information no ai hakna choose tawraga aigi career se kamaina semgani habadi aingona takpi na base kanam lekte manipur ai ira dum haramge somgi di laibibra nangna career ma choose jana choose tawram dai ko I'm not just talking about job am to win taba nangi future ama nangna semjarage na harpa matam dana aduda support to biba yam thina nangonda clear henba e bungo nangdi si tamjalu aduga ne nang sumaina oiduni adugi lambi myam do step by step nanga phasana loinaraga chatpiba miyoiba nangbu phasana support to biba mi leitari nang si gi phiyam nang si leigadro I don't think so ko adu leitabani na akhoi gi lamdam sida ne myam paisa leitabi problem nate number 1 ko mentor of hava am thina wa le khoi lam sida aduga masana hana tawgiba lambi oyoba natragadi ai sunglo loroi mayam na ngasi aingondagi tam kari gi damakta tamdoino na haitargadi na manipur gi nang any companies aphawa maharo you name it any companies in the state of manipur ko aiga thabak tawdaba ai nang thenaroi ko aduna mayamna aigi future chatpa matamda aihakna sida vehicle na question leje mayam ubi ko vehicle na example oina khanbiyo aihak se thangmai bandai neba I'm from mayam ai thangmai bandai ni ko aina thangmai bandai na moirang buk chatke hai matamda na just take an example aina khongna chatlagadi ai matam kyam changni ko aduki matik ai matam nam thi changani ba changoidro kaigumba aina cycle da chatke hai taragadi cycle da su ai matam se adum like pung mari manga taruk mukti changani ba kaigumba aina gari macha da chatke hai taragadi ai moirang se like pung ama khitang hen gadra ko amaga minute kun kun tramo ada aina kaigumba amuk khogi kano hai tare four wheeler da natra car da chat taragadi pung amagi manungdadi sunam ki yorni ba adumain tawdana nahaki journey da su nangna karamba makhalgi vehicle choose tawge ba ai khongna chattoira cycle na chattoira ai car na chattoira ai jet na chattoira amadi nang khanba mathok tadro before you start your journey sida nang paisa paiba loi tokro ba
ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯐ꯭ꯌꯨꯆꯔꯗꯣ ꯅꯪ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯗꯤꯁꯥꯏꯠ ꯇꯧꯗꯅ ꯀꯅꯥ ꯂꯥ ꯇꯥꯛꯄꯤꯗꯣꯏꯅꯣ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯑꯩꯗꯤ ꯑꯩ ꯐ꯭ꯌꯨꯆꯔꯗ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯄꯥꯝꯃꯤ ꯑꯩ ꯁꯨꯃꯥꯏꯅ ꯌꯨꯝꯗꯒꯤ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯄ ꯄꯥꯝꯃꯤ ꯌꯥꯝꯅ ꯇꯞꯅ ꯇꯧꯕ ꯊꯨꯅ ꯇꯧꯕ ꯆꯥꯡꯆꯠ ꯑꯃꯗ ꯇꯧꯕ ꯁꯤ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯂꯩ ꯃꯌꯥꯝ ꯁꯤ ꯀꯅꯥꯗ ꯗꯤꯄꯦꯟ ꯇꯧꯒꯦ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯗꯣꯏꯔꯥ ꯅꯪꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯗꯣꯏꯔꯥ ꯇꯥꯏꯞ ꯑꯣꯟ ꯗꯤ ꯀꯣꯃꯦꯟꯠ ꯑꯩꯅ ꯚꯦꯍꯤꯀꯜ ꯆꯨꯁ ꯇꯧꯕꯁꯦ ꯀꯣ ꯑꯩ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯗꯣꯏꯔꯕ ꯑꯩ ꯌꯥꯝ ꯊꯨꯅ ꯇꯧꯅꯤꯡꯉꯤ ꯑꯩ ꯇꯞꯅ ꯆꯠꯅꯤꯡꯉꯤ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯑꯗꯨꯝꯗꯤ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩꯗꯤ ꯁꯣꯏ ꯍꯩꯇꯦꯅ ꯀꯣ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯃꯌꯥꯝꯅ ꯗꯤꯁꯥꯏꯠ ꯇꯧꯕ ꯑꯣꯡꯂꯤ ꯌꯨ ꯁ꯭ꯇꯥꯔꯇꯤꯡ ꯐ꯭ꯔꯣꯝ ꯌꯨ ꯏꯁ ꯗ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯚꯦꯍꯤꯀꯜ ꯁꯤꯗ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯄꯔꯥꯡ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯅꯪꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦ ꯀꯣ ꯏꯠꯁ ꯌꯨ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯤꯗꯤꯅ ꯅꯪ ꯆꯥꯝꯃꯔꯛ ꯆꯦꯟꯖ ꯇꯧꯕ ꯌꯥꯅꯤ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯚꯦꯍꯤꯀꯜ ꯆꯨꯁ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯄ꯭ꯔꯗꯛ ꯌꯣꯟꯗꯣꯏꯅꯣ ꯀꯔꯝꯕ ꯁꯔꯚꯤꯁ ꯌꯣꯟꯗꯣꯏꯅꯣ ꯁꯤ ꯂꯣꯏꯅꯃꯛ ꯊꯩꯗꯣꯛꯈ꯭ꯔꯒꯅꯦ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩ ꯃꯌꯥꯝꯗꯣ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯒꯦꯕꯀꯣ ꯂꯦꯠ ꯃꯤ ꯑꯥꯁꯛ ꯌꯨ ꯗꯤꯁ ꯀꯣ ꯂꯤꯁꯟ ꯚꯦꯔꯤ ꯀꯤꯌꯔꯐꯨꯜꯂꯤ ꯀꯣ ꯑꯩ ꯁꯤ ꯀ꯭ꯂꯣꯖ ꯇꯧꯒꯦꯕ ꯀꯣ ꯂꯤꯁꯟ ꯇꯨ ꯗꯤꯁ ꯃꯌꯥꯝ ꯁꯤ ꯌꯥꯝ ꯊꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯅꯤꯀꯣ ꯃꯨꯟꯅ ꯇꯥꯎ ꯃꯌꯥꯝ ꯀꯃꯥꯏ ꯃꯌꯥꯝꯅ ꯑꯥꯛꯁꯨꯔ ꯑꯦꯀꯥꯗꯃꯤꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯐꯦꯁ ꯍꯥꯟꯅ ꯎꯕ꯭ꯔꯥ ꯀꯝꯄꯅꯤ ꯍꯥꯟꯅ ꯎꯕ꯭ꯔꯥ ꯖꯁ ꯇꯥꯏꯞ ꯑꯣꯟ ꯗ ꯀꯣꯃꯦꯟ ꯑꯩ ꯍꯥꯟꯅ ꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯑꯥꯁꯨꯔ ꯍꯥꯟꯅ ꯎꯕ꯭ꯔꯥ ꯇꯥꯏꯞ ꯑꯣꯟ ꯗ ꯀꯣꯃꯦꯟ ꯀꯅꯥꯅ ꯎꯒꯦ ꯑꯝꯇ ꯍꯥꯏꯅꯁꯤꯅꯦ ꯑꯥꯁꯨꯔ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ ꯍꯥꯟꯅ ꯎꯔ ꯆꯪꯉꯛꯈꯤꯕ꯭ꯔꯕ ꯃꯌꯥꯝ ꯑꯩꯒ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯉꯥꯡꯖꯕ ꯇꯧꯖꯕ ꯃꯌꯥꯝꯅ ꯎꯕꯤꯔꯒ ꯆꯪꯉꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯥꯛꯁꯨꯔꯅ ꯕ꯭ꯔꯦꯟ ꯑꯝꯗ ꯆꯪꯉꯛꯈꯤꯕ꯭ꯔꯥ ꯁꯤ ꯑꯅꯤꯁꯦ ꯑꯝꯇꯪ ꯊꯥꯅꯁꯤꯅꯦ ꯐꯦꯁꯇ ꯅꯥꯏꯁ ꯑꯩ ꯍꯥꯟꯅ ꯎꯔꯝꯒꯅꯤ ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯁꯨꯔꯁꯦ ꯍꯥꯟꯅ ꯁꯨꯡꯇꯥ ꯇꯥꯁꯨ ꯇꯥꯔꯝꯃꯣꯏꯕ ꯍꯣꯏ ꯑꯩꯒꯤ ꯁꯛꯄꯨꯗꯤ ꯅꯪ ꯍꯥꯏꯔꯞꯇꯤ ꯎꯔꯝꯃꯅꯤꯕ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯁꯨ ꯃꯌꯥꯝ ꯌꯦꯡꯉꯣꯕ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡ ꯃꯌꯥꯝꯅ ꯑꯁ ꯕ꯭ꯔꯦꯟꯗꯤꯡ ꯑꯗꯨꯗꯥꯅ ꯍꯥꯏꯕꯅꯦꯀꯣ ꯀꯝꯄꯅꯤꯒꯤ ꯕ꯭ꯔꯦꯟ ꯑꯃ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯃꯇꯝ ꯌꯥꯝ ꯊꯤꯅ ꯆꯪꯉꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯝꯄꯅꯤꯗꯨꯁꯨ 100% ꯍꯤꯡꯅꯤ ꯍꯥꯏꯕ ꯒꯦꯔꯦꯟꯇꯤ ꯀꯩꯝ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯑꯩꯍꯥꯛꯇꯤ ꯑꯩꯗꯤꯅꯦ ꯅꯣꯡ ꯆꯨꯒꯦꯔꯥ ꯑꯩ ꯑꯗꯨꯝ ꯑꯣꯏꯅꯤ ꯂꯩꯈꯣꯝ ꯃꯔꯛꯇ ꯆꯪꯉꯨꯒꯦꯔꯥ ꯑꯩ ꯑꯗꯨꯝ ꯑꯣꯏꯅꯤ ꯂꯥꯏꯔꯕ ꯑꯣꯏꯒꯦꯔꯥ ꯑꯩ ꯑꯗꯨꯝ ꯑꯣꯏꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯒꯦꯔꯥ ꯑꯩ ꯑꯗꯨꯝ ꯑꯣꯏꯅꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯔꯒꯦꯔꯥ ꯑꯩ ꯑꯗꯨꯝ ꯑꯣꯏꯅꯤꯕ ꯑꯩꯗꯤ ꯆꯦꯟꯖ ꯇꯧꯕ ꯅꯪ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯟꯇꯤꯜ ꯑꯦꯟ ꯑꯟꯂꯦꯁ ꯑꯩꯅ ꯁꯤꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯑꯩꯒꯤ ꯃꯤꯡ ꯑꯩꯒꯤ ꯁꯛꯐꯝ ꯑꯩꯒꯤ ꯌꯨꯝꯅꯥꯛ ꯀꯣ ꯁꯤ ꯅꯪ ꯆꯦꯟꯖ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯖꯁ ꯇꯦꯜ ꯃꯤ ꯀꯣ ꯑꯗꯨꯅ ꯀꯣ ꯌꯨ ꯋꯤꯜ ꯅꯦꯚꯔ ꯒonna ꯆꯦꯟꯖ ꯌꯨ ꯀꯣ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯍꯥꯟꯅ ꯁꯦꯝꯒꯠꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯣ ꯀꯣ ꯌꯨ ꯅꯤꯠ ꯇꯨ ꯇ꯭ꯔꯦꯟ ꯌꯨ ꯅꯤꯠ ꯇꯨ ꯄ꯭ꯔꯦꯛꯇꯤꯁ ꯌꯨ ꯅꯤꯠ ꯇꯨ ꯂꯔꯟ ꯑꯗꯨꯅꯅꯦ ꯁꯨꯔꯗ ꯆꯪꯉꯛ ꯇꯥꯔꯗꯤ ꯅꯨꯡꯇꯤꯒꯤ ꯂꯔꯟ ꯇꯧꯕ ꯍꯥꯏꯁꯦ ꯌꯨ ꯅꯤꯠ ꯇꯨ ꯂꯔꯟ ꯑꯦꯚ꯭ꯔꯤ ꯁꯤꯡꯒꯜ ꯗꯦ ꯀꯣ ꯑꯩꯁꯨ ꯃꯤꯒꯤ ꯊꯕꯛ ꯌꯥꯝꯅ ꯐ꯭ꯔꯤꯗ ꯇꯧꯔꯛꯏ ꯑꯩ ꯍꯨꯏꯗꯨꯅ ꯊꯕꯛ ꯇꯧꯔꯛꯏ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯑꯕꯅꯤ ꯀꯣ ꯑꯩ ꯃꯤꯒꯤ ꯃꯌꯥꯡ ꯃꯆꯥꯒꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯁꯤꯌꯣ ꯑꯃꯈꯛꯀꯤ ꯑꯩ ꯇꯝꯃꯛꯏ ꯀꯣ ꯃꯣꯏꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ ꯃꯌꯥꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯇꯥꯕꯤꯔꯝꯃꯅꯤꯀꯣ ꯑꯗꯤꯠꯇ ꯕꯤꯔꯂꯥ ꯐꯥꯏꯅꯥꯟꯁ ꯑꯅ ꯀꯣ ꯃꯣꯏ ꯑꯗꯨꯝ ꯏꯟꯗꯤꯌꯥꯒꯤ ꯔꯤꯆꯦꯁ ꯃꯦꯟꯒꯤ ꯃꯔꯛꯇ ꯃꯣꯏ ꯑꯗꯨꯝ ꯆꯟꯕꯅꯤ ꯑꯗꯨꯒꯤ ꯁꯤꯌꯣꯁꯤꯅ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯂꯥꯡꯅꯔꯛꯈꯤꯒꯦꯗꯀꯣ ꯃꯌꯥꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯒꯨꯒꯜꯗ ꯑꯦꯛꯁꯦꯜꯒꯤ ꯇꯝꯃꯤꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯁꯦ ꯑꯍꯤꯡꯒꯤ ꯄꯨꯡ 1:30ꯗ ꯍꯩꯅꯤꯡꯉꯒꯗꯤ ꯅꯪ ꯑꯗꯨ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯇꯝ ꯂꯩꯇꯦ ꯑꯗꯨꯝ ꯉꯥꯏꯍꯟꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯍꯩꯅꯤꯡꯕ ꯀꯧꯕꯅꯤ ꯁꯔ ꯑꯣꯀꯦ ꯐꯥꯏꯟ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩ ꯑꯗꯨꯝ ꯉꯥꯏꯖꯒꯦ ꯑꯩ ꯍꯩꯍꯧꯔꯗꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯝꯃꯛꯈꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯂꯨꯄꯥ ꯑꯍꯥꯟꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯇꯪꯈꯥ ꯍꯥꯏꯗꯣꯏꯔꯥ ꯁꯦꯂꯔꯤ ꯍꯥꯏꯗꯣꯏꯔꯥ ꯃꯩꯇꯩꯂꯣꯟꯗꯅ ꯇꯣꯂꯣꯞ ꯍꯥꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯇꯣꯂꯣꯞꯁꯦ ꯋꯦꯕꯁꯥꯏꯠ ꯑꯃ ꯁꯥꯕꯒꯤ ꯂꯨꯄꯥ 8,000 ꯃꯨꯛꯇꯪ ꯐꯪꯕꯁꯦ ꯁꯤꯁꯤꯅ ꯑꯩ ꯊꯥ 6 ꯑꯃ ꯑꯩ ꯁꯦꯂꯔꯤꯁꯦ ꯑꯗꯨ ꯑꯍꯥꯟꯕꯅꯦꯕ ꯑꯩꯅ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯇ ꯆꯪꯉꯛꯄ ꯃꯇꯝ ꯍꯣꯏ ꯆꯨꯝꯅꯒꯤ ꯁꯦꯂꯔꯤ ꯐꯪꯕꯗꯨꯗꯤ ꯑꯗꯨꯗꯤ ꯇꯣꯡꯉꯥꯜꯂꯤꯀꯣ ꯑꯩꯅ ꯏꯁꯥꯒꯤ ꯍꯩꯖꯔꯤꯕ ꯁ꯭ꯀꯤꯜꯁꯤꯅ ꯇꯥꯜꯂꯛꯄꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯄꯩꯁꯥꯁꯦ ꯂꯨꯄꯥ 8,000 ꯈꯛꯇꯅꯤ ꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯗꯩꯁꯤꯗ ꯃꯇꯝ ꯊꯥꯗꯗꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯜꯂꯣꯕ ꯑꯩꯅ ꯉꯁꯤ
ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯃꯇꯝ ꯊꯥꯗꯔꯤꯁꯤꯕꯨ ꯆꯨꯝꯃꯕ? am I taking the right decision? ꯑꯩꯅ ꯉꯁꯤ ꯑꯥꯁꯨꯔꯗ ꯆꯪꯉꯛꯏꯁꯦ ꯃꯁꯤ ꯔꯥꯏꯠ ꯗꯤꯁꯤꯖꯟꯂ ꯁꯤꯁꯨ ꯍꯪꯉꯣꯕ ꯀꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯥꯛꯑꯒ ꯂꯣꯏꯅꯃꯛ ꯍꯩꯅꯤ, ꯂꯣꯏꯅꯃꯛ ꯄꯩꯁా ꯄꯥꯏꯍꯜꯂꯅꯤ, ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯑꯩ ꯂꯣꯏꯅꯃꯛ ꯆꯦꯟꯖ ꯇꯧꯅꯤ, ꯑꯩ ꯂꯥꯏ ꯅꯠꯇꯦ ꯀꯣ ꯑꯩ ꯑꯣꯅꯦꯁꯂꯤ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯐꯦꯜ ꯑꯣꯏꯅꯤꯕ, ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯌꯥꯝ ꯆꯦꯟꯈꯤꯅꯤꯕ, ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯀꯔꯣꯔꯄꯇꯤ ꯑꯣꯏꯅꯤ, ꯑꯣꯏꯁꯨ ꯑꯣꯏ ꯀꯣ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯁꯦꯝꯖꯈꯤꯕ ꯀꯝꯄꯅꯤꯁ ꯐꯣꯔ ꯗ ꯂꯥꯁ 2 yearsꯁꯤꯗ ꯍꯦꯜꯊ ꯀꯦꯌꯔꯒꯤ ꯁꯦꯛꯇꯔꯗ, ꯆꯥꯅ ꯊꯛꯅꯕꯗ, ꯐ꯭ꯂꯥꯏꯠꯇ, ꯑꯗꯒꯤ ꯀꯣꯆꯤꯡꯒꯤ ꯕꯤꯖꯤꯅꯦꯁꯇ, ꯑꯗꯩ ꯑꯃꯅ ꯁꯅꯥ ꯂꯨꯄꯥꯒꯤ ꯕꯤꯖꯤꯅꯦꯁꯇ, ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯞ ꯀꯝꯄꯅꯤꯁ ꯃꯌꯥꯝ ꯑꯃ ꯏꯁꯤꯡꯒꯤ, ꯉꯥꯔꯤꯒꯤ, ꯉꯥꯇꯥꯏꯒꯤ ꯂꯩꯔꯤꯕ ꯃꯆꯥ 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 ꯑꯩꯅ ꯁꯦꯝꯖꯈꯤꯕ ꯂꯩ ꯀꯣ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯑꯩ ꯀꯣ ꯑꯩꯁꯨ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯐ꯭ꯔꯤꯗ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯇꯥꯛꯊꯣꯔꯛꯏꯁꯦ, ꯅꯣꯏꯁꯨ ꯇꯝꯖꯧꯕ, ꯑꯩꯅ ꯐꯪꯉꯛꯇꯕ ꯃꯌꯥꯝꯗꯣ ꯑꯩ ꯃꯌꯥꯝꯗ ꯄꯤꯕꯅꯦꯕ ꯀꯣ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯍꯩꯗꯣꯔꯤꯕ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯁꯦ ꯗꯤꯁ ꯏꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯗꯛꯅꯤꯀꯣ ꯃꯌꯥꯝ, ꯏꯠꯁ ꯅꯣꯠ ꯁꯝꯊꯤꯡ ꯑꯩꯅ ꯕꯤꯜ ꯇꯧꯕ ꯅꯠꯇꯦ, ꯑꯩꯁꯨ ꯑꯩꯒꯤ ꯃꯦꯟꯇꯣꯔ ꯁꯤꯗꯥꯔꯠ ꯔꯥꯖꯁꯦꯈꯔ, ꯔꯁꯦꯜ ꯕ꯭ꯔꯟꯁꯟ, ꯕꯤꯛ ꯁ꯭ꯇ꯭ꯔꯥꯏꯖꯔꯁ, ꯕꯤꯂꯤ ꯖꯤꯟ, ꯒ꯭ꯔꯦꯟ ꯀꯥꯔꯗꯣꯟ, ꯁꯦꯜꯁ ꯑꯩ ꯒ꯭ꯔꯦꯟ ꯀꯥꯔꯗꯣꯟꯗꯩ ꯇꯝꯃꯛꯏ, ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯇ ꯇꯧꯔꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯑꯁꯦꯡꯕ ꯑꯩꯅ ꯇꯝꯃꯛꯈꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯁꯤꯗꯥꯔꯠ ꯔꯥꯖꯁꯦꯈꯔ ꯏꯟꯗꯤꯌꯥꯒꯤ ꯇꯣꯞ ꯀꯣꯆꯅꯤ, ꯃꯥꯒ ꯑꯩꯒ ꯀꯩꯅꯣꯗ ꯂꯩꯕꯅꯤꯀꯣ, ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ, ꯑꯗꯒꯤ ꯁꯦꯀꯦꯟꯗ ꯔꯁꯦꯜ ꯕ꯭ꯔꯟꯁꯟ ꯑꯅ ꯀꯣ ꯌꯨ ꯑꯦꯁꯇꯒꯤ ꯕꯣꯖꯦꯑꯥꯏꯗꯣꯍꯣꯗꯒꯤ ꯑꯩ ꯃꯉꯣꯟꯗꯒꯤ ꯐꯅꯦꯜ ꯇꯝꯃꯤ, ꯏꯟꯇꯔꯅꯦꯠꯇ ꯌꯥꯝ ꯊꯨꯅ ꯀꯣ ꯀꯃꯥꯏꯅ ꯁ꯭ꯀꯤꯜꯁ ꯀꯃꯥꯏꯅ ꯍꯩꯒꯠꯂꯛꯀꯅꯤ, ꯍꯩꯔꯤꯕ ꯁ꯭ꯀꯤꯜꯁꯦ ꯀꯃꯥꯏꯅ ꯑꯩ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯛꯀꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯀꯣ ꯑꯩ ꯉꯁꯤꯕꯨꯛꯇ ꯏꯟꯇꯔꯅꯦꯁꯅꯦल ꯂꯦꯚꯦꯜꯗ ꯑꯩ ꯀ꯭ꯂꯥꯏꯟꯠ 3ꯀ ꯋꯔꯛ ꯇꯧꯃꯤꯟꯅꯩ, ꯃꯅꯤꯄꯨꯔꯒꯤ ꯂꯦꯚꯦꯜꯗ ꯀꯣ ꯀ꯭ꯂꯥꯁꯤꯛ, ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ, ꯖꯦꯁꯤꯌꯥꯔꯤ, ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯝ ꯁꯣꯔꯠ ꯑꯣꯐ ꯀꯝꯄꯅꯤꯁ ꯀꯣ ꯃꯆꯥ ꯃꯆꯥ, ꯑꯗ ꯑꯩꯅ ꯁꯦꯝꯒꯠꯈꯤꯕ ꯁꯥꯇ꯭ꯔ ꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯁꯛꯁꯦꯁ ꯁ꯭ꯇꯣꯔꯤꯁ ꯃꯌꯥꯝ ꯂꯩꯕꯅꯤ ꯀꯣ ꯑꯩ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯔꯛꯀꯦ ꯑꯍꯤꯡꯒꯤ ꯅꯨꯡꯊꯤꯟꯒꯤ ꯅꯨꯡꯗꯥꯡꯒꯤ ꯈꯪꯗꯒꯩ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯇ꯭ꯔꯦꯟ ꯇꯧꯔꯛꯄꯅꯤ, ꯑꯗꯨꯒ ꯁꯞꯄꯣꯔꯠꯁꯨ ꯂꯩ ꯀꯣ ꯁꯞꯄꯣꯔꯠꯇ ꯅꯣꯏ ꯀꯔꯝꯕ ꯀꯣꯆꯤꯡꯗꯅꯣ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯂꯥꯏꯐꯇ ꯅꯪꯅ ꯈꯪꯗ꯭ꯔꯀꯥꯟꯗ ꯇꯥꯟꯅꯅꯕ ꯈꯣꯠꯅꯅꯕ ꯑꯩ ꯑꯗꯨꯁꯨ ꯄꯤꯌꯦꯕ, ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯤꯄꯨꯔꯗꯩꯅ ꯀ꯭ꯂꯤꯛ ꯇꯧꯈꯤꯕ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯥꯁ ꯌꯔ ꯀꯣ ꯑꯥꯏ ꯑꯣꯜꯔꯦꯗꯤ ꯍꯤꯠ 1.25 CR इन द लास्ट 1 year को मणिपुर याम हैजरुदना तानब नते मैमनसु नुंसीबीदना को छात्र लिसिंग अनि हुजिपुदे छात्र लिसिंग 10 आई कम्युनिटी द लई चाही अनि सिदा छात्र लिसिंग 10 जे फ्री द याम लोई ताकपीबा चैलेंज मैम लोजो पैसासु लई फ्री गिसु मैम लई सिदा सिदा खोई आसुरी एकेडमी मनुंग सिदा हुजिक मी लिसिंग 10 लई मैम को पैसा लेत्रे फ्री द तमनब मैम लई पैसा लेजरे को नंग हेन्ना फजन यांग चटके नंग खंजरो को अदगी नंग वन ऑन वन फजन तमनिंगे अदुगिसो खोई ऑप्शन लोई पीबा आईदी पैसा लेत्रे न लंबी मांगदो तौगनु आसुर लाक्तार नंग हेल्प लोबा ए आईजे पैसा अमता लेत्रे उजे पैसा पर करी तौबा यानी कमाइन तौसिगे कई अदुदि खोई पीरीदना ऑप्शन दे को नंग पैसा लेत्रेगदी नुंतिगे नंग तमजोबा आई फ्री दना चाही चुप्पा नंग तमजो अइना नंगोदे लुपा अम लौदौजु लेते को हाइत्रे तानो सिदा अइना स्टाफ अइ हुजिक 10 मु लई को मोइदा हेनजो अइना अइना तंबा अखोइदगी अम्मा चंगो मोबाइल दे कइनो मसा चंगो मखा दे गना नो मै लोइ लाफ्रो हां प्रीमल प्रो हां से सिंगाइ दं मते लेट्स गो सी सेटअप तौर सी दं प्रो है माइक प्रो या स्टोंगा कांदा sorry guys मैं को मैं इसे कितन मुट करे I backup ta no problem we'll fix it
ꯑꯣꯀꯦ ꯑꯣꯀꯦ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨ ꯀꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯃꯩꯁꯦ ꯃꯊꯛꯀꯤꯁꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯁꯨ ꯀꯩꯅꯣ ꯇꯧꯕ ꯈꯤꯇꯪ ꯃꯅꯤꯄꯨꯔꯒꯤ ꯃꯩꯅꯤ ꯃꯌꯥꯝ ꯀꯣ ꯑꯩ ꯋꯦꯕ ꯑꯗꯨꯝ ꯁꯝꯖꯔꯛꯀꯦ ꯃꯌꯥꯝ ꯗꯣꯟ ꯋꯥꯔꯤ ꯑꯥꯏ ꯑꯦꯝ ꯍꯤꯌꯔ ꯑꯣꯀꯦ ꯃꯌꯥꯝ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯀꯣ ꯁꯤ ꯑꯩ ꯃꯊꯛꯀꯤꯗ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯁꯦ ꯑꯣꯐꯤꯁ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯑꯗꯨ ꯁꯥꯕꯗ ꯑꯩꯈꯣꯏꯁꯨ ꯕꯦꯀꯞꯁꯦ ꯍꯧꯖꯤꯛ ꯍꯥꯞꯇ꯭ꯔꯤꯕꯀꯣ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯇꯧꯖꯕꯅꯤ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯂꯧꯗꯅ ꯑꯗꯒꯤ ꯌꯥꯝ ꯆꯥꯎꯗꯅ ꯇꯧꯖꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯈꯔꯗꯣ ꯑꯩ ꯃꯌꯥꯝꯗꯁꯨ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯀꯣ ꯑꯗꯨꯅ ꯁꯤꯌꯔ ꯇꯧꯕꯅꯤ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏꯅ ꯑꯩ ꯈꯜꯂꯦ ꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝ ꯑꯩꯈꯣই ꯃꯊꯛꯇ ꯕꯦꯀꯞ ꯂꯩꯇꯕ ꯑꯗꯨꯅꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯩ ꯁꯤꯟꯖꯔꯛꯑꯒꯦ ꯌꯥꯔꯅꯤ ꯌꯥꯔꯅꯤ alright okay nice memories to remember DK awesome ꯑꯗꯒꯤ ꯑꯣꯀꯦ ꯃꯌꯥꯝ ꯁꯥꯎꯟ ꯂꯣꯏꯅꯃꯛ ꯇꯥꯔꯒꯗꯤꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯖꯤꯜꯂꯁꯤ ꯀꯣ ꯇꯥꯃꯅꯤ ꯀꯣꯃꯦꯟ ꯀꯣ if you are ready let's go sound okay good ꯇꯥꯏꯞ ꯀꯣꯃꯦꯟ ꯃꯌꯥꯝ GTZ ꯅꯦ good to go ꯑꯅ GTZ ꯅ good to go ꯑꯅ ꯑꯣꯀꯦ ꯃꯤ ꯍꯟꯗꯦ awesome awesome good to go good to go good to go ma'am thank you everyone thank you all right ko Roshan adagi Sarat ko thank you everyone it's awesome ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯐꯥꯏꯔ ꯇꯧ ꯇꯥꯔꯗꯤꯅꯦ I'll teach you uh, now we can start the actual game ko ꯃꯌꯥꯝꯗ screen share ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ okay ꯑꯣꯀꯦ ꯃꯌꯥꯝ ꯁ꯭ꯀ꯭ꯔꯤꯟ ꯂꯣꯏꯅꯃꯛ ꯎꯕꯤꯔꯝꯒꯅꯤꯅ ꯑꯩ ꯊꯥꯖꯩ ꯀꯣ ꯃꯌꯥꯝ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯎ ꯇꯥꯔꯒꯗꯤ ꯑꯣꯀꯦ ꯑꯩ ꯍꯥꯟꯅ ꯎꯏ ꯃꯌꯥꯝ ꯁ꯭ꯀ꯭ꯔꯤꯟꯁꯨ ꯁꯣꯏꯗꯃꯛꯀꯤ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯀꯣ awesome thank you everyone yes good to go nice thank you alright so ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤꯒꯤ 3 daysꯀꯤ ꯆꯦꯂꯦꯟꯖꯁꯤꯗ ꯑꯩ ꯕ꯭ꯂꯨꯄ꯭ꯔꯤꯟꯁꯨ ꯉꯁꯥꯏ ꯃꯌꯥꯝꯗ ꯎꯠꯆꯈ꯭ꯔꯦ ꯀꯣ ꯁꯤꯁꯦ ꯃꯩ ꯍꯥꯏꯐꯦꯠꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤꯗ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯁꯤ ꯑꯣꯚꯔꯑꯣꯜ ꯑꯝꯇ ꯍꯥꯏꯖꯒꯦꯕ ꯁꯤꯗ ꯑꯩꯅ ꯚꯦꯍꯤꯀꯜ ꯑꯅ ꯍꯥꯏꯁꯦ ꯀꯔꯝꯕ ꯄ꯭ꯔꯗꯛ ꯈꯜꯂꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯍꯥꯛꯅ ꯌꯨꯝꯗꯒꯤ ꯑꯣꯏꯇꯥꯔꯁꯨ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯖꯗꯦ ꯑꯩꯗꯤ ꯅꯣꯂꯦꯖ ꯂꯩꯖꯗꯦ ꯑꯩꯗꯤ ꯋꯥꯈꯜ ꯀꯩꯝ ꯊꯣꯛꯇ꯭ꯔꯦ ꯑꯩꯗꯤ ꯍꯥꯎꯁ ꯋꯥꯏꯐꯅꯤ ꯑꯩꯗꯤ ꯑꯁꯥ ꯑꯩ ꯀꯔꯤꯝꯇ ꯎꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯗꯣ ꯈꯪꯗ꯭ꯔꯦ ꯀꯅꯥꯝꯇꯁꯨ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣꯅ ꯈꯪꯗꯕꯗꯣ ꯅꯝꯕꯔ ꯋꯥꯟ ꯁꯣꯝꯅ ꯀꯣ ꯇꯧꯗꯣꯔꯤꯕ ꯊꯕꯛꯇꯣ ꯁꯣꯝ ꯀ꯭ꯂꯦꯔꯤꯇꯤ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯈꯪꯁꯨ ꯈꯪꯗ꯭ꯔꯦ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯐꯖꯅ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯁꯣꯝꯅ ꯈꯟꯗꯣꯔꯤꯕ ꯒꯥꯔꯤꯗꯤ ꯄ꯭ꯔꯗꯛꯅꯤꯀꯣ ꯀꯔꯝꯕ ꯄ꯭ꯔꯗꯛ ꯌꯣꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯅꯤ ꯌꯥꯝ ꯊꯨꯅ ꯌꯣꯜꯂꯛꯀꯅꯤ ꯑꯗꯒꯤ ꯀꯣ ꯄ꯭ꯔꯗꯛ ꯌꯣꯟꯕ ꯈꯛꯇ ꯅꯠꯇꯕꯤꯗ ꯀꯔꯝꯕ ꯄ꯭ꯔꯗꯛꯅꯣ ꯃꯌꯥꯝꯅ ꯌꯥꯝ ꯂꯥꯏꯅ ꯑꯦꯐꯣꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏꯗꯒꯤ ꯂꯩꯕ ꯉꯝꯗꯣꯏꯁꯦ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯇꯣ ꯃꯌꯥꯝ ꯑꯩ ꯄꯤꯒꯦ ꯌꯥꯕ꯭ꯔꯥ ꯀꯣ if you want ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯅꯉꯣꯟꯗ ꯏꯟꯚꯦꯁ ꯇꯧꯋꯦ ꯀꯩꯝ ꯍꯥꯏꯔꯣꯏꯀꯣ you will invest zero money ꯀꯣ ꯁꯨꯔꯗ ꯂꯥꯛꯑꯒ ꯅꯪ ꯁꯤꯗꯩꯁꯤꯗ ꯂꯥꯛ ꯄꯨꯊꯣꯛꯇꯅ ꯕꯣꯔꯥ ꯑꯃ ꯄꯨꯊꯣꯛꯇꯅ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯔꯣꯏ ꯄꯩꯁꯥ ꯂꯩꯇ꯭ꯔꯒꯁꯨ ꯄ꯭ꯔꯗꯛꯇꯣ ꯑꯩꯅ ꯄꯤꯔꯒꯦ ꯅꯪ ꯌꯣꯟꯕꯩ ꯊꯕꯛꯇꯨꯁꯨ ꯑꯩ ꯇꯥꯛꯄꯤꯒꯦꯕ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯑꯗꯨꯒ ꯅꯪꯁꯨ ꯄꯩꯁꯥ ꯇꯥꯟꯖꯔꯣ ꯀꯣ ꯅꯪꯒꯤ ꯐꯦꯃꯤꯂꯤꯗ ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯖꯅꯤꯡꯉꯤꯕ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯪꯅ ꯈꯖꯤꯛꯇꯪ ꯑꯣꯏꯇꯥꯔꯁꯨ ꯀꯣ ꯅꯪꯅ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯎꯔꯒ ꯅꯪꯅ ꯀꯥꯟꯅꯖꯕꯗꯣ ꯀꯣ ꯑꯗꯨ ꯅꯪ ꯐꯪꯖꯈꯣꯕ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯑꯃꯨꯛ ꯂꯩꯕꯤꯔꯝꯒꯅꯤ ꯖꯣꯕ ꯇꯧꯔꯦ ꯄꯩꯁꯥ ꯄꯤꯔꯒ ꯖꯣꯕ ꯇꯧꯕ ꯀꯣ ꯄ꯭ꯔꯥꯏꯚꯦꯠꯀꯤꯗ ꯃꯌꯥꯝ ꯖꯣꯕ ꯄꯤꯔꯒ ꯄꯨꯟꯁꯤꯗ ꯇꯧꯒꯅꯨ ꯅꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯄꯥꯝ ꯇꯥꯔꯗꯤ ꯁꯨꯔꯗ ꯖꯣꯏꯟ ꯇꯧ ꯂꯥꯎ ꯁ꯭ꯀꯤꯜꯁꯤ ꯅꯪ ꯈꯤꯇꯪ ꯍꯩꯌꯣꯕ ꯑꯩꯁꯨ ꯃꯤ 50 ꯂꯧꯔꯤꯁꯤꯗꯤ
ꯑꯥꯛꯁꯨꯔꯗꯒꯤ ꯇꯝꯕ ꯂꯣꯏꯈꯤꯕ ꯁꯥꯇ꯭ꯔ ꯑꯥꯛꯁꯨꯔꯗ ꯑꯃꯨꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯃꯌꯥꯝꯁꯤ ꯀꯥꯎꯕꯤꯒꯅꯨ ꯀꯣ ꯑꯩ ꯍꯥꯏꯔꯤꯡ ꯇꯧꯕꯗ ꯃꯤ 50 ꯄ꯭ꯂꯁ ꯍꯥꯏꯔ ꯇꯧꯕꯅꯦ ꯃꯃꯥꯡꯒꯤ ꯕꯦꯠꯁꯇ ꯀꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯔ ꯇꯧꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯇꯝꯕ ꯂꯣꯏꯔꯦꯅ ꯁꯣꯝ ꯐ꯭ꯔꯤꯗ ꯂꯩꯗꯧ ꯅꯠꯇꯦꯕ ꯀꯣ ꯑꯗꯒꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯀꯣ ꯀꯣꯏꯁꯟ ꯑꯃꯅ ꯑꯩꯅ ꯍꯧꯖꯤꯛ ꯌꯣꯜꯂꯤꯕ ꯄ꯭ꯔꯗꯛ ꯇꯥꯏ ꯇꯥꯏ ꯀꯣ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯇꯤꯝꯗꯒꯤ ꯅꯣꯏ ꯃꯤꯠ ꯅꯣꯏ ꯁꯥꯎꯟ ꯂꯥꯛꯑꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯃꯤ 3 ꯂꯩꯔꯤꯁꯦ ꯂꯣꯏꯅꯃꯛ ꯊꯣꯛꯑꯣ ꯀꯣ ꯑꯃꯈꯛꯇꯪ ꯂꯩꯔꯣ ꯑꯣꯀꯦ ꯁꯣ ꯗ ꯀꯣꯏꯁꯟ ꯏꯁ ꯀꯣ ꯁꯤꯗꯩꯁꯤꯗ ꯉꯥꯏꯈꯣꯀꯣ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯇꯪ ꯁꯦꯝꯖꯔꯛꯀꯦ alright just give me 1 second ꯑꯣꯀꯦ ꯑꯍꯥꯟꯕꯗ ꯅꯍꯥꯛ ꯀꯔꯝꯕ ꯄ꯭ꯔꯗꯛ ꯌꯣꯜꯂꯒꯗꯤ ꯀꯣ ꯍꯥꯏꯗꯤ ꯏꯟ ꯗ ꯅꯦꯛꯁ 48ꯇꯒꯤꯅ 72 ꯑꯋꯥꯔꯁꯇ ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯅꯪꯁꯨ ꯃꯥꯔꯀꯦꯠꯇ ꯌꯣꯟꯕ ꯑꯩꯅ ꯇꯝꯕꯤꯔꯅꯤꯕ ꯌꯣꯜꯂꯤꯕ ꯄ꯭ꯔꯗꯛꯁꯦ ꯑꯩꯈꯣꯏꯅ ꯄꯤꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯃ ꯅꯪ ꯕ꯭ꯂꯥꯏꯟꯗ ꯍꯥꯟꯅꯗꯤ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯇꯧ ꯁꯤꯗ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯌꯥꯝꯅ ꯈꯟꯖꯜꯂꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯈꯟ ꯂꯩ ꯇꯥꯔꯒꯗꯤ ꯅꯪ ꯑꯣꯏꯔꯔꯣꯏ ꯀꯣ ꯇꯥꯛꯏꯕ ꯄꯣꯠꯇꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯀꯣ ꯂꯥꯛꯄꯤꯔꯤꯁꯦ ꯃꯌꯥꯝ ꯑꯩꯕꯨ ꯊꯥꯖꯕꯩꯅꯦꯕ ꯑꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯪꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯂꯧꯒꯗ꯭ꯔꯥ ꯂꯧꯔꯣꯏꯗ꯭ꯔꯥ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯂꯧꯔꯣꯏꯗꯣꯏ ꯇꯥꯔꯗꯤ ꯃꯌꯥꯝ ꯀ꯭ꯂꯥꯁꯁꯦ ꯑꯗꯨꯝ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯊꯣꯛꯈꯤ ꯌꯥꯔꯦ ꯀꯣ ꯑꯗꯨꯃ ꯀꯥꯟꯅꯔꯔꯣꯏ ꯀꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯝꯇ ꯌꯦꯡꯖꯒꯦ ꯀꯣ ꯀꯩꯒꯨꯝꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ 5ꯅꯤ ꯈꯛꯇꯅꯤꯗꯅ ꯑꯩ ꯅꯉꯣꯟꯗ ꯆꯍꯤ ꯑꯃ ꯍꯥꯏꯗꯦ ꯊꯥ 6 ꯑꯃ ꯍꯥꯏꯗꯦ ꯀꯣ ꯁꯣꯝ ꯅꯨꯃꯤꯠ 5ꯅꯤ ꯀꯣ ꯈꯤꯇꯪꯈꯛ ꯏꯟꯗꯣꯏꯔꯥ ꯏꯜꯂꯣꯏꯗꯣꯏ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟ ꯏꯔꯛꯇꯕꯈꯩ ꯑꯩ ꯏꯜꯂꯔꯣꯏꯅ ꯑꯩ ꯂꯧꯖꯔꯒꯦ ꯂꯥꯏꯗꯤ ꯌꯥꯔꯣꯏ ꯀꯣ ꯌꯨ ꯅꯤꯠ ꯇꯨ ꯐꯣꯀꯁ 110% ꯑꯗꯔꯋꯥꯏꯁ ꯅꯪ ꯔꯤꯖꯜ ꯐꯪꯉꯣꯏ ꯀꯣ ꯇꯧꯖꯩ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ 100% ꯀꯩꯅꯣ ꯇꯧꯔꯛꯑꯣꯕ ꯑꯣꯜ ꯏꯟ ꯇꯧꯔꯛꯑꯣ ꯐꯣꯀꯁ ꯇꯧꯔꯛꯑꯣ ꯑꯗꯨꯒꯤ ꯏꯁꯇ꯭ꯔꯦꯇꯖꯤꯗꯤ ꯑꯩ ꯀꯩꯗ ꯑꯩ ꯂꯣꯏ ꯄꯤꯖꯒꯦ ꯇꯧꯕꯇꯕꯨ ꯗ ꯀꯣꯏꯁꯟ ꯏꯁ ꯑꯥꯔ ꯌꯨ ꯔꯦꯗꯤ ꯇꯨ ꯆꯦꯂꯦꯟꯖ ꯋꯤꯠ ꯃꯤ ꯀꯣ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯥꯁ ꯅꯠꯇꯦ ꯆꯦꯂꯦꯟꯖ ꯇꯧꯖꯩ ꯍꯥꯏꯕꯅꯤ ꯆꯦꯂꯦꯟꯖ ꯀꯣ ꯑꯥꯔ ꯌꯨ ꯔꯦꯗꯤ ꯐꯣꯔ ꯗ ꯆꯦꯂꯦꯟꯖ ꯀꯣ ꯅꯪꯒꯤ ꯂꯩꯖꯕ ꯄꯨꯝꯕꯗꯣ ꯂꯣꯏ ꯄꯨꯊꯣꯔꯛꯑꯣ ꯑꯩꯁꯨ ꯄꯨꯊꯣꯔꯛꯀꯦ ꯑꯗꯨꯒ ꯐꯨꯒꯥꯏꯅꯖꯦꯕ ꯀꯣ ꯇꯤꯟꯅꯖꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯟꯅ ꯐꯨꯒꯥꯏꯅꯕ ꯅꯪꯒꯤ ꯅꯔꯤꯟ ꯈꯪꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯐꯕ ꯉꯥꯛꯇ ꯆꯤꯟꯅ ꯁꯨꯝ ꯊꯨꯝꯕ ꯉꯥꯡꯕꯗꯣ ꯑꯩ ꯍꯩꯅꯗꯦ ꯍꯩꯁꯨ ꯍꯩꯇꯦ ꯀꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯆꯦꯂꯦꯟꯖ ꯇꯧꯈꯥꯏꯖꯦ ꯍꯥꯏꯇꯥꯔꯦ ꯆꯦꯂꯦꯟꯖ ꯍꯥꯏꯁꯦ ꯀꯣ ꯈꯔꯗꯤ ꯋꯥ ꯇꯥꯔꯦ ꯀꯣ ꯑꯗꯨꯅ ꯁꯨꯔꯒꯤ ꯑꯦꯅꯤ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄꯗ ꯑꯩ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯀꯣ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏꯗꯤ ꯅꯪꯗꯣ ꯑꯅꯥꯗꯔ ꯚꯔꯖꯟ ꯑꯃ ꯄꯨꯊꯣꯛꯀꯦ ꯅꯪ ꯄꯩꯁꯥ ꯇꯥꯟꯕ ꯇꯥꯟꯗꯕ ꯁꯥꯏꯗ ꯊꯝꯃꯣꯕ ꯅꯪꯅ ꯍꯥꯟꯅ ꯈꯪꯖꯔꯝꯗꯕ ꯂꯩꯖꯔꯝꯗꯕ ꯁ꯭ꯀꯤꯜꯁ ꯑꯣꯏꯒꯦꯔꯥ ꯅꯣꯂꯦꯖ ꯑꯣꯏꯒꯦꯔꯥ ꯀꯃꯥꯏꯅ ꯋꯛ ꯇꯧꯗꯣꯏꯅꯣ ꯑꯩ ꯐ꯭ꯌꯨꯆꯔꯗꯣ ꯀꯃꯥꯏꯅ ꯗꯤꯁꯥꯏꯠ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯄꯣꯠꯇꯣ ꯍꯥꯟꯅ ꯇꯝꯃꯣ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯕꯤꯀꯣꯁ ꯌꯨ ꯔꯤꯌꯦꯂꯤ ꯗꯖꯟ ꯅꯣ ꯅꯊꯤꯡ ꯑꯕꯥꯎꯠ what's going on in my life what type of decision I'll be taking for my future in order to fulfill my future needs so let's get back to work ꯌꯦꯡꯉꯣ ꯁꯤꯗ ꯅꯦꯛꯁꯇ ꯁꯤꯒꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯔꯤꯕ ꯄ꯭ꯔꯗꯛꯇꯨꯃ ꯀꯣ ꯄ꯭ꯔꯗꯛꯇ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯑꯩꯗꯤ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛ ꯌꯣꯟꯗꯣꯏꯔꯥ ꯅꯝꯕꯔ 1 ꯀꯣꯏꯁꯟꯁꯦ ꯀꯣ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯌꯥꯕ ꯃꯤꯠꯅ ꯈꯣꯡꯅ ꯎꯕ ꯑꯩꯈꯣꯏꯅ ꯑꯦꯃꯥꯖꯣꯟꯗꯒꯤ ꯑꯩꯈꯣꯏꯅꯒ ꯑꯦꯃꯥꯖꯣꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯁꯣꯝꯅ ꯂꯩꯕꯤꯔꯤꯕ ꯀꯣ ꯑꯦꯅꯤ ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯒꯦꯔꯥ ꯂꯥꯏꯔꯤꯛꯄꯨ ꯑꯣꯏꯒꯦꯔꯥ ꯐꯤꯕꯨ ꯑꯣꯏꯒꯦꯔꯥ ꯈꯣꯡꯎꯞꯄꯨ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛꯀꯤ ꯑꯥꯏꯇꯦꯝꯁꯇꯅꯦꯕ ꯀꯣ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯗꯤꯖꯤꯇꯦꯜꯒꯤ ꯑꯩꯈꯣꯏꯅ ꯁꯣꯐꯋꯦꯔ ꯌꯣꯟꯒꯦꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯇꯥꯏꯞ ꯑꯣꯐ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯖꯤꯇꯦꯜ ꯀꯣ ꯁꯤꯃ ꯁꯤꯗ ꯌꯣꯟꯕꯤꯒꯦꯔꯥ ꯑꯗꯒꯤ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯤꯅꯔꯤꯕ ꯁꯔꯚꯤꯁ ꯀꯣ ꯑꯗꯩ ꯁꯔꯚꯤꯁꯁꯦ ꯃꯈꯜ ꯑꯅꯤ ꯂꯩ ꯑꯃꯅ ꯐꯤꯖꯤꯀꯦꯜꯂꯤ ꯄꯤꯕ ꯁꯔꯚꯤꯁ ꯑꯃ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯑꯣꯟꯂꯥꯏꯟꯗ ꯄꯤꯕ ꯁꯔꯚꯤꯁ ꯑꯃ ꯑꯗꯒꯤ ꯅꯝꯕꯔ 3ꯗ ꯀꯣꯆꯤꯡ ꯇꯧꯕ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯂꯔꯁꯀꯨꯝꯕ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯃꯌꯥꯝꯁꯦ ꯀꯣ
ꯍꯥꯏꯗꯤ ꯀ꯭ꯂꯥꯁ ꯑꯣꯏꯅ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯒ꯭ꯌꯥꯟꯒꯤ ꯂꯧꯁꯤꯡꯒꯤ ꯁꯤꯒꯨꯝꯕ ꯀꯔꯝꯕ ꯄ꯭ꯔꯗꯛꯅꯣ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯨꯁ ꯇꯧꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯁꯤꯗꯅꯤꯀꯣ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯐꯦꯜ ꯑꯣꯏꯗꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯐꯦꯜ ꯑꯣꯏꯔꯤꯁꯦ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦꯀꯣ ꯀꯔꯝꯕ ꯄ꯭ꯔꯗꯛ ꯌꯣꯜꯂꯒꯗꯤ ꯑꯩ ꯁꯤ ꯐꯤꯜꯁꯤꯗ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯌꯥꯅꯤ ꯁ꯭ꯀꯦꯜ ꯇꯧꯕ ꯌꯥꯅꯤ ꯁꯤ ꯍꯥꯟꯅ ꯗꯤꯁꯥꯏꯠ ꯐꯖꯅ ꯇꯧꯒꯗꯧꯅꯦ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯨꯅ ꯀꯩꯒꯨꯝꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯨꯁ ꯇꯧꯈ꯭ꯔꯕ ꯑꯗꯥꯏꯗ ꯑꯗꯨꯝ ꯅꯪ ꯂꯦꯞꯄꯣ ꯀꯣ ꯉꯜꯂꯤꯀꯥꯟꯗꯨꯗ ꯌꯥꯝ ꯆꯪꯁꯤꯜꯂꯨꯅꯨ ꯑꯗꯨꯅ ꯍꯥꯎ ꯇꯨ ꯆꯨꯁ ꯗ ꯔꯥꯏꯠ ꯄ꯭ꯔꯗꯛ ꯏꯟ ꯗ ꯃꯥꯔꯀꯦꯠ ꯑꯍꯥꯟꯕꯗꯗꯤꯅꯦ ꯍꯩꯇ꯭ꯔꯒꯗꯤꯅꯦ ꯅꯪꯒꯤ ꯑꯣꯖꯥꯈꯩꯅ ꯄꯤꯕꯗꯣ ꯑꯗꯨꯝ ꯂꯧꯑꯣꯕ ꯁꯤꯗꯩꯁꯤꯗ ꯑꯑꯣ ꯑꯄꯥ ꯌꯥꯝ ꯁꯥꯕꯤꯔꯨꯅꯨ ꯀꯣ ꯅꯪꯅ ꯍꯩꯇꯕꯩꯅꯤ ꯅꯪ ꯐꯦꯜ ꯑꯣꯏꯔꯤꯗꯣ ꯁꯤꯃ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯣ ꯍꯩꯇ꯭ꯔꯒꯗꯤ ꯍꯥꯟꯅ ꯇꯝꯃꯣ ꯃꯤꯅ ꯄꯤꯔꯛꯄ ꯄ꯭ꯔꯗꯛꯇꯣ ꯚꯦꯔꯤꯐꯥꯏꯠ ꯇꯧꯔ ꯅꯉꯣꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯅꯣꯏꯗ ꯄꯤꯔꯛꯇꯣꯏ ꯄ꯭ꯔꯗꯛꯁꯤꯗꯤ ꯃꯥꯔꯀꯦꯠꯇ ꯑꯣꯜꯔꯦꯗꯤ ꯚꯦꯔꯤꯐꯥꯏꯠ ꯇꯧꯔꯦ ꯌꯥꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯅꯪ ꯂꯨꯄꯥ ꯑꯝꯇ ꯄꯨꯊꯣꯛꯇ꯭ꯔꯒꯁꯨ ꯄ꯭ꯔꯗꯛꯇꯣ ꯑꯩꯅ ꯄꯤꯗꯣꯔꯤꯗꯅ ꯑꯥꯁꯨꯔꯗ ꯀꯣ ꯑꯣꯡꯂꯤ ꯊꯋꯥꯏ ꯌꯥꯎꯕ ꯁꯥꯇ꯭ꯔꯗꯪꯗ ꯑꯩ ꯄꯤꯖꯒꯅꯤ ꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯂꯣꯏꯅꯃꯛꯇ ꯑꯃꯨꯛ ꯄꯤꯁꯜꯂꯨꯔꯒꯁꯨ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯦꯕ꯭ꯔꯤ ꯄꯔꯁꯟꯁꯤꯗ ꯌꯥꯎꯔꯤꯁꯦ ꯌꯥꯎꯔꯤꯕ ꯄꯨꯝꯅꯃꯛ ꯀꯣ ꯉꯁꯤꯁꯤꯗ ꯃꯤ 500ꯒꯤ ꯃꯊꯛꯇ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯁꯤ ꯂꯣꯏꯅꯃꯛ ꯍꯌꯦꯡ ꯌꯥꯎꯔꯛꯀꯅꯤ ꯑꯩ ꯇꯝꯕ ꯉꯝꯗꯦ ꯀꯣ ꯑꯗꯨꯅ ꯅꯝꯕꯔ ꯋꯥꯟ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯕ ꯁꯤ ꯃꯌꯥꯝ ꯐꯖꯅ ꯍꯩꯒꯗꯕ ꯁꯤꯗ ꯁꯣꯏꯔꯦ ꯅ ꯑꯗꯨꯝ ꯁꯣꯏꯔꯦ ꯅꯝꯕꯔ ꯇꯨ ꯂꯩꯔꯤꯕ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯈꯪꯍꯜꯂꯛꯀꯅꯤ ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯠꯁꯦ ꯃꯌꯥꯝꯗ ꯀꯥꯟꯅꯕ꯭ꯔꯥ ꯀꯥꯟꯅꯗꯕ꯭ꯔꯥ ꯑꯗꯒꯤ ꯑꯩ ꯑꯃ ꯂꯩꯍꯜꯂꯤ ꯀꯃꯥꯏꯅ ꯑꯦꯇꯦꯟꯁꯟ ꯀꯃꯥꯏꯅ ꯀꯦꯞꯆꯔ ꯇꯧꯔꯛꯀꯅꯤ ꯀꯣ ꯃꯣꯏꯅ ꯀꯃꯥꯏꯅ ꯄꯥꯝꯍꯜꯂꯛꯀꯅꯤ ꯃꯦꯁꯦꯖ ꯀꯃꯥꯏꯅ ꯄꯤꯔꯛꯀꯅꯤ ꯑꯗꯒꯤ ꯃꯥꯅ ꯄꯥꯝꯃꯤꯔꯥ ꯄꯥꯝꯗ꯭ꯔꯤꯔꯥ ꯑꯩ ꯐꯖꯅ ꯈꯪꯉꯀꯥꯟꯗ ꯑꯩꯒꯤ ꯔꯥꯏꯠ ꯑꯣꯗꯤꯌꯟꯁꯇ ꯑꯩ ꯌꯣꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤꯕ ꯀꯣ ꯏꯝꯐꯥꯜ ꯋꯦꯁꯇ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯗꯦꯇꯥꯗ 3,83,000 ꯂꯩꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯗꯦꯇꯥ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯏꯝꯐꯥꯜ ꯏꯁ ꯀꯣ ꯊꯧꯕꯥꯜ ꯀꯛꯆꯤꯡ ꯑꯗꯒꯤ ꯆꯥꯟꯗꯦꯜ ꯑꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯈꯔ ꯑꯩꯈꯣꯏꯅ ꯆꯥꯎꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯇꯥꯔꯦ ꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯇꯗꯤ ꯌꯥꯝ ꯂꯥꯏ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯣꯐꯂꯥꯏꯟꯗ ꯋꯥꯕ ꯋꯥꯅꯤ ꯂꯥꯁꯇ ꯄꯩꯁꯥ ꯑꯝꯇ ꯇꯤꯡꯗꯕꯤꯗ ꯅꯪ ꯁꯦꯜꯁ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯀꯣ ꯁꯦꯜꯁ ꯍꯩꯇꯥꯔꯒꯗꯤ ꯄꯩꯁꯥ ꯌꯥꯝ ꯂꯥꯏꯟ ꯇꯥꯜꯒꯅꯤ ꯁꯦꯜꯁ ꯍꯩꯇ꯭ꯔꯦ ꯅꯪ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯦ ꯅꯪ ꯄ꯭ꯔꯗꯛ ꯂꯩꯔꯦꯅ ꯈꯜꯂꯣ ꯃꯤꯅ ꯄꯥꯝꯃꯦꯅ ꯈꯜꯂꯣ ꯌꯣꯟꯕ ꯍꯩꯇꯕꯁꯤꯁꯨ ꯕꯤꯒꯦꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯀꯣ ꯏꯟ ꯗ ꯕꯤꯖꯤꯅꯦꯁ ꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯑꯣꯖꯥ ꯑꯃꯈꯛ ꯂꯩ ꯀꯣ ꯃꯥꯏ ꯃꯤꯡꯁꯦ ꯕꯤꯂꯤꯖꯤꯟ ꯇꯥꯏꯂꯣꯄꯤꯠꯁ ꯀꯣ ꯃꯣꯏꯅ ꯀꯩ ꯍꯥꯏꯔꯝꯒꯦꯗ ꯅꯪ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯂꯥꯁꯇꯅꯦ ꯅꯪ ꯁꯦꯜꯁ ꯇꯧꯕ ꯍꯩꯇ꯭ꯔꯕ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯅ ꯁꯦꯜꯁ ꯑꯁꯤ ꯃꯌꯥꯝ ꯅꯤꯡꯊꯧꯅꯦꯅ ꯍꯥꯏꯌꯦꯕ ꯅꯤꯡꯊꯧꯅꯦꯅ ꯅꯪ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯁꯦꯜꯁ ꯇꯧꯗ꯭ꯔꯤꯒꯤ ꯅꯪ ꯄꯩꯁꯥ ꯁꯨꯛꯇꯥꯟ ꯇꯥꯜꯂꯣꯏꯅ ꯍꯥꯏꯌꯦꯕ ꯃꯌꯥꯝ ꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯅꯪ ꯄ꯭ꯔꯗꯛꯁꯨ ꯂꯩꯁꯅꯨ ꯅꯪ ꯂꯩꯅꯤꯡꯕ ꯂꯩꯔꯣ ꯀꯣ ꯂꯥꯁꯇ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯪꯅ ꯄꯣꯠꯁꯦ ꯌꯣꯟꯕ ꯉꯝꯗ꯭ꯔꯤꯈꯩ ꯀꯣ ꯔꯦꯚꯤꯅ꯭ꯌꯨ ꯑꯝꯇ ꯅꯪ ꯇꯥꯟꯕꯁꯨ ꯉꯝꯃꯣꯏ ꯑꯗ ꯅꯪ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯩꯅꯤꯕ ꯕꯦꯛ ꯇꯨ ꯁ꯭ꯀ꯭ꯋꯥꯔ ꯋꯥꯟ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯨꯅ ꯁꯦꯜꯁꯁꯦ ꯕꯤꯖꯤꯅꯦꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯣ ꯑꯩꯈꯣꯏꯅ ꯄꯩꯁꯥꯔꯣꯝꯗ ꯑꯣꯟꯊꯣꯛꯄꯁꯦ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯤꯁꯨ which is one of the number one important in any business entrepreneur ꯑꯣꯏꯕꯤꯒꯦꯔꯥ ꯑꯗꯒꯤ ꯁꯣꯝ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯇꯧꯕꯤꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯕꯤꯕ ꯑꯣꯏꯒꯦꯔꯥ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯕ ꯑꯣꯏꯒꯦꯔꯥ ꯁꯤ ꯍꯩꯇ ꯌꯥꯗꯕ ꯀꯩꯅꯣꯅꯤꯀꯣ ꯁꯤ ꯐꯣꯔꯃꯨꯂꯥ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯇꯥꯛꯆꯒꯦ ꯃꯌꯥꯝꯗꯩꯅ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯇꯧꯖꯔꯤꯕ ꯗꯦ 1 ꯗꯦ 2 ꯗꯦ 3ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯏꯜꯂꯛꯄ ꯗꯦ ꯅꯝꯕꯔ 3ꯗ ꯃꯌꯥꯝ ꯁꯦꯜꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯑꯩꯅ ꯇꯥꯛꯆꯒꯅꯤꯕ ꯑꯗꯨꯒ ꯂꯥꯁ ꯗꯦꯗ ꯀꯣ ꯄ꯭ꯔꯗꯛꯁꯨ ꯑꯩꯅ ꯄꯤꯒꯅꯤ ꯉꯁꯤ ꯑꯩ ꯗꯦ 1ꯗꯁꯨ ꯄ꯭ꯔꯗꯛ ꯑꯩ ꯈꯔ ꯍꯥꯏꯖꯒꯦ ꯄ꯭ꯔꯗꯛꯁꯦ ꯁꯣꯝꯅꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯂꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯣꯝ ꯅꯝꯕꯔ 1 ꯀꯣ ꯑꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯍꯥꯟꯅ ꯐꯖꯅ ꯇ꯭ꯔꯦꯅꯤꯡꯁꯦ ꯐꯖꯅ ꯌꯥꯎꯕꯤꯔꯣ ꯌꯥꯎꯔ ꯃꯇꯨꯡꯗ ꯚꯦꯔꯤꯐꯥꯏꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯗꯛ ꯄꯤꯖꯅꯤꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯅꯩꯗꯅ ꯄ꯭ꯔꯗꯛꯇꯨ ꯄꯨꯔ ꯁꯨꯝ ꯆꯦꯟꯈ꯭ꯔꯗꯤ ꯑꯩ ꯇꯥꯅ ꯉꯝꯃꯣꯏꯀꯣ ꯃꯌꯥꯝ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯁꯨꯝ ꯍꯥꯏꯖꯔꯤꯅꯤ ꯁꯣꯝ ꯄ꯭ꯔꯗꯛꯇꯨ ꯄꯨꯔ ꯂꯣꯏ ꯆꯦꯟꯈ꯭ꯔꯗꯤ ꯀꯣ ꯑꯗꯨꯒꯤ ꯑꯩ ꯑꯃꯨꯛ ꯊꯧꯅꯕꯗꯣ ꯑꯩ ꯉꯝꯖꯔꯣꯏ ꯀꯣ ꯑꯗꯨꯅ ꯚꯦꯔꯤꯐꯥꯏꯠ ꯑꯣꯏꯕ ꯁꯣꯝꯅ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯩ ꯍꯥꯟꯅ ꯈꯤꯇꯪ ꯍꯥꯏꯖꯍꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯗꯤ ꯃꯤꯁꯨ ꯅꯪꯕꯨ ꯊꯥꯖꯔꯒ ꯅꯪ ꯄꯩꯁꯥ ꯑꯝꯇ ꯄꯨꯊꯣꯛꯇꯕꯤꯗ ꯅꯪꯉꯣꯟꯗ ꯂꯣꯏ ꯄꯤꯔꯛꯇꯣꯏꯅꯦ ꯍꯥꯟꯅ ꯀꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯐꯖꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣই ꯃꯁꯦꯟ ꯀꯣ
ꯌꯥꯅꯕ ꯑꯃ ꯊꯥꯖꯅꯕ ꯑꯃ ꯂꯣꯏꯔꯒ ꯄ꯭ꯔꯗꯛꯇꯣ ꯄꯥꯏꯕꯤꯔꯣ ꯀꯣ ꯑꯗꯨꯒꯅꯦ ꯁꯣꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣꯕ ꯊꯦꯡꯀ꯭ꯌꯨ ꯑꯣꯃꯥꯔ ꯀꯣ ꯑꯗꯨꯅ ꯄ꯭ꯔꯗꯛ ꯂꯧꯕ ꯃꯇꯝꯗ ꯚꯦꯔꯤꯐꯥꯏꯠ ꯇꯧꯕꯤꯔꯒ ꯁꯣꯝꯒꯤ ꯑꯥꯙꯥꯔ ꯀꯥꯔꯗ ꯄꯦꯟ ꯀꯥꯔꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯩꯈꯣꯏ ꯇꯤꯝꯗ ꯂꯣꯏ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯁꯣꯝꯅ ꯐꯖꯅ ꯂꯧꯕꯤꯔꯣ ꯌꯥꯔꯦꯀꯣ ꯑꯣꯀꯦ ꯁꯣ ꯇꯥꯗ꯭ꯔꯒꯗꯤ ꯁꯣꯝꯒꯤ ꯆꯦꯛ ꯑꯝꯇꯪ ꯇꯧꯕꯤꯔꯣ ꯀꯣ ꯆꯦꯛ ꯐꯖꯅ ꯇꯧꯕꯤꯔꯣ ꯍꯥꯟꯅ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯁꯤꯁꯤꯅ ꯀꯩꯅꯣꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯍꯥꯟꯕꯗ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯕ ꯁꯦꯀꯦꯟꯗ ꯑꯩꯅ ꯈꯜꯂꯤꯕ ꯀꯩꯅꯣꯗꯣ ꯄ꯭ꯔꯗꯛꯇꯣ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯃꯤꯅ ꯀꯃꯥꯏꯅ ꯄꯥꯝꯍꯜꯂꯛꯀꯅꯤ ꯃꯤꯒ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯀꯅꯤ ꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯁꯣꯝꯅ ꯇꯥꯛꯀꯗꯧꯅꯦꯕ ꯂꯥꯁꯇ ꯃꯤꯅ ꯄꯥꯝꯃꯦ ꯈꯪ ꯇꯥꯔꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯃꯣꯏꯗ ꯋꯥꯆꯦꯞꯁꯦ ꯁꯤꯖꯤꯟꯅꯔꯒ ꯀꯣ ꯑꯩ ꯌꯣꯜꯂꯛꯇꯣꯏꯅꯦꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯅꯦ ꯀꯣ ꯏꯟ ꯃꯥꯏ ꯀꯔꯤꯌꯔ ꯑꯩꯅ 2023ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ ꯀꯨꯟꯍꯨꯝꯗꯣꯏꯗ ꯑꯩꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯊꯥꯒꯠꯂꯦꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯣ ꯑꯗꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯏ ꯑꯩ ꯄꯩꯁꯥ ꯑꯝꯇ ꯇꯤꯡꯕ ꯅꯠꯇꯦ ꯀꯣ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯗꯤꯁꯦꯝꯕꯔꯗ ꯊꯥꯒꯠꯄꯅꯤ ꯑꯗꯨꯒ ꯖꯅꯋꯥꯔꯤ ꯃꯩ ꯐꯖꯅ ꯃꯤ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯄꯩꯁꯥ ꯁꯤꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯆꯦꯟꯖ ꯇꯧꯔꯣ ꯏꯐ ꯌꯨ ꯔꯤꯌली ꯋꯥꯟꯇꯦꯗ ꯇꯨ ꯑꯔꯟ ꯃꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯁꯤꯀ꯭ꯔꯦꯠꯁꯦ ꯇꯝꯅꯤꯡ ꯇꯥꯔꯗꯤ ꯇꯥꯏꯞ ꯑꯣꯟ ꯗꯤ ꯀꯣꯃꯦꯟ ꯑꯥꯏ ꯋꯥꯟ ꯁꯤꯀ꯭ꯔꯦꯠ ꯑꯅ ꯑꯝꯇ ꯏꯔꯣ ꯑꯩ ꯃꯌꯥꯝꯗ ꯁꯤꯀ꯭ꯔꯦꯠ ꯑꯃ ꯄꯤꯊꯣꯛꯀꯦ ꯁꯣꯝ ꯄꯩꯁꯥꯗꯤ ꯂꯣꯏ ꯇꯥꯅꯤꯡꯉꯅꯤ ꯀꯣ ꯑꯗꯣ ꯑꯩ ꯁꯤꯀ꯭ꯔꯦꯠ ꯑꯃꯈꯛ ꯑꯩ ꯍꯥꯏꯖꯒꯦ ꯑꯥꯏ ꯋꯥꯟ ꯁꯤꯀ꯭ꯔꯦꯠ ꯑꯅ ꯑꯣꯁꯝ ꯅꯥꯏꯁ ꯅꯥꯏꯁ ꯑꯣꯀꯦ ꯀꯨꯜ ꯊꯦꯡꯛ ꯌꯨ ꯔꯣꯍꯦꯟꯕ ꯑꯦꯂꯦꯛꯁ ꯔꯤꯀꯤ ꯅꯥꯏꯁ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯣꯟ ꯊꯦꯡꯛ ꯌꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯆꯦꯠꯇ ꯏꯔꯛꯄꯁꯦ ꯏꯠ ꯄꯥꯝꯁ ꯃꯤ ꯂꯦꯠꯁ ꯔꯣꯛ ꯑꯦꯟ ꯔꯣꯜ ꯑꯣꯀꯦ ꯑꯥꯏ ꯋꯥꯟ ꯁꯤꯀ꯭ꯔꯦꯠ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯔꯣ ꯏꯒꯦꯁꯨ ꯏꯁꯟꯖꯧ ꯁꯣꯝꯅꯅꯦ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯇꯥꯜꯂꯛꯀꯦꯅ ꯈꯜꯂꯝꯅꯤ ꯍꯧꯖꯤꯛꯁꯨ ꯈꯟꯕꯤꯔꯝꯒꯅꯤ ꯈꯟꯗꯕ꯭ꯔꯥꯅꯦ ꯀꯣ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗꯒꯤ ꯑꯩꯅ ꯁꯦꯜꯁ ꯇꯧꯔꯒꯦ ꯄꯩꯁꯥ ꯇꯥꯜꯂꯒꯦ ꯁꯨꯃꯥꯏꯅ ꯈꯜꯂꯗꯤ ꯂꯥꯜꯂꯦꯀꯣ ꯃꯌꯥꯝ ꯁꯤꯃ ꯌꯥꯔꯔꯣꯏ ꯑꯩꯅ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯟꯗꯣꯏꯅꯣꯅ ꯀꯃꯥꯏꯅ ꯇꯥꯟꯗꯣꯏꯅꯣ ꯀꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯅꯪ ꯁꯨꯛꯇꯥꯟ ꯇꯥꯟ ꯉꯝꯃꯣꯏ ꯑꯗꯨꯝ ꯋꯥꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯆꯦꯟꯖ ꯇꯧꯔꯣ ꯀꯃꯥꯏꯅ ꯆꯦꯟꯖ ꯇꯧꯔꯛꯇꯣꯏꯅꯣ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩ ꯃꯤꯒꯤ ꯃꯇꯦꯡ ꯑꯩ ꯀꯌꯥꯝ ꯄꯥꯡꯕ ꯉꯝꯗꯣꯏꯅꯣ ꯃꯥꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯑꯩ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯃꯥꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯁꯣꯝꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦꯕꯀꯣ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯅꯝꯕꯔ ꯋꯥꯟ ꯄꯩꯁꯥ ꯅꯠꯇꯦꯀꯣ ꯅꯪ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯇꯕ ꯀꯔꯤꯅꯣ ꯅꯪꯅ ꯑꯦꯛꯖꯦꯛꯠꯂꯤ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯅꯪ ꯀꯔꯤꯅꯣꯁꯦ ꯅꯪ ꯁꯣꯝ ꯈꯪꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯅꯝꯕꯔ ꯇꯨ ꯅꯪ ꯀꯔꯤꯝ ꯍꯩꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯀꯣ ꯁ꯭ꯀꯤꯜ ꯍꯥꯏꯔꯦ ꯅꯣꯂꯦꯖ ꯍꯥꯏꯔꯦ ꯅꯪ ꯀꯔꯤꯝ ꯈꯪꯉꯝꯈꯤꯔꯣꯏ ꯀꯩꯒꯤꯅꯣ ꯌꯨ ꯍꯦꯚꯟ ꯇ꯭ꯔꯥꯏ ꯅꯊꯤꯡ ꯌꯨꯝꯗ ꯁꯨꯝ ꯐꯝꯃ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯀꯅꯥ ꯂꯥꯛꯑ ꯅꯉꯣꯟꯗ ꯄꯤꯕꯤꯗꯣꯔꯤꯒꯦ ꯅꯝꯕꯔ ꯊ꯭ꯔꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯦ ꯅꯪ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯅꯪ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯁ꯭ꯇꯦꯞ ꯋꯥꯟꯗ ꯀꯩꯗꯧꯗꯣꯏꯅꯣ ꯇꯨꯗ ꯀꯩꯗꯧꯗꯣꯏꯅꯣ ꯊ꯭ꯔꯤꯗ ꯀꯩꯗꯧꯗꯣꯏꯅꯣ ꯐꯣꯔꯗ ꯀꯩꯗꯧꯗꯣꯏꯅꯣ ꯐꯥꯏꯚꯇ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯒꯤ ꯁ꯭ꯇꯦꯞ ꯇꯥꯛꯄꯁꯦ ꯅꯪ ꯁꯤꯗꯩꯁꯤꯗ ꯔꯥꯏꯠ ꯒꯥꯏꯗꯦꯟꯁ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯃꯦꯟꯇꯣꯔ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯅꯪꯕꯨ ꯈꯨꯠ ꯄꯥꯏꯕꯤꯔꯒꯅꯦ ꯅꯪꯅ ꯈꯣꯡ ꯊꯥꯡꯉꯤꯗꯣ ꯁꯣꯏꯔꯦ ꯅꯪ ꯁꯨꯃꯥꯏꯅ ꯊꯥꯡꯉꯨ ꯅꯪ ꯁꯨꯃꯥꯏꯅ ꯊꯥꯡꯉꯨ ꯅꯪ ꯑꯗꯨ ꯁꯣꯏꯔꯦ ꯌꯥꯔꯔꯣꯏ ꯁꯨꯃꯥꯏꯅ ꯊꯥꯡꯉꯨ ꯁꯨꯃꯥꯏꯅ ꯁꯤ ꯇꯥꯛꯄꯤꯒꯗꯧꯅꯦꯕ ꯕ꯭ꯂꯥꯏꯟ ꯁꯣꯠꯇ ꯀꯣ ꯁꯨꯝ ꯋꯥꯈꯜꯗ ꯁꯨꯝ ꯈꯜ ꯂꯩꯔꯒꯗꯤ ꯅꯪ ꯀꯃꯥꯏꯅꯅꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯊꯕꯛ ꯄꯥꯡꯊꯣꯔꯛꯇꯣꯏꯁꯤꯕꯣ ꯊꯕꯛ ꯇꯧꯔꯛꯄꯅ ꯍꯥꯏꯁꯦ ꯍꯥꯟꯅ ꯐꯖꯅ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯑꯗ ꯄꯪꯇꯧꯗꯗꯤ ꯇꯧꯁꯜꯂꯝꯃꯣꯏꯕ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯜꯂꯝꯒꯅꯤꯕ ꯑꯩꯅ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯀꯩꯅꯣ ꯀꯣ ꯈꯨꯗꯛꯇ ꯑꯁꯤ ꯄꯣꯠꯁꯦ ꯇꯧꯁꯜꯂꯒꯦ ꯖꯣꯕ ꯂꯥꯎ ꯇꯧꯁꯟꯕꯗꯨꯗꯤ ꯃꯗꯨꯗꯤ ꯀꯣ ꯗꯥꯎ ꯌꯥꯔꯒ ꯄꯥꯛꯈꯤꯕ ꯋꯥꯅꯤ ꯄ꯭ꯂꯥꯅꯤꯡ ꯌꯥꯎꯗꯕ ꯂꯣꯡ ꯇꯔꯝ ꯆꯠꯀꯦ ꯍꯥꯏꯗꯤ ꯅꯪꯁꯨ ꯄ꯭ꯂꯥꯅꯤꯡ ꯈꯔ ꯌꯥꯎꯒꯗꯧꯅꯤ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯛꯀꯦꯅ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯀꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯈꯟꯕꯤꯌꯣꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯑꯩ ꯃꯤꯒꯤ ꯃꯇꯦꯡ ꯀꯃꯥꯏꯅ ꯄꯥꯡꯗꯣꯏꯅꯣ ꯁꯤꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯄꯩꯁꯥ ꯇꯥꯟꯕꯗꯣ ꯈꯟꯕꯤꯔꯨꯔꯅꯨ ꯅꯪ ꯌꯨꯝꯗ ꯑꯗꯨꯝ ꯐꯝꯈꯣ ꯆꯥꯛ ꯈꯔ ꯊꯣꯡꯖꯤꯜꯂꯣ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯆꯥꯔꯣ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯣ ꯃꯄꯥꯟ ꯊꯣꯛꯂꯛꯑꯀꯥꯟꯗ ꯀꯣ ꯑꯩꯁꯨ ꯃꯤ 10,000 ꯂꯩꯌꯦꯅ ꯍꯥꯏꯗꯣ ꯃꯌꯥꯝꯗꯤ ꯈꯜꯂꯝꯒꯅꯤ ꯑꯩ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤꯅꯣꯅ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯑꯩ ꯃꯌꯥꯝꯗ ꯂꯥꯏꯔꯤꯛ ꯇꯥꯛꯇꯅ ꯈꯣꯠꯇꯅ ꯇꯝꯕꯤꯗꯅ ꯇꯥꯛꯄꯤꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯛꯏꯁꯤꯗꯤ
ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯔꯝꯕ ꯁꯥꯇ꯭ꯔ ꯍꯧꯖꯤꯛ ꯃꯥ ꯀꯝꯄꯅꯤ ꯑꯍꯨꯝꯒꯤ ꯃꯥꯔꯀꯦꯇꯤꯡ ꯂꯣꯏ ꯄꯥꯏꯊꯔꯤꯁꯤꯅꯤ ꯍꯥꯟꯅ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯩꯔꯝꯕ ꯀꯣ ꯅꯔꯁ ꯑꯣꯏꯔꯒ ꯂꯩꯔꯝꯕ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯦꯛ 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 ꯇꯧꯖꯈ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯃꯤꯒꯤ ꯃꯇꯦꯡ ꯀꯔꯤ ꯄꯥꯡꯕ ꯉꯝꯗꯣꯏꯅꯣ ꯁꯤꯒꯤꯁꯦ ꯅꯪꯒꯤ ꯗꯥꯏꯔꯤꯗ ꯀꯥꯏꯅꯣ ꯏꯖꯧꯕ ꯑꯩ ꯍꯥꯟꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯄꯩꯁꯥꯁꯦ ꯀꯣꯟꯅ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯄꯩꯁꯥ ꯑꯣꯏꯅ ꯎꯁꯜꯂꯛꯑꯒꯗꯤ ꯌꯥꯔꯔꯣꯏ ꯄꯩꯁꯥ ꯍꯥꯏꯁꯦ ꯑꯣꯟꯅꯗꯣꯏꯅꯦꯕ ꯅꯪꯅ ꯃꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯕꯤꯗꯅ ꯅꯪꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯃꯤꯉꯣꯟꯗ ꯁꯣꯂꯨꯁꯟ ꯄꯤꯗꯅ ꯀꯣ ꯃꯤꯑꯣꯏꯕꯗꯨꯅ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯄꯩꯁꯥ ꯂꯧꯔꯣ ꯍꯥꯏꯔ ꯄꯤꯔꯛꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯍꯥꯛꯁꯨ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯃꯤꯑꯣꯏꯕꯗꯨꯒꯤꯅꯦ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯅꯪ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯅꯠꯇ꯭ꯔꯥ ꯀꯣ ꯑꯗꯨ ꯈꯪꯗꯕꯩ ꯅꯠꯇ꯭ꯔꯣ ꯁꯨꯔꯗ ꯇꯝ ꯂꯥꯛꯏꯁꯤꯕꯣ ꯑꯗꯨ ꯂꯣꯏ ꯈꯪꯉꯝꯃꯗꯤ ꯃꯌꯥꯝ ꯅꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯥꯅꯦ ꯑꯗꯨꯒ ꯀꯅꯥꯝꯇꯅꯁꯨ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯄꯥꯛꯊꯣꯛꯄꯁꯦ ꯌꯥꯝ ꯄꯥꯝꯃꯨꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯁ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯁꯨ ꯍꯨꯔꯥꯟꯈ꯭ꯔꯅꯤ ꯀꯥꯏꯅꯀꯣ ꯑꯁ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯁꯨ ꯍꯨꯔꯥꯟꯈ꯭ꯔꯅꯤ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥꯁꯨ ꯑꯩ ꯂꯣꯏ ꯍꯥꯏꯒꯦ ꯅꯪ ꯇꯧꯔꯨꯗꯅ ꯉꯝꯃꯗꯤ ꯑꯝꯕꯥꯅꯤꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯍꯨꯔꯥꯜꯂꯒ ꯁꯣꯝ ꯑꯝꯇ ꯇꯧꯕꯤꯔꯣꯅꯦ ꯁꯣꯝ ꯉꯝꯒꯗ꯭ꯔꯣ ꯀꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯉꯣꯟꯗ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯅꯪꯒꯤ ꯁꯇ꯭ꯔꯦꯡ ꯑꯃ ꯂꯩꯖꯔꯝꯒꯅꯤꯕ ꯁꯤꯒꯤ ꯄꯣꯠꯇꯣ ꯐꯤꯒꯔ ꯑꯥꯎꯠ ꯇꯧ ꯍꯩꯇ꯭ꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯖꯔꯒꯦ ꯄ꯭ꯔꯗꯛ ꯈꯔ ꯑꯗꯨ ꯍꯥꯟꯅ ꯆꯨꯁ ꯇꯧꯕꯤꯔꯣ ꯑꯗꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯒꯗꯧꯅꯦ ꯁꯣ ꯂꯦꯗꯤꯁ ꯑꯦꯟ ꯖꯦꯟꯇꯜꯃꯦꯟ ꯀꯣ ꯍꯧꯖꯤꯛ ꯃꯥꯏꯟ ꯃꯦꯞꯇ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯁꯤꯃꯨꯛ ꯑꯩ ꯇꯥꯛꯆꯔꯛꯑꯒꯦ ꯑꯣꯀꯦ ꯃꯌꯥꯝ ꯀ꯭ꯂꯥꯁꯁꯦ ꯃꯌꯥꯝ ꯌꯥꯔꯤꯕ꯭ꯔꯣ ꯕ꯭ꯔꯦꯟꯗ ꯈꯔ ꯍꯥꯟꯖꯟꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯌꯥꯝ ꯕ꯭ꯔꯦꯟꯗ ꯍꯥꯟꯖꯟꯕ ꯌꯥ ꯇꯥꯔꯗꯤ ꯀꯣ ꯇꯥꯏꯞ ꯑꯣꯟ ꯗꯤ ꯀꯣꯃꯦꯟ ꯕ꯭ꯔꯦꯟ ꯏꯟ ꯗ ꯐ꯭ꯔꯤꯖ BIF ꯑꯅ ꯑꯝꯇ ꯏꯔꯣ ꯃꯌꯥꯝꯒꯤ ꯕ꯭ꯔꯦꯟ ꯏꯟ ꯗ ꯐ꯭ꯔꯤꯖꯇ ꯑꯝꯇ ꯍꯥꯞꯆꯤꯟꯒꯦ ꯕ꯭ꯔꯦꯟ ꯏꯟ ꯗ ꯐ꯭ꯔꯤꯖ ꯑꯅ BIF ꯑꯅ ꯑꯣꯁꯝ ꯕ꯭ꯔꯦꯟꯁꯦ ꯈꯔ ꯏꯪꯅ ꯇꯥꯛꯄꯅ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯅꯥꯏꯁ ꯑꯣꯁꯝ ꯊꯦꯡꯛ ꯌꯨ ꯗꯥꯏꯔꯦꯛ ꯐ꯭ꯔꯤꯖꯇ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯑꯦ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯀꯣꯛꯁꯦ ꯈꯔ ꯏꯪꯉꯒꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯈꯨꯜ ꯑꯣꯏꯕꯁꯨ ꯌꯥꯎꯁꯜꯂꯛꯑꯦꯀꯣ ꯑꯣꯜꯔꯥꯏꯠ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯄ꯭ꯔꯤꯌꯥ CH ꯁꯨꯅꯤꯜ ꯏꯕꯦꯌꯥꯏꯃ ꯑꯣꯃꯔ ꯀꯣ ꯔꯤꯀꯤ ꯃꯥꯔꯇꯤꯟ ꯋꯥꯍꯦꯡꯕꯝ ꯕꯤꯗ꯭ꯌꯥꯁꯣꯔꯤ ꯑꯣꯀꯦ ꯕꯤꯀ꯭ꯔꯝ ꯁꯣꯃꯤꯂꯥ ꯃꯣꯖꯦꯁ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯣ ꯃꯥꯜꯂꯤ ꯀꯣ ꯑꯩꯈꯣꯏ ꯁꯦꯕꯤꯌꯣꯗ ꯇꯝꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯈꯛ ꯂꯩ ꯃꯣꯖꯦꯁ ꯑꯅ ꯑꯗꯨ ꯑꯣꯏꯔꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯣꯜꯔꯥꯏꯠ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯅꯥꯏꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯌꯥꯝꯒꯤ ꯕ꯭ꯔꯦꯟꯗꯣ ꯂꯣꯏꯅꯃꯛ ꯐ꯭ꯔꯤꯖꯇ ꯏꯟꯁꯤꯜꯂꯕꯅꯤꯅꯅꯦ ꯁꯣ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯑꯣꯀꯦ ꯁꯣ ꯗ ꯐꯥꯔꯁ ꯊꯤꯡ ꯐꯥꯔꯁ ꯑꯍꯥꯟꯕ ꯗꯦ ꯅꯝꯕꯔ ꯋꯥꯟꯗ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯤꯒꯤ ꯁꯤꯀ꯭ꯔꯦꯠꯁꯦ ꯃꯌꯥꯝꯗ ꯄꯤꯗꯕꯅꯤꯀꯣ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯉꯥꯏꯍꯥꯛ ꯂꯥꯛꯁꯜꯂꯝꯃꯒ ꯆꯦꯟꯈꯤꯗꯅ ꯀꯣ ꯑꯗꯨꯅ ꯐꯖꯅ ꯇꯥꯕ ꯃꯤꯗ ꯑꯣꯏꯅ ꯄꯤꯅꯤꯡꯉꯦꯕ ꯈꯤꯇꯪ ꯃꯔꯨ ꯑꯣꯏꯔꯛꯑꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯍꯦꯛ ꯍꯧꯔꯛꯄ ꯁꯞ ꯂꯥꯎꯅ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕꯅꯤ ꯑꯗꯨꯅ ꯐꯥꯏꯟ ꯌꯣꯔ ꯄꯔꯐꯦꯛ ꯄ꯭ꯔꯗꯛ ꯑꯅ ꯍꯥꯏꯁꯦ ꯐꯥꯏꯟ ꯌꯣꯔ ꯄꯔꯐꯦꯛ ꯄ꯭ꯔꯗꯛ ꯀꯃꯥꯏꯅ ꯅꯪꯒꯤ ꯀꯣ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯁꯣꯏꯔꯤꯁꯦ ꯄ꯭ꯔꯗꯛꯇꯣ ꯐꯖꯅ ꯊꯤꯕ ꯍꯩꯇꯕ ꯀꯣ ꯀꯔꯝꯕ ꯄ꯭ꯔꯗꯛꯅꯣ ꯍꯧꯖꯤꯛ ꯅꯪꯅ ꯅꯍꯥꯟꯗꯩ ꯅꯪ ꯈꯟꯖꯩꯗꯣ ꯀꯔꯤ ꯌꯣꯜꯂꯒꯅꯣ ꯁꯣꯝꯅ ꯄꯩꯁꯥ ꯇꯥꯅꯤꯅ ꯗꯤꯁꯥꯏꯠ ꯇꯧꯔꯤꯁꯤꯕꯣ ꯅꯪꯅ ꯈꯜꯂꯤꯕ ꯄ꯭ꯔꯗꯛꯇꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯝ ꯇꯥꯔꯒꯗꯤ ꯀꯣ ꯅꯪ ꯆꯥꯎꯈꯠꯈꯤꯗ꯭ꯔꯥ ꯆꯥꯎꯈꯠꯂꯣꯏ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩ ꯀꯟꯐꯥꯔꯝꯗ ꯇꯧꯖꯒꯦ ꯁꯣꯝ ꯍꯥꯎꯁꯋꯥꯏꯐ ꯑꯣꯏꯕꯤ ꯇꯥꯔꯒꯗꯤꯅꯦ HSW ꯅ ꯏꯕꯤꯔꯣ ꯑꯗꯨꯒ ꯁꯣꯝꯁꯦ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯇꯨꯗꯦꯟ ꯑꯅ ꯏꯕꯤꯔꯣ ꯁꯣꯝ ꯕꯤꯖꯤꯅꯦꯁ ꯇꯧꯕꯤ ꯇꯥꯔꯒꯗꯤꯅꯦ BSW ꯅ ꯏꯕꯤꯔꯣ ꯀꯣ ꯑꯗꯒꯤ ꯁꯣꯝ ꯕꯤꯖꯤꯅꯦꯁ ꯇꯧꯖꯅꯤꯡꯕ ꯑꯗꯨꯅꯅꯦ ꯏꯟꯁꯄꯥꯏꯔꯤꯡ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯀꯣ ꯁꯤꯝꯄꯜꯗ ISE ꯅ ꯏꯕꯤꯔꯣ ꯀꯣ ꯁꯣꯝ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯣꯏꯕꯤ ꯇꯥꯔꯒꯗꯤ BSW ꯏꯕꯤꯔꯣ ꯑꯗꯒꯤ ꯁꯣꯝ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯗ ꯑꯟꯇꯔꯄ꯭ꯔꯤꯅꯔꯒꯤ ꯂꯥꯏꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯩ ꯇꯧꯒꯦ ꯑꯩ ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯅꯪ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯃꯔꯨ ꯑꯣꯏꯗꯦꯀꯣ ꯑꯥꯏ ꯗꯣꯟꯠ ꯀꯦꯌꯔ ꯑꯕꯥꯎꯠ ꯌꯣꯔ ꯃꯅꯤ ꯌꯣꯔ ꯄꯋꯔ ꯑꯥꯏ ꯗꯣꯟꯠ ꯀꯦꯌꯔ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯥꯟꯅ ꯇꯝꯃꯣ ꯀꯣ ꯑꯣꯖꯥ ꯑꯃꯒꯤ ꯃꯈꯥꯗ ꯅꯪꯁꯨ ꯐꯖꯅ ꯇꯝꯃꯣ ꯑꯩꯁꯨ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯏꯁꯦ
after 10 years of learning from my guru, from my mentor, aduga mayamday talakpani. Aduna khara khenai ma'am. Okay, inspiring entrepreneurs I'm already 10. Ko the Priya Student Plus, Singlemba, Wahengbam, okay. Wangzam Somanjit, Private Security, Kem Kai Deko, Security Guard to I same gre, ko. Housewife Putokre, Security Guard I Putokre, ko adegi Mapan Lamda job torumba, job Thado Maga, Sida Laga, Masagi business to Zigiba Legre, Housewife I Mayam same gre, ko adegi nurse same gre, adagi already business tauba okay awesome aduga amana government ki job tauzaba kanguna na IWG nam biro IWG ko Swiggy gi rider karim ta guide okay grocery dukandar ko adu itardi BSW biro okay sam yauri ne student ko IWG ko government ki su yam yaure okay okay good to know ado home tutor to biri do kenogi ado business room do onthorok toira adra home tutor do satra khara mari manga da dum losandora adu hujikti decide to ba what do you really want pensioners we are karim ta kai de ko sales staff okay they give private job outside okay uh mapana to du su kuina di chat pe da bani ko aizu mi gi da chahi mari manga ko ai private phanam tawjara mi company sin dana adamana back kisu yaure ko corporate employee josibula very good to know corporate tadi tammo ko if you work with a great CEO hadi nangna corporate to bodo afaba manager sami makada CEO mai makada nang work tor magadi you are learning the diamond na idum haige ko aizu mayang yam haiba makhakte tamai mano otpase mayam tabiramani ko zomato gi matamda ꯃꯥꯗꯤ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯄꯥꯏꯔꯤꯅꯦꯕ ꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯤꯀꯣ ꯂꯩꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯁꯨꯁꯥꯏꯠ ꯇꯧꯔ ꯂꯩꯈꯤꯗꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯁꯔꯁꯤꯅ ꯍꯥꯏꯇꯥꯔꯦ ꯍꯤ ꯏꯁ ꯋꯥꯟ ꯑꯣꯐ ꯗ ꯐꯥꯏꯅꯦꯁ ꯒꯥꯏ ꯀꯣ ꯑꯣꯄꯔꯦꯁꯟꯁ ꯄꯥꯏꯕꯅꯤ ꯑꯩꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯠꯈꯤꯕ ꯃꯥꯅ ꯏꯟꯗꯤꯌꯥꯗ ꯂꯩꯍꯧꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯖꯣꯃꯦꯇꯣꯅ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯅꯤꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯅꯤ ꯏꯝꯄ꯭ꯂꯣꯌꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯩꯈꯤꯗꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯁꯔꯁꯦ ꯈꯥꯡꯉꯝꯃꯛꯇꯕ ꯑꯗꯣ ꯀꯣꯔꯄꯣꯔꯦꯠꯇꯗꯤ ꯃꯌꯥꯝ ꯅꯩꯕꯅꯤꯀꯣ ꯑꯗꯣ ꯇꯝꯃꯣ ꯀꯣ ꯖꯣꯁꯤꯕꯨꯂꯥ ꯍꯣꯏ ꯍꯧꯖꯤꯛ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯗꯣ ꯂꯔꯟꯁꯤꯗ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯔꯒꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯄ꯭ꯔꯥꯏꯚꯦꯠ ꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯝ ꯂꯣꯏꯁꯟꯕꯤꯒꯅꯨ ꯑꯣꯞꯁꯟ ꯌꯥꯝ ꯂꯩ okay so anyway let's get back to work kamaina product ama kamaina choose tongni ko day number 2 dana kai tamni ai sigi product se kamaina demand kamaina halakani si jo amaru oiko ma'am num day number 2 da akhoi tamdo se aina zik product choose tawgani sigi product se kamaina demand sa lagani e nupi da jo haidena message ka akhoi nupi da ka thajan baje masi nupi je demand am ti sai gaina ko haina jana hairongani da akhoi pakhang ngai na ga message ka thajan mada halakta baje demand ko sa di gaina ko ꯃꯌꯥꯝ ꯁꯤꯗꯁꯨ ꯌꯥꯎꯗ꯭ꯔꯣ ꯑꯣꯀꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯅꯨꯄꯤꯒ ꯑꯝ ꯀꯣꯏꯗ꯭ꯔ ꯃꯥꯜꯂꯦꯀꯣ ꯑꯣꯀꯦ ꯑꯦꯚꯤꯌꯦꯁꯟ ꯑꯦꯟ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯦ ꯕꯠ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯟꯖꯂꯤ ꯁꯤꯁꯤꯗꯤꯅꯦ ꯅꯪ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯅ ꯍꯥꯏꯗꯣ ꯑꯥꯁꯨꯔꯗꯒꯤ ꯀꯣ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯤꯔꯒ ꯌꯨ ꯀꯦꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯑꯥꯁꯨꯔꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯥꯛꯄ ꯑꯃ ꯂꯩ ꯀꯣ ꯑꯗꯨꯒꯤꯗꯣ ꯃꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯑꯣꯀꯦ ꯅꯝꯕꯔ 3 ꯀꯣ ꯁꯦꯜ ꯁꯤꯁꯇꯦꯝ ꯑꯗꯨꯒ ꯐꯥꯔꯁ ꯏꯟꯀꯝ ꯏꯟ 72 ꯑꯋꯥꯔꯁ ꯀꯩꯒꯨꯝꯕ ꯑꯩꯅ ꯇꯥꯛꯏꯕꯁꯤꯒꯤ ꯑꯦꯛꯖꯦꯛ ꯁ꯭ꯇꯦꯞꯁꯦ ꯅꯪꯅ ꯇꯧꯔꯕ ꯀꯣꯏꯅ ꯅꯦꯛꯁ 48ꯇꯒꯤꯅ 72 ꯑꯋꯥꯔꯁꯇ ꯅꯪꯒꯤꯁꯨ ꯑꯍꯥꯟꯕ ꯁꯦꯜꯁ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯣꯗꯣ ꯅꯪ ꯐꯖꯅ ꯇꯝꯃꯣꯕ ꯀꯣ ꯁꯤꯗ ꯅꯪ ꯂꯨꯄꯥ ꯑꯃ ꯇꯥꯟꯕ 10 ꯇꯥꯟꯕ 5,000 ꯇꯥꯟꯕ ꯂꯥꯛ ꯇꯥꯟꯕ ꯑꯥꯏ ꯗꯣꯟ ꯀꯤꯌꯔ ꯑꯩꯗꯤ ꯅꯪ ꯍꯩꯔ ꯆꯠꯈꯤꯕꯗꯣ ꯄꯥꯝꯃꯦꯕ ꯑꯦ ꯀꯃꯥꯏꯅ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯅꯤ ꯑꯩꯅ ꯁꯥꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯃꯤ ꯀꯃꯥꯏꯅ ꯗꯤꯃꯥꯟ ꯂꯩꯍꯜꯂꯛꯀꯅꯤ ꯀꯁꯇꯃꯔ ꯀꯃꯥꯏꯅ ꯐꯪꯉꯛꯀꯅꯤ
ꯐꯪꯉꯤꯕ ꯀꯁꯇꯃꯔ ꯃꯌꯥꯝ ꯁꯦꯜꯁ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯗꯦꯠꯁ ꯏꯠ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯗꯦ 1 ꯗꯦ 2 ꯗꯦ 3ꯗ ꯇꯧꯔꯛꯇꯣꯏꯁꯦ ꯑꯍꯥꯟꯕꯗ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯕ ꯗꯦ ꯅꯝꯕꯔ 2ꯗ ꯇꯝꯗꯣꯏꯁꯦ ꯀꯩꯅꯣ ꯗꯤꯃꯥꯟ ꯀꯃꯥꯏꯅ ꯁꯥꯔꯛꯀꯅꯤ ꯅꯨꯄꯤꯅ ꯁꯥꯕꯗꯨ ꯅꯠꯇꯦꯀꯣ ꯅꯪꯅ ꯁꯥꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯀꯃꯥꯏꯅ ꯃꯤꯅ ꯀꯃꯥꯏꯅ ꯄꯥꯝꯍꯜꯂꯛꯀꯅꯤ ꯀꯁꯇꯃꯔ ꯀꯃꯥꯏꯅ ꯂꯥꯛꯍꯜꯂꯛꯀꯅꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯤ ꯃꯣꯔ ꯗꯦꯟ ꯂꯥꯏꯛ 500 ꯂꯩꯕꯤꯔꯤꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯑ, ꯑ, ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯑꯩꯅ ꯌꯨꯝ ꯌꯨꯝꯗꯒꯤ ꯀꯧꯔꯨꯕ ꯑꯝꯇ ꯅꯠꯇꯦꯕ ꯀꯧꯔꯛꯄ꯭ꯔꯅꯦ ꯃꯌꯥꯝ ꯀꯧꯔꯝꯃꯣꯏꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯆꯪꯉꯛꯑꯒ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯃꯥꯏꯅ ꯁꯦꯝꯃꯛꯇꯣꯏꯅꯣ ꯍꯥꯏꯅꯤꯡꯗ꯭ꯔꯣꯗꯣ ꯏꯠ ꯍꯦꯁ ꯁꯝ ꯐꯣꯔꯃꯨꯂꯁ ꯀꯣ ꯑꯗꯩ ꯅꯝꯕꯔ 3ꯗ ꯃꯤꯗꯣ ꯂꯥꯛꯑꯕꯅꯤꯅ ꯅꯪꯁꯨ ꯁꯦꯜꯁ ꯇꯧꯗꯕ ꯌꯥꯔꯔꯣꯏꯕ ꯁꯤꯒꯤ ꯑꯍꯨꯝꯁꯤꯅꯦ ꯑꯩꯈꯣꯏꯅ ꯗꯦ 1 ꯗꯦ 2 ꯗꯦ 3 ꯅꯩꯗꯣꯏꯁꯦ ꯑꯗꯨꯅ ꯂꯦꯠꯁ ꯐꯣꯀꯁ ꯑꯣꯟ ꯗꯦ ꯅꯝꯕꯔ 1 ꯀꯣ ꯁꯤꯗꯩꯁꯤꯗ ꯀꯃꯥꯏꯅ ꯑꯩꯒꯤ ꯄꯔꯐꯦꯛ ꯄ꯭ꯔꯗꯛ ꯑꯃ ꯀꯃꯥꯏꯅ ꯁꯥꯟꯅꯩ ꯁꯤꯗ ꯐꯣꯔꯃꯨꯂꯥ ꯑꯍꯨꯝ ꯂꯩ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥ ꯑꯍꯨꯝꯁꯦ ꯃꯌꯥꯝ ꯉꯁꯤꯗꯒꯤ ꯇꯝꯃꯣ ꯐꯖꯅ ꯀꯣ are you guys ready to learn if you're ready to learn type on the comment ready to learn ꯑꯅ RLLL ꯑꯅ ꯀꯣ if you're ready to learn this secret type on the comment RLLL ready to learn أنا awesome nice nice very good okay cool awesome ꯌꯥꯔꯦ ꯀꯣ ꯃꯌꯥꯝꯁꯨ ꯔꯦꯗꯤ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯁꯤꯀ꯭ꯔꯦꯠ ꯄꯤꯔꯒꯦ ꯌꯥꯝ ꯌꯦꯡꯅ ꯇꯥꯕꯤꯔꯣ number 1 is SPF method ꯀꯣ SPF method 이설루ꯀꯣ ꯁꯤ 이설로 ꯀꯣ ꯅꯪ ꯍꯥꯟꯅ ꯈꯪꯉꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯆꯨꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯣꯔꯃꯨꯂꯥ ꯑꯃꯈꯛ ꯁꯤꯖꯤꯟꯅꯩꯌꯦꯕ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯑꯩꯈꯣꯏꯅ SPF method ꯀꯧꯏꯀꯣ ꯑꯗꯣ SPF method ꯑꯁꯤ ꯃꯌꯥꯝ ꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯟꯒꯦ ꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ anyone guess what ꯃꯌꯥꯝ ꯈꯪꯕꯤꯕ ꯌꯥꯎꯕ꯭ꯔꯥ ꯃꯌꯥꯝ ꯀꯩ ꯑꯣꯏꯗꯧ ꯃꯥꯜꯂꯦ anyone ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯑꯣꯅꯦ SPF method ꯑꯅ ꯍꯥꯏꯁꯦ ꯀꯣ ꯁꯦꯜ ꯄ꯭ꯔꯗꯛ ꯃꯦꯊꯠ ꯀꯣ ꯈꯪꯗꯦ ꯈꯪꯉꯁꯨ ꯌꯥꯔꯦ ꯈꯪꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯏꯠꯁ ꯅꯣꯠ ꯑ ꯕꯤగ్ ꯗꯤꯜ ꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝꯅ ꯁꯤꯗ ꯇꯝꯕ ꯂꯥꯛꯏꯁꯦ ꯀꯣ ꯁꯣꯐꯋꯦꯔ ꯄ꯭ꯔꯗꯛ ꯇ꯭ꯔꯥꯏ ꯇꯧꯔꯣ ꯀꯩꯝ ꯇꯧꯗꯦ ꯁꯔꯄ꯭ꯔꯥꯏꯁ ꯇꯧꯕ ꯃꯦꯊꯠ ꯚꯦꯂꯦꯟꯇꯤꯅꯥ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯚꯦꯂꯦꯟꯇꯤꯅꯥ ꯄꯥꯏꯍꯟꯖꯅꯕꯤ ꯍꯧꯔꯁꯦ ꯍꯥꯏꯔꯣ ꯑꯩꯁꯨ ꯄꯥꯏꯍꯜꯂꯛꯇꯣꯏꯕ ꯁꯂꯥꯝ ꯄꯣꯂꯤ ꯐ꯭ꯔꯦꯟ ꯀꯥꯏꯅꯀꯣ ꯑꯣꯀꯦ 나이스 ꯀꯩꯝ ꯀꯥꯏꯗꯦ ꯃꯤꯌꯥꯝ ꯌꯦꯡꯉꯣ ꯁꯣꯂꯤꯠ ꯄ꯭ꯔꯗꯛ ꯐꯣꯔꯃꯨꯂꯥ ꯍꯥꯏꯕꯅꯤꯀꯣ ꯄ꯭ꯔꯗꯛ ꯑꯃ ꯆꯨꯁ ꯇꯧꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯅ SPF ꯐꯣꯔꯃꯨꯂꯥ ꯁꯤꯖꯤꯟꯅꯖꯩꯕ ꯁꯣꯂꯤꯠ ꯑꯣꯏꯅ ꯀꯃꯥꯏꯅ ꯄ꯭ꯔꯗꯛ ꯑꯃ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯆꯨꯁ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯆꯨꯁ ꯇꯧꯔꯛꯄ ꯃꯇꯝꯗ SPF ꯅꯤꯡꯁꯤꯡꯉꯛꯑꯣꯕ ꯑꯣ ꯁꯣꯂꯤꯠ ꯄ꯭ꯔꯗꯛ ꯐꯣꯔꯃꯨꯂꯥꯗ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯈꯤ ꯀꯣ ꯀꯔꯤ ꯍꯥꯏꯒꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯤꯁꯦ ꯅꯪꯒꯤ ꯕ꯭ꯔꯦꯟꯗ ꯀꯣ ꯔꯤꯗꯥꯏꯔꯦꯛ ꯇꯧꯔꯝꯃꯣꯕ ꯍꯦꯛ ꯁꯝꯇꯥꯏꯝꯁ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯝꯒꯤ ꯄꯦꯠꯅꯤꯅꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯝ ꯇꯧꯅꯕꯗꯣ ꯑꯩꯅ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯆꯨꯁ ꯇꯧꯔꯒ ꯑꯩ ꯃꯅꯤꯄꯨꯔꯗ ꯕꯤꯖꯤꯅꯦꯁ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯗꯣꯔꯤꯕꯕ ꯀꯣꯏꯁꯟꯅꯤꯀꯣ ꯑꯥꯏ ꯑꯦꯝ ꯑꯥꯁꯀꯤꯡ ꯇꯨ ꯌꯨ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯂꯦꯠꯁꯦ ꯑꯩꯁꯦ ꯁ꯭ꯇꯦꯁꯅꯔꯤꯒꯤ ꯑꯥꯏꯇꯦꯝ ꯌꯣꯜꯂꯦꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯗꯁꯇꯔꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯣ ꯁꯤꯒꯤ ꯗꯁꯇꯔꯁꯦ ꯑꯩꯅ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯆꯨꯁ ꯇꯧꯔꯤꯁꯦ ꯁꯤꯕꯨ ꯆꯨꯝꯃꯖꯥꯠꯂꯣ ꯁꯤ ꯍꯪꯗ꯭ꯔꯣ ꯁꯝꯇꯥꯏꯝꯁ Have you ever thought about like, am I choosing the right product for my business? Am I choosing the right decision for my career? Am I choosing the right path for my, for my career or for my business or this product? Am I ꯑꯩ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯅꯁꯥꯗ ꯀꯣꯏꯁꯟ ꯍꯪꯖꯒꯅꯤꯕ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯕꯖꯥꯠꯂꯣꯅꯦ ꯈꯟꯖꯥꯟꯅꯔ ꯂꯩꯔꯛꯄꯗꯣ ꯈꯟꯖꯥꯟꯅꯔꯒ ꯀꯣ ꯑꯗꯨꯒꯤꯗꯣ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯉꯁꯤꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯕꯗꯒꯤ ꯀꯣꯛꯄ ꯉꯝꯅꯕꯅꯦ ꯃꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯣ ꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯔꯣ ꯀꯣ ꯅꯝꯕꯔ 1 ꯀꯣ ꯑꯩꯈꯣꯏꯅ ꯁꯣꯂꯤꯠ ꯄ꯭ꯔꯗꯛ ꯐꯣꯔꯃꯨꯂꯥꯗ ꯀꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯌꯦꯡꯉꯦꯕ ꯑꯩꯉꯣꯟꯗ ꯅꯪ ꯑꯦꯅꯤ ꯄꯤꯅꯤꯡꯕ ꯄꯤꯔꯣꯕꯀꯣ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯁꯔꯚꯤꯁꯦꯁ ꯅꯪꯒꯤ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯤꯒꯨꯝꯕ ꯂꯥꯏꯛ ꯗꯤꯁ ꯀꯣ ꯁꯤꯒꯤ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛꯁꯦ ꯅꯠꯇ꯭ꯔꯒ ꯏꯟꯐꯣꯔꯃꯦꯁꯟ ꯄ꯭ꯔꯗꯛ ꯑꯩꯈꯣꯏꯅ ꯀꯣꯆꯤꯡ ꯇꯧꯗꯅ
ꯑꯗꯩ ꯑꯉꯥꯡ ꯃꯌꯥꯝ ꯇꯥꯛꯄꯤꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯁꯔꯚꯤꯁ ꯄꯤꯗꯅ ꯃꯌꯥꯝ ꯂꯩꯔꯦ ꯀꯣ ꯄ꯭ꯔꯗꯛꯀꯤꯗꯤ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯅ ꯅꯝꯕꯔ ꯋꯥꯟꯗ am I solving the biggest problem in the market ꯃꯥꯔꯀꯦꯠꯇ ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯅ ꯁꯣꯜꯕ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯄꯤꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯂꯥ ꯈꯟꯕꯤꯌꯣꯕ ꯀꯣ ꯑꯗꯨ ꯈꯪꯗ꯭ꯔꯒꯗꯤ ꯅꯪ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯗꯣꯏꯅꯣ ꯀꯩꯒꯨꯝꯕ ꯅꯍꯥꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯃꯆꯥ ꯑꯣꯏꯇꯥꯔꯒꯗꯤ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯄꯤꯛꯑꯗꯧꯅꯦ ꯁꯤꯃ ꯈꯪꯕꯤꯔꯣ ꯃꯤꯉꯣꯟꯗ ꯍꯥꯏꯔꯨꯔꯅꯨ ꯑꯩ ꯄꯩꯁꯥ ꯇꯥꯟ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯄꯔ ꯑꯩ ꯁ꯭ꯋꯤꯄꯔ ꯃꯌꯥꯝꯕꯨ ꯍꯟꯗꯅ ꯍꯥꯏꯖꯕ ꯅꯠꯇꯕ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯗꯦꯠꯁ ꯋꯥꯠ ꯋꯤ ꯀꯣꯜ ꯑꯦꯁ ꯑꯣꯔꯗꯤꯅꯔꯤ ꯋꯛ ꯀꯧꯏꯀꯣ ꯑꯣꯔꯗꯤꯅꯔꯤ ꯋꯛ ꯑꯣꯔꯗꯤꯅꯔꯤ ꯋꯛ ꯑꯁꯦ ꯄꯩꯁꯥꯁꯨ ꯀꯩ ꯐꯪꯅꯤ ꯑꯣꯔꯗꯤꯅꯔꯤ ꯑꯗꯨꯝ ꯐꯪ ꯇꯥꯕ ꯃꯌꯥꯝꯅ ꯇꯧꯅꯩꯅ ꯑꯗꯨꯝ ꯇꯧꯔꯕ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯐꯪꯉꯤꯗꯨ ꯑꯗꯨꯝ ꯐꯪꯗꯧꯔꯕꯅꯤ ꯐꯪꯉꯣꯏꯗ꯭ꯔꯣ ꯀꯣ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯇꯧꯔꯛꯑꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯑꯦꯛꯁꯇ꯭ꯔꯥꯅ ꯑꯃ ꯌꯥꯎꯔꯛꯄ꯭ꯔꯥ ꯀꯣ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯀ꯭ꯔꯣꯔ ꯌꯧꯅ ꯇꯥꯜꯂꯛꯀꯦ ꯀꯣ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯀ꯭ꯔꯣꯔ ꯑꯃ ꯍꯥꯏꯁꯦ ꯃꯌꯥꯝ ꯏꯠ ꯇꯨꯛꯁ ꯃꯤ ꯆꯍꯤ 9 ꯆꯪꯉꯦ ꯀꯣ ꯂꯥꯏꯔꯕ ꯑꯃꯅ ꯀ꯭ꯔꯣꯔ ꯇꯥꯜꯂꯛꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯇꯝ ꯌꯥꯝ ꯊꯤ ꯆꯪꯉꯦ ꯀꯣ ꯑꯁꯣꯏꯕ ꯑꯗꯣ ꯗꯥꯎ ꯌꯥꯔꯒꯗꯤ ꯁꯨꯛꯇꯥꯟ ꯇꯥꯟꯕ ꯌꯥꯔꯣꯏ ꯂꯥꯛꯇꯤ ꯅꯪ ꯗꯥꯎ ꯌꯥꯔ ꯇꯥꯟꯈꯤꯅꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯀ꯭ꯔꯣꯔꯗꯗꯤ ꯅꯤꯠ ꯑ ꯚꯦꯔꯤ ꯒꯨꯗ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯗꯨꯒ ꯃꯦꯟꯇꯣꯔ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯒꯤ ꯑꯣꯏꯅꯅꯤꯀꯣ ꯑꯩ ꯂꯥꯜꯂꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯣꯖꯥ ꯒꯨꯔꯨ ꯈꯔ ꯆꯪꯉꯦ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯌꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯈꯪꯉꯦꯀꯣ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯤꯅ ꯑꯣꯔꯗꯤꯅꯔꯤ ꯄ꯭ꯔꯗꯛꯂ ꯅꯠꯇ꯭ꯔꯒ ꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯄ꯭ꯔꯗꯛꯂ ꯑꯩꯅ ꯃꯥꯔꯀꯦꯠꯇ ꯁꯣꯜꯕ ꯇꯧꯔꯤꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯄꯩꯁꯥꯁꯦ ꯃꯆꯥ ꯐꯪꯅꯤꯁꯦ ꯅꯪ ꯀꯥꯎꯒꯅꯣꯕ ꯀꯩꯒꯨꯝꯕ ꯑꯩꯅ ꯃꯌꯥꯝꯅ ꯇꯧꯅꯕ ꯉꯝꯗꯕ ꯄꯣꯠ ꯈꯔ ꯃꯥꯔꯀꯦꯠꯇ ꯑꯩꯅ ꯁꯣꯜꯕ ꯇꯧꯔꯛ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣ ꯌꯨ ꯋꯤꯜ ꯕꯤ ꯃꯦꯀꯤꯡ ꯁꯝ ꯒꯨꯗ ꯑꯦꯃꯥꯎꯟ ꯑꯣꯐ ꯃꯅꯤ ꯁꯣ ꯅꯝꯕꯔ ꯋꯥꯟ already has demand is ꯅꯪꯅ ꯍꯧꯖꯤꯛ ꯄ꯭ꯔꯗꯛ ꯈꯜꯂꯤꯕ ꯄꯣꯠꯁꯦ ꯄꯕ꯭ꯂꯤꯛꯅ ꯗꯤꯃꯥꯟ ꯂꯩꯔꯕ ꯄꯣꯠꯂ ꯅꯠꯇꯕ꯭ꯔꯥ ꯗꯤꯃꯥꯟ ꯁꯨꯡꯂꯩ ꯂꯩꯇꯕ ꯄꯣꯠꯇꯨꯗ ꯅꯪ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯨꯔꯒ ꯑꯗꯨꯗ ꯅꯪꯒꯤ ꯃꯥꯔꯀꯦꯠ ꯌꯥꯝ ꯄꯤꯛꯀꯅꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯂꯣꯟ ꯃꯥꯁꯅ ꯇꯦꯁꯂꯥ ꯁꯥꯏꯌꯦꯕꯀꯣ ꯀꯥꯔꯒꯤ ꯑꯗꯩꯗꯤ ꯋꯥꯟ ꯑꯣꯐ ꯗ ꯐꯥꯁꯇꯦꯁ ꯀꯥꯔ ꯍꯥꯏꯔꯁꯤꯅꯦ ꯀꯣ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯁꯕꯃꯦꯔꯤꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯀ꯭ꯋꯥ ꯀꯥꯔ ꯁꯥꯔꯛ ꯇꯥꯔꯒꯗꯤ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯊꯤ ꯄꯤꯛꯏ ꯀꯣ ꯁꯃꯨꯗ꯭ꯔꯗ ꯀꯌꯥꯝ ꯊꯧꯔꯨꯅꯤ ꯀꯥꯔꯗꯣ ꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯥꯔꯀꯦꯠꯀꯤ ꯄꯕ꯭ꯂꯤꯛꯀꯤ ꯔꯤꯌꯦꯛꯁꯟꯗ ꯑꯩꯈꯣꯏꯅ ꯁꯔꯚꯦ ꯃꯆꯥ ꯑꯃꯈꯛ ꯇꯧꯋꯦꯕ ꯀꯣ ꯁꯤ ꯑꯣꯟꯂꯥꯏꯟꯗꯗꯤ ꯌꯥꯝ ꯂꯥꯏꯀꯣ ꯑꯣꯟꯂꯥꯏꯟꯗ ꯏꯠꯁ ꯚꯦꯔꯤ ꯏꯖꯤ ꯑꯗꯨꯒ ꯑꯣꯐꯂꯥꯏꯟꯗꯅ ꯑꯃꯨꯛ ꯁꯤ ꯈꯤꯇꯪ ꯗꯤꯐꯤꯀꯜ ꯑꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯣ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝꯗꯗꯤ ꯏꯟꯇꯔꯅꯦꯠꯇ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯦ ꯑꯥꯏꯒꯤ ꯂꯥꯛꯏꯕ ꯃꯥꯒꯤ ꯐ꯭ꯂꯣꯁꯤꯗ ꯌꯥꯍꯧ ꯇꯥꯔꯒꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯆꯥꯎꯈꯠꯈꯤꯅꯤ ꯑꯗꯨꯒ ꯑꯣꯐꯂꯥꯏꯟꯁꯤꯗꯤ ꯃꯌꯥꯝ ꯑꯩ ꯇꯝꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯀꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯟꯊꯔꯛꯈꯤꯅꯤ ꯑꯗꯨꯅ ꯋꯤ ꯑꯥꯔ ꯚꯦꯔꯤ ꯂꯛꯀꯤ ꯀꯣ ꯋꯤ ꯑꯥꯔ ꯗ ꯄꯥꯏꯅꯔ ꯏꯟ ꯑꯦ ꯑꯥꯏ ꯋꯦꯟ ꯏꯠ ꯀꯝꯁ ꯇꯨ ꯑꯋꯔ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯥꯁꯨꯔꯒꯤ ꯑꯦ ꯑꯥꯏ ꯂꯩ ꯀꯣ ꯑꯗꯒꯤ ꯅꯪꯒꯤ ꯐꯣꯇꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯖꯩ ꯆꯞꯅ ꯁꯨꯃꯥꯏꯅ ꯐꯣꯇꯣ ꯂꯩꯔꯦꯕ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯚꯤꯗꯤꯑꯣꯔꯣꯝꯗ ꯀꯟꯚꯔꯠ ꯇꯧꯔꯛꯄ ꯋꯥ ꯉꯥꯡꯍꯜꯂꯛꯄ ꯑꯐꯕꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯀꯔꯝꯕ ꯗꯥꯏꯠ ꯆꯥꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯄ꯭ꯔꯗꯛꯁ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯅ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯒꯤ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯋꯥꯔꯜꯁꯤꯗ ꯈꯪꯍꯟꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯦꯔꯨꯛ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯂꯩꯖꯔꯤꯕ ꯃꯌꯥꯝꯁꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯗ ꯈꯪꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯅꯝꯕꯔ ꯇꯨ ꯀꯦꯟꯁꯦꯜ ꯏꯖꯂꯤ ꯏꯟ ꯃꯅꯤꯄꯨꯔ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯝ ꯂꯥꯏꯅ ꯌꯣꯟꯕ ꯌꯥꯕ ꯌꯥꯝ ꯂꯥꯏꯅ ꯌꯣꯟꯕ ꯗꯤꯃꯥꯟ ꯂꯩꯕꯗꯣ ꯑꯩ ꯈꯪꯉꯅꯤ ꯑꯍꯥꯟꯕꯗ ꯑꯗꯒꯤ ꯑꯃꯅ ꯌꯥꯝ ꯂꯥꯏꯅ ꯌꯣꯟꯕ ꯌꯥꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯁꯦ ꯃꯌꯥꯝ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯀꯣ ꯑꯩꯒꯤ ꯐ꯭ꯔꯦꯟꯆꯥꯏꯁꯀꯤ ꯍꯧꯖꯤꯛ ꯑꯃ ꯇꯦꯕꯜ ꯑꯃꯈꯛ ꯆꯜꯂꯤ ꯇꯦꯕꯜꯁꯦ ꯁꯤꯒꯤ ꯅꯞꯅꯕꯁꯦ ꯀꯣꯍꯤꯃꯥꯗ ꯄꯟ ꯂꯩꯗꯅ ꯍꯧꯖꯤꯛꯄꯨ ꯂꯥꯛꯇꯦꯕ ꯀꯣ ꯑꯗꯣ ꯉꯁꯥꯏꯗ ꯌꯧꯔꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯟꯕꯩ ꯊꯕꯛꯇꯤ ꯂꯩꯔꯔꯣꯏ ꯔꯦꯀꯣꯔꯗꯤꯡ ꯌꯦꯡꯉꯣ ꯅꯪꯒꯤ ꯈꯤꯇꯪ ꯃꯤ 500-ꯃꯨꯛ ꯂꯩꯕꯁꯤꯗ ꯅꯪꯒꯤ ꯇꯣꯉꯥꯟꯅ ꯇꯥꯛ ꯇꯥꯔꯒꯗꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯌꯨꯝꯗ ꯑꯣꯏꯅ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯍꯟꯒꯅꯤ ꯀꯣ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯎ
ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯂꯥꯏꯅ ꯌꯣꯟꯕ ꯌꯥꯕ ꯀꯣ ꯍꯥꯎꯁ ꯋꯥꯏꯐ ꯑꯃꯅꯁꯨ ꯌꯣꯟꯕ ꯌꯥꯕ ꯁꯥꯇ꯭ꯔ ꯑꯃꯅꯁꯨ ꯌꯣꯟꯕ ꯌꯥꯕ ꯑꯍꯜ ꯂꯃꯟꯅꯁꯨ ꯌꯣꯟꯕ ꯌꯥꯕ ꯅꯪꯒꯤ ꯌꯥꯝ ꯂꯥꯏꯕ ꯐꯣꯟꯗꯒꯤ ꯌꯣꯟꯕ ꯌꯥꯔꯛꯄ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯄꯥꯝꯃꯕꯣ ꯑꯗꯨꯗꯤ ꯅꯪ ꯐꯣꯟꯁꯤꯗ ꯖꯤꯄꯦ ꯑꯃꯇꯪ ꯀꯥꯞꯄꯑꯣ ꯌꯨꯝꯗꯩ ꯊꯤꯜꯂꯛꯑꯒꯦ ꯂꯣꯏꯔꯦ ꯁꯤꯗ ꯈꯇꯪ ꯀꯣ ꯐꯤꯖꯤꯀꯦꯜ ꯋꯥꯔꯛꯁꯦ ꯌꯥꯔꯤꯈꯩ ꯔꯤꯗ꯭ꯌꯨꯁ ꯇꯧꯔꯛꯄ ꯀꯣ ꯑꯗꯨꯒ ꯁꯤꯁꯇꯦꯝ ꯑꯣꯏꯅ ꯋꯛ ꯇꯧꯍꯜꯂꯛꯄ ꯑꯗꯨ ꯌꯥꯝ ꯂꯥꯏꯅ ꯌꯣꯟꯕ ꯌꯥꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯖꯒꯥ ꯖꯒꯥꯗ ꯗꯨꯀꯥꯟ ꯑꯃꯈꯛ ꯐꯝꯕꯒꯤ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ ꯀꯃꯥꯏꯅ ꯌꯥꯝ ꯂꯥꯏꯅ ꯌꯣꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯕ꯭ꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯌꯧꯍꯜꯂꯛꯀꯅꯤ ꯅꯝꯕꯔ ꯊ꯭ꯔꯤ ꯏꯠꯁ ꯑꯦꯐꯣꯔꯗꯦꯕꯜ ꯀꯣ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤꯁꯨ ꯑꯩꯗꯤ ꯄꯩꯁꯥ ꯄꯥꯏꯔꯦ ꯑꯩꯗꯤ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯈꯟꯕ ꯌꯥꯔꯣꯏꯀꯣ ꯗ ꯀ꯭ꯋꯦꯁꯟ ꯏꯁ ꯗꯣꯟ ꯑꯦꯚꯔ ꯑꯟꯗꯔ ꯑꯦꯁꯇꯤꯃꯦꯠ ꯗꯤ ꯄꯋꯥꯔ ꯑꯣꯐ ꯀꯃꯟ ꯃꯦꯟ ꯍꯥꯏꯁꯦ ꯅꯪ ꯑꯥꯏ ꯑꯦꯁ ꯑꯥꯏ ꯄꯤ ꯑꯦꯁ ꯑꯣꯏꯕꯗꯨꯗꯤ ꯆꯥꯝꯃꯗ ꯑꯃ ꯑꯅꯤꯈꯛ ꯊꯣꯛꯂꯛꯀꯅꯤꯕ ꯒꯣꯔꯃꯦꯟꯠꯀꯤ ꯖꯣꯕꯁꯤꯁꯨ ꯃꯣꯏ 30 ꯑꯃ 40 ꯑꯃ ꯂꯩꯈꯤꯅꯤꯕ ꯂꯦꯝꯍꯧꯔꯤꯕ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯃꯤ 70% ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯔ ꯂꯩꯗꯣꯏꯅꯣ ꯑꯌꯥꯝꯕꯅ ꯂꯥꯏꯔꯕ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯃꯛꯇꯤ ꯍꯥꯏꯔꯔꯣꯏ ꯀꯣ ꯃꯤꯗꯜ ꯀ꯭ꯂꯥꯁꯁꯤ ꯑꯗꯨꯝ ꯄꯩꯁꯥ ꯄꯥꯏꯕꯅꯤ ꯃꯣꯏ ꯋꯥꯠꯇ꯭ꯔꯦꯗꯅ ꯅꯣꯡꯃꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯝ ꯋꯥꯅ ꯇꯥꯟꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯌꯥꯝ ꯋꯥꯅꯒ ꯌꯣꯜꯂ ꯂꯨꯄꯥ 10ꯒ ꯄ꯭ꯔꯣꯐꯤꯠ ꯐꯪꯕ 10ꯒ ꯐꯪꯕ ꯑꯗꯒꯤ ꯌꯥꯝ ꯋꯥꯅ ꯄꯩꯁꯥ ꯇꯥꯟꯕ ꯂꯥꯏꯛ ꯀꯣ ꯑꯩꯈꯣꯏꯒꯤ ꯈꯪꯗꯦꯀꯣ ꯑꯗꯨꯝ ꯋꯥꯅ ꯇꯥꯟꯖꯕ ꯍꯥꯏꯇꯥꯔꯦ ꯔꯤꯛꯁꯣꯕꯨ ꯊꯧꯒꯦꯔꯥ ꯑꯃꯕꯨ ꯊꯧꯒꯦꯔꯥ ꯑꯩꯅ ꯔꯤꯛꯁꯣ ꯊꯧꯕ ꯃꯌꯥꯝꯁꯨ ꯑꯩ ꯗꯥꯎꯟ ꯇꯨ ꯑꯔꯠ ꯑꯣꯏ ꯀꯣ ꯑꯩꯅ ꯔꯤꯛꯁꯣ ꯊꯧꯕ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯅꯤ ꯍꯥꯏ ꯇꯥꯔꯁꯨ ꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯗꯥꯎꯟ ꯇꯨ ꯑꯔꯠ ꯑꯣꯏ ꯑꯗꯨꯒ ꯃꯤ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯩ ꯁꯤ ꯑꯃꯇꯪꯗꯤ ꯌꯥꯗꯦ ꯑꯩꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯤꯅ ꯑꯩ ꯅꯋꯥ ꯁꯣ ꯂꯧꯗꯦꯀꯣ ꯁꯤꯃ ꯁꯦꯡꯅ ꯍꯥꯏꯒꯦ ꯅꯪ ꯃꯟꯇ꯭ꯔꯤ ꯃꯤ ꯑꯣꯏꯔ ꯀꯩꯗꯧꯔꯦ ꯍꯥꯏꯔꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯤꯗꯨꯅ ꯚꯣꯠ ꯀꯥꯗ꯭ꯔꯀꯥꯟꯗ ꯅꯪ ꯍꯥꯏꯗꯣꯏꯔꯕ ꯖꯁ ꯇꯦꯜ ꯃꯤ ꯑꯗꯨꯅ ꯁꯤꯁꯤꯃ ꯑꯩꯗꯤ ꯑꯗꯨꯒ ꯇꯤꯟꯅꯕꯅꯤ ꯑꯥꯏ ꯗꯣꯟ ꯀꯦꯌꯔ ꯀꯣ ꯃꯌꯥꯝꯁꯨ ꯇꯧꯕꯤꯔꯨꯅꯨ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯂꯥꯏꯔꯕ ꯃꯌꯥꯝꯗꯁꯨ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯅꯕ ꯁꯦꯝꯕꯤꯔꯛꯑꯣꯕ ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯃꯌꯥꯝ ꯐꯖꯅ ꯈꯪꯕꯤꯒꯗꯕ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯍꯨꯝ ꯊꯣꯛꯅ ꯊꯨꯒꯥꯏꯅꯤ ꯁꯤ ꯀꯥꯎꯒꯅꯨꯀꯣ ꯅꯝꯕꯔ ꯋꯥꯟ ꯌꯥꯝꯅ ꯆꯤꯞ ꯑꯣꯏꯕ ꯑꯃ ꯀꯣ ꯅꯝꯕꯔ ꯇꯨ ꯈꯤꯇꯪ ꯃꯤꯠ ꯔꯦꯟꯖꯇ ꯂꯩꯕ ꯑꯃ ꯀꯣ ꯑꯗꯩ ꯑꯃꯨꯛ ꯅꯝꯕꯔ ꯊ꯭ꯔꯤꯅ ꯄ꯭ꯔꯤꯃꯤꯌꯝ ꯑꯃ ꯁꯨꯃꯥꯏꯅ ꯀꯣ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯐꯣꯔꯃꯨꯂꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪ ꯄ꯭ꯔꯗꯛꯇꯣ ꯗꯤꯃꯥꯟ ꯂꯩꯕ꯭ꯔꯥ ꯆꯦꯛ ꯇꯧꯁꯤ ꯅꯝꯕꯔ ꯋꯥꯟ ꯄꯣꯏꯟꯠ ꯅꯝꯕꯔ ꯇꯨ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯀꯣꯔꯅꯔꯁꯤꯗ ꯀꯃꯥꯏꯅ ꯌꯣꯟꯕ ꯌꯥꯔꯛꯀꯅꯤ ꯁꯤꯁꯇꯦꯃꯦꯇꯤꯛ ꯅꯥꯏꯅ ꯅꯝꯕꯔ ꯊ꯭ꯔꯤ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯈ꯭ꯋꯥꯏ ꯍꯣꯡꯕꯁꯨ ꯂꯩꯕ꯭ꯔꯥ ꯃꯤꯠꯁꯨ ꯂꯩꯕ꯭ꯔꯥ ꯑꯇꯥꯡꯕꯁꯨ ꯂꯩꯕ꯭ꯔꯥ ꯁꯤ ꯂꯩꯒꯗꯕ ꯑꯦꯟ ꯂꯥꯁ ꯁꯦꯀꯦꯟꯗ ꯅꯝꯕꯔ ꯐꯣꯔꯗ ꯍꯦꯁ ꯏꯃꯣꯁꯅꯦꯜ ꯚꯦꯜꯌꯨ ꯀꯣ ꯅꯪꯅ ꯉꯁꯤ ꯌꯣꯜꯂꯤꯕ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯒ ꯂꯩꯕ꯭ꯔꯥꯕ ꯋꯥꯔꯤꯒ ꯑꯩꯈꯣꯏꯅ ꯃꯣꯏꯔꯥꯡꯒꯤ ꯁꯤꯡꯖꯨ ꯀꯥꯏ ꯍꯥꯏꯗ꯭ꯔꯥ ꯍꯧꯖꯤꯛꯄꯨꯗꯤ ꯑꯣꯟꯅꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤꯗꯣ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯣꯏꯔꯥꯡꯒꯤ ꯁꯤꯡꯖꯨ ꯅꯝꯕꯣꯜꯒꯤ ꯕꯣꯔꯥ ꯀꯥꯏ ꯃꯌꯥꯝ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯗꯒꯤ ꯋꯥꯔꯤ ꯈꯔ ꯌꯥꯎꯕꯗꯣ ꯑꯗꯨꯒ ꯀꯩ ꯈꯪꯗꯦ ꯋꯥꯔꯤ ꯈꯔ ꯌꯥꯎꯍꯟꯕ ꯇꯁꯦꯡ ꯇꯁꯦꯡꯅꯁꯨ ꯊꯣꯛꯈꯤꯕ ꯑꯗꯒꯤ ꯏꯃꯣꯁꯅꯦꯜ ꯀꯅꯦꯛ ꯍꯥꯏꯇꯥꯔꯦ ꯀꯣ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯁꯤꯒꯤ ꯀ꯭ꯂꯥꯁꯁꯤꯗꯅꯦ ꯑꯩ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯑꯩꯒ ꯅꯪꯒ ꯅꯤꯡꯁꯤꯡꯗꯣꯏꯁꯦ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯅꯠꯇꯦꯕ ꯏꯠꯁ ꯅꯣꯠ ꯑꯕꯥꯎꯠ ꯌꯣꯔ ꯄ꯭ꯔꯗꯛ ꯑꯣꯔ ꯁꯔꯚꯤꯁꯦꯁ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩ ꯃꯤ ꯑꯃꯇꯪ ꯂꯧꯈꯠꯀꯦꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯕꯦꯝ ꯍꯤꯗꯥꯝ ꯍꯥꯏꯔꯁꯦꯕ ꯑꯕꯦꯝ ꯐꯥꯔꯁꯇ ꯂꯩꯌꯦꯕꯀꯣ ꯑꯗꯩ ꯑꯃꯅ ꯑꯕꯦ ꯑꯥꯏꯐꯣꯟ ꯑꯕꯤ ꯑꯕꯣ ꯀꯣ ꯑꯕꯨꯡ ꯑꯆꯧꯕ ꯑꯦ ꯁꯦꯔꯤꯁ ꯉꯥꯛꯇ ꯍꯥꯏꯔꯛꯑꯗꯤ ꯌꯥꯔꯔꯣꯏ ꯀꯣ ꯕꯤꯁꯨ ꯈꯔ ꯍꯥꯏꯒꯦ ꯑꯦ ꯌꯥꯝ ꯊꯤ ꯌꯥꯝꯃꯦ ꯕꯟꯇꯤ ꯀꯣ ꯕꯟꯗꯅꯥ ꯀꯣꯏꯖꯝ ꯕꯁꯟꯇ ꯕꯁꯨꯝ ꯕꯁꯨꯟ ꯑꯝ ꯁꯣꯔꯤ ꯕꯦꯕꯤꯒ꯭ꯔꯥꯁ ꯇꯣꯡꯕ꯭ꯔꯝ ꯚꯦꯂꯦꯟꯇꯤꯅꯥ ꯕꯦꯝꯕꯦꯝ ꯚꯨꯄꯦꯟ ꯀꯣ ꯕꯤꯗ꯭ꯌꯥꯅꯟꯗ ꯁꯂꯥꯝ ꯕꯤꯗ꯭ꯌꯥꯅꯟꯗ ꯁꯅꯥꯁꯝ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯕꯤꯖꯌꯥ ꯀꯣ ꯕꯤ ꯁꯤ ꯃꯌꯥꯝ ꯄꯥ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯣꯏꯔꯔꯣꯏ ꯕꯠ ꯑꯣꯚꯔꯑꯣꯜ ꯂꯧꯔꯒꯅꯦ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯃ ꯍꯥꯞꯄꯝꯃꯣꯕ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯇꯨꯗ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯧꯔꯛꯈꯤ ꯕꯠ ꯑꯗꯨꯕꯨ ꯑꯥꯏ ꯗꯣꯟꯠ ꯒꯤꯚ ꯑꯞ ꯀꯣ ꯏꯃꯥ ꯏꯄꯥꯒꯤ ꯄꯩꯁꯥ ꯂꯣꯏꯅꯃꯛ ꯐꯦꯜ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯥ ꯑꯃꯅꯤꯈꯛ ꯇꯧꯔꯒ ꯁꯛꯁꯦꯁ ꯑꯣꯏꯅꯤ ꯑꯗꯨꯃ ꯀꯣ ꯏꯔ ꯑꯗꯨꯝ ꯍꯥꯏꯒꯦ ꯌꯨꯜ ꯐꯦꯜ ꯏꯠ ꯀꯣ ꯆꯍꯤ ꯑꯃ ꯑꯅꯤ ꯐꯖꯅ ꯅꯪ ꯂꯨꯞꯄꯒ
ꯊꯣꯛꯂꯛꯑꯣꯕ ꯀꯣ ꯑꯗꯨꯗ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗꯅꯦ ꯅꯁꯥꯅ ꯀꯩꯝꯇ ꯍꯣꯠꯅꯖꯗꯕꯤꯗ ꯀꯣ ꯌꯥꯝ ꯂꯩ ꯀꯣ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯗ ꯍꯣꯠꯅꯕꯁꯦ ꯀꯌꯥ ꯎꯗꯦ ꯁ꯭ꯄꯨꯟ ꯐꯤꯗꯤꯡꯗꯤ ꯌꯥꯝ ꯄꯥꯝꯕ ꯌꯥꯒꯥꯇꯣ ꯁꯤ ꯆꯥꯔꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯩ ꯑꯗꯣ ꯅꯁꯥꯅꯁꯨ ꯈꯔ ꯍꯣꯠꯅꯕꯁꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯀꯣ ꯃꯦꯝ ꯑꯗꯨꯅ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯃ ꯌꯥꯎ ꯀꯣ ꯑꯩꯁꯨ 6 companies ꯐꯦꯜ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯒ ꯊꯦꯡꯅꯕꯅꯤ ꯀꯣ ꯑꯗ ꯀꯝꯄꯅꯤ ꯑꯃꯈꯛ ꯍꯤꯡꯍꯧꯏ ꯀꯣ ꯗꯦꯜꯂꯤꯒꯤ ꯑꯩꯒꯤ ꯗꯤꯁꯇꯤꯡꯁꯟ ꯋꯦꯕ ꯁꯔꯚꯤꯁꯦꯁ ꯑꯅ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯑꯥꯁꯨ ꯂꯥꯛꯄꯅꯦꯕ ꯀꯣ ꯑꯥꯁꯨ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯀꯝꯄꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯠ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯤ ꯃꯦꯝ ꯀꯣ ꯁꯤ ꯑꯩꯒꯤ ꯖꯔꯅꯤꯅꯤ ꯑꯗꯨꯅ ꯁꯣꯝꯅ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯦꯜ ꯑꯣꯏꯕꯗ ꯃꯅꯤꯡ ꯍꯜꯂꯤꯗꯣ ꯀꯣ ꯑꯗꯣ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯧꯔꯛꯇꯣꯔꯕꯅꯤ ꯐꯦꯜ ꯑꯣꯏꯔꯁꯨ ꯇꯧꯁꯜꯂꯣꯕ ꯑꯗꯨꯝ ꯀꯣ ꯅꯪꯒꯤ ꯃꯅꯤꯡꯗ ꯑꯩ ꯂꯩꯗꯣꯏꯁꯦ ꯅꯪꯅ ꯁꯤꯃ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯤꯝꯗꯒꯤ ꯇꯥꯛꯑꯣꯏꯗ꯭ꯔꯣ ꯀꯣ ꯑꯥꯁꯨꯒꯤ ꯁꯞꯄꯣꯔꯠ ꯂꯩꯕꯅꯤ ꯀꯣ ꯁꯤꯗꯁꯨ ꯍꯪꯉꯣꯕ ꯅꯝꯕꯔ 5 ꯀꯦꯟ ꯕꯤ ꯁꯣꯜ ꯐ꯭ꯔꯣꯝ ꯍꯣꯝ ꯅꯪ ꯌꯨꯝꯗ ꯌꯣꯟ ꯌꯥꯒꯗ꯭ꯔꯣ ꯍꯧꯖꯤꯛ ꯄ꯭ꯔꯗꯛꯇꯣ ꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯉꯥꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯁꯥꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯁꯤ ꯍꯥꯟꯅ ꯌꯦꯡꯉꯣꯕ ꯑꯩ ꯑꯦꯁ ꯄꯤ ꯑꯦꯐ ꯐꯣꯔꯃꯨꯂꯥ ꯅꯉꯣꯟꯗ ꯍꯪꯉꯛꯀꯅꯤ ꯌꯨꯝꯗ ꯌꯣꯟ ꯌꯥꯒꯗ꯭ꯔꯥ ꯃꯤꯅ ꯄꯥꯝꯅꯕ꯭ꯔꯥ ꯁꯤ ꯄ꯭ꯔꯗꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯦꯅꯤꯋꯦꯔꯗ ꯌꯥꯝ ꯂꯥꯏꯅ ꯌꯣꯟꯕ ꯌꯥꯔꯛꯀꯗ꯭ꯔꯥ ꯀꯣ ꯑꯍꯣꯡꯕꯁꯨ ꯂꯩꯕ꯭ꯔꯥ ꯑꯇꯥꯡꯕꯁꯨ ꯂꯩꯕ꯭ꯔꯥ ꯌꯥꯝ ꯄ꯭रीमिꯌमꯁꯨ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯃ ꯀꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯛꯀꯅꯤ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯇꯥꯏꯞ ꯑꯣꯟ ꯗ ꯀꯣꯃꯦꯟ ꯀꯣ ꯐꯥꯏꯌꯔꯅ ꯏꯁꯜꯂꯣ FIRE ꯐꯥꯏꯌꯔ ꯍꯥꯏꯅ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯑꯣꯁꯝ ꯒꯨꯗ ꯀꯣ ꯃꯌꯥꯝꯁꯤꯗ ꯑꯃꯨꯛ ꯂꯣꯏ ꯏꯔꯦ ꯑꯣꯁꯝ ꯀꯣ ꯂꯦꯠꯁ ꯔꯣꯛ ꯑꯦꯟ ꯔꯣꯜ ꯃꯥꯏ ꯐ꯭ꯔꯦꯟ ꯂꯦꯠꯁ ꯗꯨ ꯏꯠ ꯑꯣꯁꯝ ꯀꯣ ꯑꯗꯨꯅ ꯄꯣꯠ ꯑꯃ ꯍꯦꯛ ꯎꯕꯒꯅꯦ ꯑꯣ ꯁꯤ ꯀꯩꯅꯣꯔꯥ ꯁꯤ ꯗꯤꯃꯥꯟ ꯂꯩꯕ ꯄ꯭ꯔꯗꯛꯂ ꯂꯩꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯗꯤꯃꯥꯟ ꯀ꯭रिꯌꯦꯠ ꯇꯧꯔꯛꯇꯣꯏꯅꯣ ꯑꯗꯨꯅ ꯉꯁꯥꯏ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯗꯣ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯉꯁꯥꯏ ꯑꯩꯅ ꯕ꯭ꯂꯦꯛꯇ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯎꯠꯄꯗꯣ ꯑꯗꯨ ꯌꯥꯝ ꯂꯥꯏꯅ ꯈꯟꯒꯅꯨ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯗꯤꯃꯥꯟ ꯂꯩꯇꯕꯗꯣ ꯗꯤꯃꯥꯟ ꯀ꯭रिꯌꯦꯠ ꯇꯧꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯉꯁꯤ ꯑꯥꯁꯨ ꯎꯔꯛꯏꯗꯣ ꯀꯣ ꯗꯤꯃꯥꯟ ꯂꯩꯕ ꯅꯠꯇꯦ ꯑꯩꯅ ꯀ꯭रिꯌꯦꯠ ꯇꯧꯈꯤꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯑꯗꯨꯒꯤ ꯐꯣꯔꯃꯨꯂꯥꯗꯨꯅꯤ ꯉꯁꯥꯏꯒꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯗꯣ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯑꯥꯁꯨꯔꯅ ꯀꯃꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯀꯃꯥꯏꯅ ꯌꯣꯜꯂꯛꯏꯅꯣ ꯁꯤꯁꯨ ꯈꯪꯖꯔꯣ ꯀꯣ ꯑꯥꯁꯨꯔꯗ ꯀꯃꯥꯏꯅ ꯑꯦꯐꯣꯔꯗꯦꯕꯜ ꯂꯩ ꯐ꯭ꯔꯤ ꯂꯩ ꯄꯩꯁꯥꯒꯤ ꯂꯩ ꯌꯥꯝ ꯇꯥꯡꯕꯁꯨ ꯂꯩ ꯀꯣ ꯑꯩꯅ ꯂꯥꯛ 2.5 ꯆꯥꯔꯖ ꯇꯧꯕ ꯑꯩꯒꯤ ꯀ꯭ꯂꯥꯁ ꯂꯩ ꯀꯣ ꯑꯩꯅ 1-on-1ꯗ ꯇꯥꯛꯄ ꯑꯗꯩ ꯅꯝꯕꯔ 4ꯗ ꯑꯩꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯩꯅ ꯒꯨꯔꯒꯥꯎꯟꯗ ꯑꯣꯐꯤꯁ ꯂꯧꯔꯒ ꯀꯃꯥꯏꯅ ꯐꯦꯜ ꯑꯣꯏꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯂꯥꯏꯟꯗꯒꯤ ꯑꯩ ꯄꯦꯃꯦꯟ ꯀꯣ ꯂꯧꯕ ꯍꯩꯔꯛꯇꯕ GST ꯀꯗꯥꯏꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯑꯩꯉꯣꯟꯗ ꯒꯥꯏꯗꯦꯟꯁ ꯄꯤꯕꯤꯔꯛꯇꯕ ꯃꯦꯟꯇꯣꯔ ꯂꯩꯔꯛꯇꯕ ꯁꯤꯗꯩꯁꯤꯗ ꯑꯩ ꯃꯇꯝ ꯐꯖꯅ ꯃꯥꯡꯈꯤꯕꯀꯣ ꯍꯧꯖꯤꯛꯇ ꯑꯩ ꯔꯤꯒ꯭ꯔꯦꯠꯄꯨꯗꯤ ꯌꯥꯝ ꯆꯥꯏ ꯀꯣ ꯌꯥꯝ ꯊꯨꯅ ꯀꯅꯥꯒꯨꯝꯕ ꯑꯝꯗ ꯑꯩꯅ ꯑꯍꯩꯕ ꯑꯝꯗ ꯆꯍꯤ 2 ꯂꯨꯞꯊꯔ ꯇꯝꯃꯝ ꯇꯥꯔꯒꯗꯤ ꯑꯩ ꯀꯩꯁꯨ ꯆꯍꯤ 10 ꯆꯪꯉꯣꯏ ꯀꯣ ꯑꯗꯨꯒ ꯇꯝꯃꯛꯑ ꯃꯇꯨꯡꯗ ꯆꯍꯤ 2 ꯐꯖꯅ ꯐꯦꯜꯂꯣꯔ ꯑꯩ ꯅꯨꯄꯤꯗꯩꯐꯥꯎꯗ ꯄꯩꯁꯥ ꯂꯧꯔꯒ ꯂꯨꯍꯣꯡꯗ꯭ꯔꯤꯀꯥꯟꯗ ꯃꯥꯒꯤ ꯄꯩꯁꯥꯗꯨꯅ ꯑꯩꯒꯤ ꯃꯦꯟꯇꯣꯔꯒꯤ ꯑꯩ ꯀꯣꯔꯁ ꯐꯤ ꯌꯥꯎꯔ ꯇꯝꯃꯛꯈꯤꯕ ꯀꯣ ꯄꯩꯁా ꯂꯩꯇꯗꯅ ꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯦꯟꯇꯣꯔꯁꯤꯗ ꯃꯇꯦꯡ ꯑꯃꯇꯪ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯑꯀꯥꯟꯗ ꯍꯜꯂꯛꯀꯦ ꯑꯩ ꯀꯩꯝ ꯍꯥꯏꯗꯦ ꯑꯩ ꯒꯨꯔꯨꯅꯤꯅ ꯑꯩ ꯁꯥꯎꯔꯨ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯋꯥꯅ ꯇꯝꯃꯛꯈꯤ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗ ꯅꯪꯅ ꯉꯁꯤ ꯇꯝꯃꯤꯕ ꯀ꯭ꯂꯥꯁꯁꯦ ꯗꯤꯁ ꯏꯁ ꯅꯣꯠ ꯁꯝꯊꯤꯡ ꯀꯣ ꯑꯥꯁꯨꯔꯒꯤ ꯑꯁꯦꯡꯕ ꯑꯩꯅ ꯍꯧꯔꯛꯈꯤꯕꯗ ꯑꯩ ꯀꯃꯥꯏꯅ ꯁꯤꯒꯤ ꯄ꯭ꯔꯗꯛ ꯑꯃ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯀꯃꯥꯏꯅ ꯁꯥꯔꯛꯈꯤꯒꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯍꯧꯖꯤꯛꯁꯨ UK ꯗꯒꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯤꯇꯤꯡ ꯑꯩ ꯃꯇꯝ ꯂꯩꯇꯗꯅ ꯍꯧꯖꯤꯛ ꯃꯤꯇꯤꯡ ꯁꯤꯟꯗ꯭ꯔꯤꯕ US ꯀꯤ ꯀ꯭ꯂꯥꯏꯟ ꯀꯣ ꯃꯈꯣꯡꯅ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯏꯅꯦ ꯀꯣ ꯏꯠꯁ ꯅꯣꯠ ꯂꯥꯏꯛ ꯑꯩꯅ ꯀꯩꯗꯧꯔꯨꯕꯩꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯒꯤ ꯑꯩ ꯌꯨꯝꯗꯒꯤ ꯄꯣꯠ ꯌꯣꯟꯕ ꯌꯥꯕ ꯁꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯦꯅꯤꯋꯦꯔ ꯆꯠꯄ ꯃꯇꯝꯗꯅꯦ ꯑꯩ ꯌꯨꯝꯗꯩ ꯄꯣꯠ ꯌꯣꯟ ꯌꯥ ꯇ ꯑꯩ ꯁ꯭ꯀꯦꯜ ꯇꯧꯕ ꯌꯥꯔꯕꯅꯦ ꯗꯨꯕꯥꯏ ꯆꯠꯀꯦꯔꯥ UK ꯆꯠꯀꯦꯔꯥ US ꯆꯠꯀꯦꯔꯥ ꯑꯗꯒꯤ ꯕꯥꯂꯤ ꯆꯠꯀꯦꯔꯥ ꯑꯗꯒꯤ ꯕꯦꯡꯀꯣꯛ ꯆꯠꯀꯦꯔꯥ ꯅꯪ ꯆꯠꯅꯤꯡꯕ ꯆꯠꯂꯨꯔꯣ ꯑꯗꯨꯗꯤ ꯅꯪ ꯄꯣꯠ ꯌꯣꯟꯕ ꯌꯥꯕ ꯂꯩꯕ ꯌꯥꯕꯗꯣ ꯑꯩ ꯄꯥꯝꯃꯦꯕ ꯗꯠꯁ ꯋꯥꯠ ꯑꯥꯏ ꯋꯥꯟꯠ ꯂꯥꯏꯐꯇꯁꯨ ꯃꯌꯥꯝꯁꯨ ꯐ꯭रीडꯝ ꯄꯥꯝꯒꯅꯤ ꯀꯣ ꯑꯦꯅꯤꯋꯦꯔꯗ ꯆꯠꯄ ꯃꯇꯝꯗ ꯁꯣꯝ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯗ꯭ꯔꯣ ꯁꯣꯝꯒꯤ ꯑꯦꯀꯥꯎꯟꯗ ꯑꯁ ꯇꯨ ꯗꯤꯁ ꯀ꯭ꯔꯦꯗꯤꯠ ꯄꯩꯁꯥ ꯆꯪꯉꯛꯄꯗꯣ ꯃꯌꯥꯝꯁꯨ ꯄꯥꯝꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯑꯩ ꯑꯥꯁꯨꯔꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯌꯥꯝꯗꯁꯨ ꯁꯤ ꯃꯨꯟꯅ ꯈꯪꯖꯤꯜꯂꯣ ꯏꯁꯜꯂꯣ ꯁꯤꯒꯤ ꯄꯣꯏꯟ 5ꯁꯦ ꯄ꯭ꯔꯗꯛ
ꯃꯉꯥꯗꯨꯗ ꯁꯤ ꯐꯤꯠ ꯑꯣꯏꯗ꯭ꯔꯒꯗꯤ ꯊꯣꯛꯂꯛꯈꯤꯅꯣ ꯅꯪ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯂꯩꯔꯝꯒꯅꯤ ꯏꯐ ꯑꯥꯏ ꯄꯤꯛ ꯑꯞ ꯗꯤꯁ ꯁꯤ ꯄ꯭ꯔꯗꯛꯁꯦ ꯐꯤꯠ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯖꯧꯕ ꯅꯁꯥꯅ ꯍꯥꯞꯆꯤꯜꯂꯣ ꯁꯤ ꯃꯥꯔꯀꯦꯠꯇ ꯗꯤꯃꯥꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯑꯗꯨꯗꯩ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯅꯤ ꯅꯝꯕꯔ ꯋꯥꯟ ꯅꯝꯕꯔ ꯇꯨ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯣꯟꯕ ꯌꯥꯕ꯭ꯔꯥ ꯃꯤ ꯂꯩꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯈꯜꯂꯣ ꯋꯥꯈꯜ ꯈꯜꯂꯣ ꯅꯝꯕꯔ ꯊ꯭ꯔꯤ ꯁꯤ ꯌꯥꯝ ꯍꯣꯡꯕ꯭ꯔꯥ ꯁꯤ ꯌꯥꯝ ꯇꯥꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤ ꯌꯥꯝ ꯊꯤꯅ ꯄ꯭रीꯃꯤꯌꯝ ꯑꯣꯏꯕ꯭ꯔꯥ ꯁꯤ ꯂꯩꯒꯗꯧꯅꯦꯕ ꯁꯤꯁꯤꯒꯤ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯅꯦꯛꯁꯇ ꯁꯤꯒꯤ ꯑꯩꯅ ꯄꯨꯊꯣꯔꯛꯏꯕ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤ ꯃꯇꯥꯡꯗ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯃ ꯀꯃꯥꯏꯅ ꯍꯥꯞꯄꯛꯁꯤꯒꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯨ ꯌꯥꯏꯕ Hi everyone, my name is Toksum Surmangol Singh, founder of Asur Academy. ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯑꯩꯅ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯀꯩꯒꯤꯗꯃꯛꯇꯅꯣ ꯃꯌꯥꯝꯅ ꯁꯤ ꯗꯔꯀꯥꯔ ꯇꯥꯔꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯁꯤ ꯏꯔꯝꯗꯝꯗ ꯁꯥꯕ ꯄ꯭ꯔꯗꯛꯅꯤ ꯀꯣ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯑꯗꯩ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯩꯒꯤ ꯕꯕꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯀꯣ ꯃꯁꯤ ꯍꯩꯕ ꯍꯩꯇꯕ ꯑꯩꯈꯣꯏꯅ ꯐꯖꯅ ꯇ꯭ꯔꯥꯏ ꯇꯧꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯁꯥꯖꯔꯛꯄꯅꯤ ꯀꯣ ꯃꯌꯥꯝꯁꯨ ꯀꯣ ꯁꯤ ꯌꯥꯝ ꯇꯥꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯌꯥꯝꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯋꯥꯏꯠ ꯕꯣꯔꯗ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯌꯥꯝꯅ ꯃꯣꯏꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯑꯃꯗꯤ ꯁꯤꯗ ꯍꯥꯞꯄꯤꯕ ꯑꯩꯒꯤ ꯁ꯭ꯄꯣꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯪꯖꯕ ꯀꯣ ꯁꯤꯗꯒꯤ ꯑꯩꯅ ꯁꯥꯈꯤꯕꯅꯤ ꯃꯌꯥꯝꯅ ꯁꯤꯒꯤꯁꯦ ꯑꯃꯨꯛꯇꯪ ꯀꯣ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯗꯤ ꯃꯁꯤ ꯀꯌꯥꯝ ꯁꯦꯡꯒꯦꯗꯣ ꯋꯥꯏꯠ ꯕꯣꯔꯗꯇ ꯑꯩꯈꯣꯏꯅ ꯃꯨꯠꯊꯠꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯇꯣꯞꯄꯒꯅꯦ ꯌꯥꯝ ꯈꯦꯠꯅꯔꯅꯤ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏ ꯀꯣ ꯏꯁꯤꯡ ꯌꯥꯝ ꯆꯪꯗꯦ ꯀꯣ ꯍꯟꯖꯟ ꯍꯟꯖꯟꯅ ꯏꯁꯤꯡ ꯀꯥꯞꯄꯒ ꯁꯦꯡꯕꯗꯣ ꯁꯤꯗꯗꯤ ꯆꯪꯉꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯒꯤꯁꯦ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯉꯁꯤꯃꯛ ꯃꯈꯥꯗ ꯄꯤꯔꯤꯕ ꯅꯝꯕꯔꯁꯤꯗꯅꯦ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣꯅꯦ ꯑꯩ ꯌꯨꯝꯗꯤ ꯑꯗꯨꯝ ꯌꯣꯟ ꯌꯥꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯑꯦꯛꯖꯥꯝꯄꯜꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯣꯀꯦ ꯅꯦꯛꯁꯇ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯁꯣꯝꯒꯤ ꯄ꯭ꯔꯗꯛꯇꯁꯨ ꯌꯥꯝ ꯍꯥꯏꯕ ꯍꯩꯒꯗ꯭ꯔꯣ ꯀꯣ ꯑꯩ ꯂꯥꯏꯐꯇꯅꯤ ꯀꯣ Is it like an advertisement? It's not an advertisement. That's a message. Okay. ꯁꯤꯁꯤꯅ SPFꯀꯤ ꯐꯣꯔꯃꯨꯂꯥꯅꯦꯕ ꯀꯣ ꯍꯌꯦꯡꯋꯥꯏ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯄꯤꯒꯦ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯁꯤꯒꯤ ꯃꯉꯥꯁꯦ ꯅꯪꯒꯤ ꯄ꯭ꯔꯗꯛꯇ ꯂꯣꯏ ꯐꯤꯠ ꯇꯧꯍꯜꯂꯣꯕ ꯀꯣ if you don't fit it ꯇꯝꯃꯣ ꯀꯣ ꯀꯃꯥꯏꯅ ꯐꯤꯠ ꯑꯣꯏꯍꯟꯗꯣꯏꯅꯣ ꯃꯥꯔꯀꯦꯠꯇ ꯑꯣꯀꯦ awesome ꯀꯣ ꯁꯤ ꯄꯣꯏꯟ ꯃꯉꯥ ꯁꯤꯃ ꯂꯩꯔꯦ ꯅꯦꯛꯁꯇ ꯑꯃꯨꯛ ꯌꯦꯡꯉꯣ ꯀꯣ SPF ꯑꯃ ꯂꯩꯔꯦ ꯅꯦꯛꯁꯇ ꯅꯝꯕꯔ ꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯁꯤꯅ ꯗꯤꯃꯥꯟ ꯃꯦꯞ ꯁꯤꯁꯇꯦꯝ ꯍꯥꯏꯁꯦ ꯁꯤꯗꯅ we need to create a demand ꯀꯣ ꯑꯩꯈꯣꯏꯅ ꯑꯩ ꯄ꯭ꯔꯗꯛꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯉꯥꯗꯨꯃ ꯑꯩ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯅꯤꯕ ꯅꯝꯕꯔ ꯇꯨꯗ ꯁꯤꯒꯤ ꯑꯩ ꯃꯦꯞꯄꯤꯡ ꯑꯃ ꯌꯦꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧ ꯂꯝꯕꯤ ꯆꯠꯇꯣꯏꯁꯦ ꯑꯩ ꯄ꯭ꯔꯗꯛꯇꯤ ꯑꯣꯜꯔꯦꯗꯤ ꯂꯩꯖꯈ꯭ꯔꯦꯕꯀꯣ ꯂꯩꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯀꯃꯥꯏꯅ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯔꯛꯇꯣꯏꯅꯣ ꯀꯃꯥꯏꯅ ꯋꯛ ꯇꯧꯔꯛꯀꯅꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯇ ꯑꯩ ꯀꯃꯥꯏꯅ ꯋꯛ ꯇꯧꯔꯛꯇꯣꯏꯅꯣ ꯁꯤꯁꯤꯃ ꯏꯁꯜꯂꯣ ꯀꯣ ꯗꯤꯃꯥꯟ ꯃꯦꯞ ꯁꯤꯁꯇꯦꯝ ꯁꯤꯁꯦ ꯑꯩꯈꯣꯏꯅ DMSꯁꯨ ꯍꯥꯏꯅꯩꯀꯣ ꯗꯤꯃꯥꯟ ꯃꯦꯞ ꯁꯤꯁꯇꯦꯝ ꯑꯅꯥꯏꯁ ꯑꯁꯨꯝ ꯀꯣ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯃꯦꯞ ꯁꯤꯁꯇꯦꯝꯗ ꯑꯩꯈꯣꯏꯅ ꯄꯣꯏꯟ ꯃꯉꯥ ꯈꯛꯇꯪ ꯂꯩ ꯗꯤꯁ ꯏꯁ ꯑꯦꯛꯖꯦꯛꯠꯂꯤ ꯗ ꯋꯦ ꯌꯨ ꯁ꯭ꯇꯗꯤ ꯃꯅꯤꯄꯨꯔ ꯃꯥꯔꯀꯦꯠ ꯗꯤꯃꯥꯟ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯥꯔꯀꯦꯠꯁꯦ ꯀꯃꯥꯏꯅ ꯁꯤ ꯑꯩ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯨꯁꯜꯂꯛꯑꯔꯣꯏ ꯏꯟꯗꯤꯌꯥꯒꯤ ꯄꯨꯁꯜꯂꯛꯑꯔꯣꯏ ꯑꯩ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯇ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤ ꯇꯧꯔꯛꯀꯅꯤ ꯃꯥꯒꯤ ꯒ꯭ꯔꯥꯐꯁꯦ ꯀꯣ ꯑꯗꯨ ꯀꯔꯝꯕ ꯖꯒꯥꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯗꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯀꯣ ꯗꯤꯃꯥꯟ ꯑꯣꯏꯕ ꯑꯣꯏꯔꯣ ꯂꯩꯇꯦꯕꯨ ꯑꯣꯏꯔꯣ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯩꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯄ꯭ꯔꯗꯛꯇꯤ ꯑꯣꯜꯔꯦꯗꯤ ꯁꯥꯖꯜꯂꯨꯔꯦꯕ ꯏꯟꯚꯦꯁꯁꯨ ꯇꯧꯁꯜꯂꯨꯔꯦꯕ ꯁꯤꯗꯩꯁꯤꯗ I spent like I don't know ꯀꯣ like 50,000 ꯑꯃ ꯑꯩ ꯏꯟꯚꯦꯁ ꯇꯧꯈ꯭ꯔꯦ ꯑꯁ ꯃꯌꯥꯡꯗꯒ ꯄꯤꯊꯣꯛꯈꯤꯗꯅ ꯄꯦꯀꯦꯖꯤꯡꯗꯒꯤ ꯀꯩꯗꯩ ꯀꯔꯥꯗꯒꯤ ꯑꯩ ꯂꯣꯏꯅꯃꯛ ꯁꯥꯖꯜꯂꯨꯔꯦꯕ ꯑꯗꯨꯕꯨꯅꯦ ꯑꯁ ꯑꯩ ꯌꯣꯟꯕ ꯉꯝꯗ꯭ꯔꯦꯅꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯈꯤꯅꯦꯕ ꯑꯁ ꯑꯩꯁꯦ ꯀꯔꯤ ꯅꯨꯡꯒꯤ ꯇꯧꯖꯔꯨꯔꯕꯅꯣ ꯑꯁ ꯄꯩꯁꯥꯁꯨ ꯑꯁ ꯌꯣꯜꯂꯗꯤꯅꯀꯣ ꯅꯪ ꯁꯦꯟꯗꯣꯡ ꯑꯃ ꯌꯦꯡꯉꯛꯑꯔꯣꯏꯕꯀꯣ ꯁꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯁꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯑꯝꯒꯗ꯭ꯔꯥ ꯊꯣꯛꯑꯝꯃꯣꯏꯗ꯭ꯔꯥ ꯖꯁ ꯇꯦꯜ ꯃꯤ ꯀꯣ ꯇꯥꯏꯞ ꯑꯣꯟ ꯗ ꯀꯣꯃꯦꯟ ꯊꯣꯛꯑꯝꯒꯅꯤ ꯊꯣꯛꯑꯝꯃꯣꯏ ꯑꯩ ꯁꯦꯟꯗꯣꯡꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯕꯨꯛꯇꯪ ꯃꯍꯨꯠꯁꯤꯕꯨ ꯐꯪꯉꯗꯤ ꯑꯩ ꯃꯥꯡꯉꯁꯨ ꯃꯥꯡꯖꯔꯒꯦ
ꯀꯥꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯑꯝꯃꯣꯏꯗ꯭ꯔꯣ? ꯎꯝ. ꯑꯣꯀꯦ, ꯀꯣ 100% ꯊꯣꯛꯑꯝꯒꯅꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯀꯩ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯑꯁ ꯀꯔꯤ ꯅꯨꯡꯒꯤ ꯑꯩꯕꯨ ꯁꯤꯗꯩꯁꯤꯗ ꯇꯧꯁꯜꯂꯨꯔꯕꯅꯣꯅꯦ, ꯀꯅꯥꯒꯨꯝꯕ ꯑꯝꯇꯪ ꯑꯩ ꯇꯥꯟꯅꯔꯝꯃꯁꯨ ꯃꯁꯤ ꯁꯣꯏꯔꯣꯏꯗꯕꯅꯤ, ꯐꯦꯜ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯆꯥꯛꯄꯅꯤꯀꯣ ꯃꯌꯥꯝ. ꯑꯩꯁꯨ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯌꯨ ꯑꯦꯁꯇꯒꯤ ꯊꯥꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯄꯪ ꯄꯪꯒꯩꯅꯦ ꯑꯩꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯑꯗꯨꯝ ꯊꯥꯔꯁꯨ ꯌꯥꯗꯣꯏꯅꯦꯕ. ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯌꯥꯝ ꯊꯨꯅ ꯄꯥꯝꯃꯨꯕꯗꯣ ꯃꯤꯅꯤꯠ ꯀꯨꯟꯊ꯭ꯔꯥꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯁ꯭ꯀꯦꯝ ꯇꯧꯈꯤꯗꯣꯏꯅꯦꯕ. ꯌꯨ ꯑꯦꯁꯀꯤ ꯃꯆꯥꯁꯤꯅ ꯀꯣ ꯍꯧꯖꯤꯛꯀꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯆꯥꯁꯤꯗ ꯃꯇꯝꯗꯨꯗ $14,000ꯅꯤ ꯋꯦ ꯕꯦꯛ ꯏꯟ 2020-21 ꯁꯤꯒꯤ ꯃꯔꯛꯁꯦ. ꯁꯤꯗꯩꯁꯤꯗ ꯑꯩ ꯄꯩꯁꯥꯁꯦ ꯁ꯭ꯇꯥꯐ ꯃꯌꯥꯝꯒꯤ ꯄꯩꯁꯥ ꯂꯣꯏꯅꯃꯛ ꯊꯥꯔꯛꯑꯕ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯗ ꯑꯣꯏꯅ ꯊꯥꯈꯤꯕ ꯄꯩꯁꯥꯁꯦ. ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯍꯦꯛ ꯊꯥꯈꯤꯕꯒꯅꯦ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯔꯦ, ꯑꯩ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ, ꯃꯇꯝꯗꯨꯗ ꯑꯩ ꯄꯥꯁꯄꯣꯔꯠꯁꯨ ꯂꯩꯇꯦ, ꯑꯩ ꯀꯔꯤꯝ ꯂꯩꯇꯦ. ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯏ, ꯏꯃꯥ ꯑꯩꯅ ꯑꯩꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯒꯤ ꯄꯩꯁꯥꯁꯦ ꯊꯤꯗ꯭ꯔꯒꯗꯤ ꯑꯩ ꯉꯁꯤ ꯃꯣꯏꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯐꯨꯕ ꯑꯃꯗꯤ ꯇꯧꯔꯅꯤ. ꯑꯗꯨꯗ ꯑꯩ ꯀꯞꯀꯩ ꯑꯩꯈꯣꯏ ꯃꯥꯁꯤꯗ ꯑꯩ ꯍꯥꯏꯖꯩꯌꯦꯕ. ꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪ ꯇꯧꯒꯅꯨ ꯇꯧꯒꯅꯨ, ꯅꯪ ꯕꯤꯖꯤꯅꯦꯁꯇꯣ ꯇꯧ, ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯔꯒ ꯅꯪ ꯒꯣꯔꯃꯦꯟꯠꯀꯤ ꯖꯣꯕ ꯑꯃ ꯇꯧꯕ. ꯑꯩ ꯅꯍꯥꯟꯗꯩ ꯍꯥꯏꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯨ, ꯁꯤꯒꯦꯁꯨ ꯁꯤꯖꯈ꯭ꯔꯣ. ꯑꯗꯨꯗ ꯑꯩ ꯊꯃꯣꯏ ꯀꯌꯥꯝ ꯀꯥꯏꯔꯝꯒꯅꯤ ꯈꯪꯕ꯭ꯔꯥ? ꯃꯌꯥꯝꯅ ꯉꯁꯤ ꯆꯪꯕꯨꯗꯤ ꯆꯪꯕꯤꯔꯝꯒꯅꯤ ꯕꯤꯖꯤꯅꯦꯁ ꯈꯔꯗꯤ, ꯑꯗꯣ ꯐꯦꯜ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯍꯔꯠ ꯇꯧꯕꯅꯦꯕ. ꯅꯪꯒꯤ ꯏꯃꯨꯡꯗ ꯁꯞꯄꯣꯔꯠ ꯐꯪꯅꯤꯗꯣ ꯊꯥꯖꯒꯅꯨ. ꯑꯗꯨꯒ ꯏꯃꯨꯡꯗꯒꯤ ꯑꯩꯁꯨ ꯆꯍꯤ 18 ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯩꯁꯨ ꯍꯣꯠꯅꯔꯛꯄꯅꯦ. ꯑꯗꯨꯅ ꯒ꯭ꯔꯥꯎꯟ ꯋꯔꯛꯇꯣ ꯑꯩꯁꯨ ꯇꯧꯔꯛꯄꯅꯤꯅ ꯃꯌꯥꯝꯅ ꯕꯤꯖꯤꯅꯦꯁꯁꯨ ꯌꯥꯝ ꯂꯥꯏꯅ ꯈꯟꯕ ꯋꯥꯅꯤ. ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯑꯟꯇꯔꯄ꯭ꯔꯅꯔ ꯑꯣꯏꯒꯦꯔꯥ ꯕꯤꯖꯤꯅꯦꯁ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯍꯧꯗ꯭ꯔꯤꯗꯣ ꯑꯩꯗꯤ ꯍꯥꯏꯅꯤꯡꯉꯦꯕ. ꯅꯍꯥꯟꯗꯩ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯝꯄꯅꯤꯁ ꯑꯃꯠꯇ ꯄꯨꯊꯣꯔꯛꯑꯣ, ꯑꯥꯏ ꯄꯤ ꯑꯣꯗ ꯆꯟꯕ ꯑꯃ. ꯖꯁ ꯇꯦꯜ ꯃꯤ, ꯁ꯭ꯇꯣꯛꯇ ꯌꯥꯎꯕ ꯃꯅꯤꯄꯨꯔ ꯀꯝꯄꯅꯤꯁ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣꯅꯦ ꯐꯣꯔ ꯗ ꯂꯥꯁ 40-50 years ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯕ ꯃꯌꯥꯝꯗꯒꯤ. ꯑꯩꯅ ꯇꯧꯋꯤ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯕ, ꯑꯩꯗꯤ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯂꯩꯍꯥꯎꯁꯤꯗꯒꯤ ꯏꯟꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏ ꯁꯛ ꯀꯥꯛꯎꯁꯦ ꯍꯥꯏꯕꯅꯤꯗ. ꯃꯅꯤꯄꯨꯔꯗꯁꯨ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯃꯤ ꯃꯌꯥꯝ ꯂꯩ, ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯁꯦ ꯇꯨꯝꯃ ꯂꯣꯏ ꯂꯩ ꯍꯥꯏꯕ, ꯀꯅꯥꯝꯇꯅ ꯒꯥꯏꯗ ꯇꯧꯗꯦꯕ. ꯏꯟꯗꯤꯌꯥ ꯀꯝꯄꯤꯠ ꯇꯧꯈꯥꯏꯖꯩ, ꯋꯥꯔꯜꯗ ꯀꯝꯄꯤꯠ ꯇꯧꯈꯥꯏꯖꯩ, ꯁ꯭ꯋꯥꯏꯁꯤꯗ ꯋꯥꯊꯤ ꯋꯥꯔꯦꯡꯒꯤ ꯄ꯭ꯔꯗꯛ ꯈꯔ ꯌꯣꯜꯂꯒ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯅꯩꯔ ꯑꯗꯨꯝ ꯂꯩꯔꯤꯕ. ꯃꯅꯤꯄꯨꯔ ꯑꯦꯅꯤ ꯑꯟꯇꯔꯄ꯭ꯔꯅꯔ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯅꯩꯈꯥꯏꯅꯁꯦ. ꯏꯟꯗꯤꯌꯥꯗ ꯊꯣꯛꯂꯛꯑꯣ, ꯀꯝꯄꯤꯠ ꯇꯧ, ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯨ ꯄꯨꯊꯣꯔꯛꯑꯣ. ꯏꯟꯗꯤꯌꯥ ꯃꯌꯥꯡ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ꯭ꯔꯣ? ꯕꯤꯍꯥꯔꯒꯤ ꯀꯝꯄꯅꯤꯁ ꯈꯔ ꯆꯍꯤ 4-5 ꯃꯣꯏ ꯑꯥꯏ ꯄꯤ ꯑꯣ ꯁꯦꯠ ꯑꯞ ꯇꯧꯈ꯭ꯔꯦꯕ. ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ ꯀꯩꯗꯧꯔꯦ? ꯔꯦꯁꯇꯨꯔꯦꯟ ꯉꯥꯛꯇ ꯍꯥꯏꯖꯕ ꯅꯠꯇꯦ, ꯔꯦꯁꯇꯨꯔꯦꯟ ꯌꯥꯝ ꯊꯤꯅ ꯐꯦꯜ ꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯦ ꯁꯤ ꯏꯟꯗꯁꯇ꯭ꯔꯤꯁꯦ. ꯑꯗꯨꯅ ꯔꯦꯁꯇꯨꯔꯦꯟ ꯐꯝꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯩ ꯀꯤꯍꯟꯕ ꯅꯠꯇꯦ, ꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯦ ꯆꯦꯛꯁꯤꯜꯂꯨ. ꯃꯅꯤꯄꯨꯔꯗ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯝ ꯁꯤꯅꯤ, ꯑꯌꯥꯝꯕꯅ ꯆꯍꯤ 1-2 ꯀꯨꯏꯅ ꯆꯠꯇꯕꯅꯤꯀꯣ, ꯈꯔ ꯈꯛꯇꯅꯤ ꯆꯠꯂꯤꯁꯦ. ꯑꯗꯨꯅ ꯃꯌꯥꯝ ꯐꯦꯜ ꯑꯣꯏꯔꯀꯥꯟꯗ ꯌꯨ ꯋꯤꯜ ꯔꯤꯌꯦꯂꯥꯏꯁ, ꯑꯥꯏꯝ ꯇꯦꯂꯤꯡ ꯌꯨ, ꯍꯧꯖꯤꯛꯄꯨꯗꯤ ꯅꯪ ꯈꯪꯉꯣꯏ. ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯌꯥꯝ ꯃꯥꯟꯕꯅꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯌꯥꯝ ꯃꯥꯟꯕꯅꯦ. ꯑꯍꯥꯟꯕꯒꯤ ꯃꯨꯠꯁꯦ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ, ꯍꯦꯛ ꯆꯪꯕꯩꯁꯦ. ꯐꯥꯔꯁ ꯗꯦꯕ ꯊꯥ ꯑꯃꯗꯤ ꯅꯪ ꯊꯤ ꯃꯣꯇꯤꯚꯦꯠ ꯇꯧꯔꯝꯒꯅꯤ, ꯄꯩꯁꯥꯁꯨ ꯈꯔ ꯂꯩꯕꯅꯤꯅ. ꯅꯪꯅ ꯄꯩꯁꯥ ꯂꯩꯁꯜꯂꯛꯇ꯭ꯔꯕ, ꯀꯣ ꯑꯗꯒꯤ ꯂꯣꯏ ꯐꯦꯜ ꯑꯣꯏꯁꯜꯂꯛꯑꯕ, ꯇꯧꯔꯨꯕꯗ ꯂꯣꯏ ꯄꯨꯊꯔꯛꯑꯕ, ꯃꯇꯝꯗꯨꯗ ꯅꯪ ꯀꯃꯥꯏꯅ ꯁꯔꯚꯥꯏꯚ ꯇꯧꯔꯛꯇꯣꯏꯅꯣꯗꯣ, ꯑꯗꯨ ꯉꯝꯕ ꯃꯤꯗꯨꯗꯤ ꯃꯤ ꯑꯣꯏꯅꯤ. ꯅꯠꯇ꯭ꯔꯒꯗꯤꯀꯣ ꯇꯧꯔꯨꯅꯨ ꯕꯤꯖꯤꯅꯦꯁꯇꯣ. ꯑꯗꯨ ꯁꯔꯨꯛ ꯖꯣꯕ ꯃꯆꯥ ꯑꯃ ꯇꯧ, ꯌꯥꯝꯅ ꯇꯦꯟꯁꯟ ꯐ꯭ꯔꯤꯗ. ꯁꯣꯝꯅ ꯈꯟꯕꯤꯔꯝꯒꯅꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏ, ꯑꯩꯅ ꯍꯧꯖꯤꯛ ꯇꯨꯝ ꯂꯩ ꯇꯥꯔꯒꯗꯤ ꯑꯩ ꯀꯝꯄꯅꯤ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ? ꯑꯩ ꯅꯨꯡꯇꯤꯒꯤꯅꯦ ꯑꯩ ꯀꯝꯄꯅꯤꯁꯤꯗ ꯀꯔꯤ ꯁꯣꯏꯔꯤꯒꯦ, ꯑꯩ ꯅꯣꯡꯉꯥꯜꯂꯒ ꯀꯃꯥꯏꯅ ꯏꯝꯄ꯭ꯔꯨቭ ꯇꯧꯗꯣꯏꯅꯣꯅ ꯑꯩ ꯅꯨꯡꯇꯤ ꯑꯍꯤꯡꯁꯨ ꯄꯨꯡ 3:30ꯗ, ꯑꯩ 3:30 4:00ꯗ ꯑꯗꯨꯝ ꯇꯨꯝꯃꯦꯕ. ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯔꯕꯅꯦ, ꯄꯨꯡ 9ꯗ ꯑꯩ ꯀ꯭ꯂꯥꯏꯟ ꯇꯥꯛꯑꯅꯤ. ꯑꯩꯒꯤ ꯀ꯭ꯔꯣꯔ ꯀ꯭ꯂꯕ ꯑꯅ ꯂꯩ, ꯑꯩꯅ ꯄꯔꯁꯅꯦꯜꯂꯤ ꯇꯥꯛꯄ ꯁꯥꯇ꯭ꯔ ꯈꯔ ꯂꯩ. ꯑꯩ ꯄꯨꯡ 9ꯗ ꯑꯃ ꯇꯥꯛꯑꯅꯤ, ꯄꯨꯡ 12:30ꯗ ꯑꯃ ꯇꯥꯛꯑꯅꯤ, ꯄꯨꯡ 3:30ꯗ ꯑꯃ ꯇꯥꯛꯑꯅꯤ, ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯗ, ꯑꯩ 8:30ꯗ ꯀ꯭ꯂꯥꯁ ꯇꯧꯔꯅꯤ. ꯑꯩꯅ ꯂꯦꯝꯃꯤꯁꯦ ꯆꯥꯛ ꯆꯥꯕꯒꯤ ꯄꯨꯡꯈꯥꯏꯗꯨ ꯈꯛꯇꯪ ꯂꯩꯌꯦꯕ ꯑꯩꯉꯣꯟꯗ. ꯑꯩ ꯏꯆꯥ ꯅꯥꯏ, ꯑꯩ ꯅꯨꯄꯤ ꯅꯥꯏ,
ꯑꯩ ꯅꯥꯛꯇ ꯑꯝꯇ ꯂꯩꯇꯦ ꯀꯣ ꯑꯩ ꯃꯥꯏ ꯃꯄꯥꯝꯗ ꯊꯤꯜꯂꯦ ꯑꯩ ꯊꯕꯛ ꯇꯧꯕ ꯌꯥꯗꯗꯅ ꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯁꯦ ꯍꯧꯒꯠꯂꯛꯏꯕ ꯃꯌꯥꯝꯗ ꯑꯟꯇꯔꯄ꯭ꯔꯤꯅꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕꯗꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯦ ꯌꯥꯝ ꯑꯗꯣ ꯑꯟꯇꯔꯄ꯭ꯔꯤꯅꯔꯒ ꯕꯤꯖꯤꯅꯦꯁꯀ ꯃꯌꯥꯝ ꯌꯥꯝ ꯈꯦꯠꯅꯩ ꯀꯣ ꯏꯟ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯑꯩꯒꯤꯁꯨ ꯗ꯭ꯔꯤꯝꯁꯦ ꯊꯥꯏꯅ ꯑꯩꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯗ꯭ꯔꯤꯝꯁꯦ ꯁꯤꯂꯤꯀꯣꯟ ꯚꯦꯂꯤꯗ ꯂꯩꯔꯒ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯒ ꯀꯣꯗ ꯏꯊꯔꯒ ꯅꯩꯕꯅ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯣ ꯌꯨ ꯑꯦꯁꯀꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯂꯥꯏꯟꯒ ꯋꯛ ꯇꯧꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯧꯔꯦ ꯀꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯦ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦꯕ ꯑꯍꯤꯡꯗ ꯑꯣꯏꯔ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯀꯅꯤ ꯁꯨꯔ ꯋꯤ ꯅꯤꯠ ꯗꯤꯁ ꯀꯣ ꯇ꯭ꯔꯥꯏ ꯇꯨ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯗꯤꯁ ꯑꯩꯁꯦ ꯍꯨꯏꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯊꯕꯛ ꯇꯧꯔꯛꯑꯦꯕ ꯀꯣ ꯏꯠ ꯗꯖꯟ ꯃꯤꯟ ꯕ꯭ꯔꯦꯟꯁꯨ ꯌꯥꯝ ꯅꯥꯏ ꯀꯣ ꯑꯗꯒꯤ ꯊꯕꯥꯛꯁꯨ ꯌꯥꯝ ꯅꯥꯏ ꯑꯍꯤꯡ ꯑꯍꯤꯡ ꯇꯨꯝꯃꯛꯇꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯇ꯭ꯔꯦꯠꯇ ꯇꯨꯝꯃꯛꯇꯕꯗ ꯑꯩ ꯄꯨꯛ ꯂꯥꯎꯅ ꯀꯦꯜꯂꯦ ꯀꯣ ꯒꯨꯔꯒꯥꯎꯟꯒꯤ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯇꯨꯝꯃꯤ ꯀꯣ ꯑꯗꯒꯤ ꯑꯩ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯎꯅꯕ ꯂꯥꯛꯏ ꯑꯩ ꯑꯉꯥꯎꯕꯗꯨꯅ ꯗ꯭ꯔꯦꯁ ꯍꯥꯏꯔ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯁꯦꯠꯂꯤꯀꯣ ꯏꯔꯨꯕꯨꯗꯤ ꯂꯨꯏ ꯃꯥꯏ ꯐ꯭ꯔꯦꯟ ꯏꯔꯨ ꯂꯨꯏ ꯕ꯭ꯔꯁ ꯇꯧꯏ ꯆꯥꯛ ꯆꯥꯕ ꯑꯗꯨꯝ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯆꯥꯏ ꯌꯨꯝꯗ ꯁꯨꯡꯍꯟ ꯍꯜꯂꯛꯇꯦ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕꯅꯤ ꯀꯣ ꯑꯗꯣ ꯇꯁꯦꯡ ꯇꯁꯦꯡꯅ ꯅꯪꯅ ꯊꯕꯛ ꯑꯁꯦꯡꯕ ꯇꯧ ꯇꯥꯔꯒꯗꯤ ꯀꯣ ꯑꯗꯨꯒꯤ ꯐꯤꯜꯗꯣ ꯅꯪ ꯈꯪꯒꯅꯤ ꯑꯗꯨꯅ ꯇꯨ ꯑꯣꯜ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯨꯗ ꯋꯛ ꯇꯧꯈꯥꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯝ ꯇꯨ ꯗ ꯋꯥꯔꯜ ꯃꯌꯥꯝ ꯇꯧꯈꯥꯏꯁꯦ ꯙꯞꯀꯤꯗꯤ ꯀꯥꯟꯅꯔꯣꯏꯀꯣ ꯙꯞꯀꯤꯗꯤ ꯌꯥꯔꯣꯏ ꯙꯞꯇꯤ ꯑꯗꯨꯝ ꯅꯪ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯀꯦꯟꯒꯤꯅꯤ ꯊꯥ ꯃꯉꯥ ꯑꯃ ꯊꯥ ꯇꯔꯨꯛꯇ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩ ꯆꯥꯎꯅꯁꯨ ꯍꯥꯏꯒꯦꯕꯀꯣ ꯃꯅꯤꯄꯨꯔꯗꯅ ꯑꯩ ꯑꯣꯄꯟ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯄꯨꯡ 10 ꯃꯈꯥꯏꯗꯩ ꯂꯥꯛꯑꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯟꯕ ꯁ꯭ꯇꯥꯐ ꯂꯩꯔꯝꯒꯗ꯭ꯔꯥ ꯖꯁ ꯇꯥꯏꯞ ꯑꯣꯟ ꯗ ꯀꯣꯃꯦꯟ ꯀꯣ ꯅꯪ ꯑꯥꯁꯨꯒꯤ ꯑꯦꯅꯤ ꯁ꯭ꯇꯥꯐ ꯌꯦꯡꯉꯣ ꯀꯣ ꯋꯤ ꯗꯣꯟꯠ ꯍꯦভ ꯇꯥꯏꯝ ꯑꯍꯤꯡ ꯑꯣꯏꯒꯦꯔꯥ ꯅꯨꯡꯗꯥꯡ ꯑꯣꯏꯒꯦꯔꯥ ꯋꯤ ꯋꯔꯛ ꯏꯠ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯏꯝꯄ꯭ꯔꯨꯚ ꯇꯧꯒꯗꯕ ꯌꯥꯗꯦ 1% ꯀꯣ ꯗꯦꯠꯁ ꯋꯥꯠ ꯋꯤ ꯋꯔꯛ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗ ꯁꯤꯗꯕꯤꯕ ꯇꯧꯕꯤꯕ ꯅꯪ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨꯅꯦ ꯑꯥꯁꯨꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯣꯠꯅꯔꯤꯗꯨ ꯌꯦꯡꯉꯣꯕ ꯁꯤꯗ ꯑꯩꯅꯁꯨ ꯍꯦꯔꯣꯅꯦ ꯈꯟꯖꯕ ꯑꯗꯒꯤ ꯑꯥꯏꯗꯣꯜꯅꯦ ꯈꯟꯖꯕ ꯃꯌꯥꯝꯅꯁꯨ ꯌꯨꯝꯗꯩ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣꯅ ꯊꯤꯟ ꯊꯤꯟ ꯍꯥꯏꯈꯤꯕ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯌꯨꯝꯗꯩ ꯕꯤꯖꯤꯅꯦꯁ ꯇꯧ ꯇꯥꯔꯁꯨ ꯑꯩ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯂꯣꯏ ꯀꯅꯦꯛ ꯇꯧꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯤ 1,500ꯇꯅ 2,000ꯕꯨ ꯋꯥꯟ ꯂꯥꯏꯐꯇ ꯌꯥꯎꯕ ꯑꯃꯈꯛꯇꯪ ꯄꯨꯊꯣꯔꯛꯑꯣꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯋꯦꯕꯤꯅꯥꯔ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯅꯣꯏ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅ ꯇꯧꯕꯗ ꯚꯤꯗꯤꯑꯣ ꯂꯣꯏ ꯃꯨꯠꯊꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯊꯦꯡꯅꯕꯤꯕ꯭ꯔꯥꯁꯨ ꯌꯦꯡꯕꯤꯔꯣ So let's go to number one ꯀꯣ ꯃꯌꯥꯝ ꯀꯣ ꯁ꯭ꯇꯣꯔꯤꯗꯣ ꯑꯗꯣ ꯃꯌꯥꯝ ꯐꯤꯜ ꯇꯧ ꯇꯥꯔꯒꯗꯤꯅꯦ type on the comment ꯀꯣ love it ꯑꯅ ꯍꯥꯏꯌꯣ thank you ꯃꯨꯇꯨꯝ ꯁꯤꯡ ꯀꯣ ꯃꯥꯔꯇꯤꯟ ꯃꯥꯔꯇꯤꯟ ꯌꯥꯝ ꯎꯏ ꯒꯨꯗ ꯖꯣꯕ ꯀꯣ ꯕꯣꯏꯆꯥ ꯗꯤꯄꯨ ꯑꯗꯒꯤ ꯆꯟꯗꯝ ꯃꯌꯥꯝ ꯌꯦꯡꯉꯣ ꯀꯣ ꯁꯨꯝ ꯃꯤ ꯑꯗꯨꯝ ꯖꯔ ꯆꯠꯈꯤꯅꯤ ꯑꯗꯨꯅ ꯑꯣꯏꯔꯣꯏꯗꯕ ꯃꯤ ꯑꯣꯏꯒꯗꯕ ꯃꯤ ꯈꯦꯠꯅꯕꯅꯤ awesome awesome ꯂꯛꯁꯃꯤ ꯀꯣ ꯑꯗꯩ ꯀꯤꯃꯠ ꯖꯁꯇꯔ alright okay good to go next ꯌꯦꯡꯉꯣ number one ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯒꯤ ꯊꯕꯛ ꯇꯧꯔꯛꯇꯣꯏꯁꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏ ꯁꯤꯃ ꯌꯥꯕꯤꯔꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯣꯝꯅ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥ ꯑꯁ ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯌꯥꯗꯦ ꯐꯦꯁꯕꯨꯛ ꯄꯥꯏ ꯌꯥꯗꯦ ꯇꯣ ꯕꯤꯖꯤꯅꯦꯁ ꯇꯧꯔꯨꯔꯅꯨ ꯀꯣ ꯑꯗꯨ ꯁꯣ ꯅꯨꯄꯤ ꯀꯣꯏ ꯂꯩꯌꯨ ꯅꯝꯕꯔ ꯋꯥꯟ ꯈꯔ ꯂꯩꯗꯅ ꯑꯩꯈꯣꯏꯁꯨ ꯔꯦꯁꯇ꯭ꯔꯤꯛ ꯇꯧꯔꯛꯑꯦꯕ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯑꯁ ꯌꯥꯔꯦ ꯅꯪ ꯐꯦꯁꯕꯨꯛ ꯄꯥꯏ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯗꯨꯗ ꯑꯗꯨ ꯅꯠꯇꯦꯕ ꯃꯌꯥꯝ ꯀꯣ ꯃꯥꯗꯣ ꯑꯩ ꯚꯤꯖꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇ꯭ꯔꯕꯅꯦ ꯀꯣ ꯑꯩꯗꯤ ꯑꯁ ꯐꯦꯁꯕꯨꯛ ꯄꯥꯏꯖꯗꯦ ꯑꯗꯨ ꯇꯧꯖꯗꯦ ꯂꯦꯝꯕ ꯁꯥꯔꯨꯅꯨꯀꯣ ꯏꯟ ꯕꯤꯖꯤꯅꯦꯁ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯣꯝ ꯐꯦꯁꯕꯨꯛ ꯄꯥꯏꯗꯕ ꯌꯥꯔꯣꯏ ꯀꯣ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯑꯣꯏꯊꯣꯛꯑꯣ ꯃꯣꯏ ꯃꯌꯥꯝ ꯁꯤꯟꯕꯤꯔꯝꯃꯦꯗꯅ ꯒ꯭ꯔꯨꯞ ꯂꯣꯏ ꯁꯤꯟꯃꯤꯟꯅꯔꯝꯃꯦꯅ ꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝꯅ ꯑꯌꯥꯝꯕ ꯎꯅꯤꯕ ꯀꯥꯟꯅꯕ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕꯗꯤ ꯆꯥꯝꯃꯗꯅꯦ 10 ꯐꯥꯅ ꯑꯩ ꯎꯗꯦ
ꯒ꯭ꯔꯨꯞꯁꯇ ꯋꯥꯊꯤꯒ ꯋꯥꯔꯦꯝꯒ ꯚꯥꯏꯔꯦꯜꯒ ꯀꯔꯤꯒ ꯀꯔꯥꯒ ꯑꯌꯥꯝꯕꯅ ꯁꯤ ꯑꯩꯈꯣꯏ ꯎꯏꯌꯦꯕ ꯕꯠ ꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯁ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯕ꯭ꯔꯅꯦ ꯑꯦꯅꯤ ꯐꯦꯁꯕꯨꯛꯀꯤ ꯒ꯭ꯔꯨꯞꯇ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯒ꯭ꯌꯥꯟ ꯑꯣꯏꯒꯗꯕ ꯀꯔꯤ ꯀꯔꯤ ꯈꯪꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯚꯥꯏꯔꯦꯜ ꯑꯗꯨ ꯆꯠꯂꯦ ꯀ꯭ꯔꯤꯝꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯣꯏꯕꯩꯗꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯎꯅꯤꯕ ꯀꯣ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯀꯥꯟꯅꯒꯗꯕ ꯃꯉꯣꯟꯗ ꯃꯥꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗ ꯈꯖꯤꯛꯇꯪ ꯑꯣꯏꯇꯥꯔꯁꯨ ꯄꯤꯕꯤꯕ ꯀꯩꯅꯣꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯑꯩꯈꯣꯏ ꯂꯝꯁꯤꯗ ꯑꯗꯨꯅ ꯁꯤꯒꯤ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯊꯣꯛꯁꯦꯕ ꯋꯤꯜ ꯄ꯭ꯔꯣꯚꯥꯏꯗ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯌꯨꯁꯐꯨꯜ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯤꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯌꯦꯡꯕ ꯌꯦꯡꯗꯕ ꯇꯣꯛꯈ꯭ꯔꯣꯕꯀꯣ ꯅꯣꯡꯃꯗꯤ ꯃꯥ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯀꯅꯤ ꯃꯥꯅ ꯅꯍꯥꯟꯒꯩ ꯊꯥꯒꯠꯂꯛꯏ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯝꯃꯦꯗꯣ ꯈꯪꯍꯟꯁꯦꯕ ꯀꯣ ꯑꯗꯩ ꯅꯝꯕꯔ ꯇꯨ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯀꯣ ꯃꯤꯔꯥꯡ ꯂꯣꯏ ꯊꯨꯔꯝꯃꯅꯤ ꯑꯌꯥꯝꯕ ꯑꯗꯨꯁꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯁꯤꯌꯔ ꯇꯧꯔꯝꯃꯒ ꯀꯣ ꯑꯥꯁꯨꯔꯒꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯁꯣꯝ ꯃꯦꯁꯦꯁ ꯊꯥꯕ ꯁꯨꯡꯌꯥ ꯌꯥꯔꯝꯃꯣꯏ ꯌꯥꯁꯨ ꯌꯥꯔꯝꯃꯣꯏ ꯌꯥꯎꯕ ꯌꯥꯎꯔꯝꯒꯅꯤ ꯌꯥꯎꯗ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯁꯦ ꯑꯩ ꯍꯧꯔꯛꯄꯗꯗꯤ ꯌꯥꯝ ꯄꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯝꯄ꯭ꯂꯤꯠ ꯌꯨꯝ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯀꯣ ꯅ꯭ꯌꯨ ꯑꯥꯏꯂꯦꯟ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯑꯩꯅ ꯑꯥꯏꯂꯦꯟ ꯑꯅꯧꯕ ꯑꯃ ꯁꯥꯏ ꯀꯣ ꯑꯩꯈꯣꯏ ꯑꯥꯁꯨꯔ ꯑꯦꯀꯥꯗꯃꯤꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯁꯤꯗꯩꯗ ꯅꯪ ꯔꯤꯁꯣꯔꯁ ꯐꯪꯅꯤ ꯁꯛꯁꯦꯁ ꯁ꯭ꯇꯣꯔꯤꯁ ꯃꯌꯥꯝ ꯑꯃ ꯎꯅꯤ ꯁꯞꯄꯣꯔꯠ ꯐꯪꯅꯤ ꯈꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯅꯪꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯄꯥꯔꯠꯅꯔ ꯌꯥꯎꯔꯛꯀꯅꯤ ꯍꯥꯟꯅꯒꯤ ꯁꯦꯅꯤꯌꯔ ꯁ꯭ꯇꯨꯗꯦꯟ ꯑꯩ ꯂꯣꯏ ꯀꯧꯔꯛꯑꯅꯤ ꯍꯧꯖꯤꯛ ꯀꯣ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯐ꯭ꯔꯤꯗ ꯑꯩꯅ ꯂꯣꯏ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯑꯣꯜ ꯗ ꯔꯦꯀꯣꯔꯗꯤꯡ ꯀꯣ ꯅꯪ ꯍꯦꯛ ꯍꯩꯇ꯭ꯔꯤꯕꯧ ꯇꯧꯖꯔꯛꯑꯣꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯦꯗꯇ ꯂꯧꯔꯝꯃꯤ ꯑꯗꯣ ꯖꯅꯋꯥꯔꯤ 10ꯗꯒꯤ ꯑꯅꯧꯕ ꯑꯩ ꯀꯣꯔꯁ ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯑꯞꯗꯦꯠꯁ ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯁꯤꯁꯤꯅ ꯑꯩꯅ ꯒꯤꯐꯠ ꯇꯧꯕ ꯍꯟꯗꯛ ꯂꯥꯛꯏꯕ 2026ꯀꯤ ꯅꯝꯕꯔ 3 ꯂꯣꯀꯦꯜ ꯄꯦꯖꯦꯁ ꯀꯣ ꯃꯅꯤꯄꯨꯔꯗ ꯐꯦꯁꯕꯨꯛ ꯄꯦꯖ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯃꯣꯏ ꯀꯩꯗꯧꯏ ꯑꯌꯥꯝꯕꯅ ꯃꯤꯒꯤ ꯄꯣꯠ ꯌꯣꯟꯕꯤꯔꯝꯒꯅꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯗ ꯑꯁ ꯂꯣꯇꯔꯤ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯒꯤꯐ ꯑꯋꯦ ꯂꯩꯔꯦ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯑꯗꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯥ ꯇꯧꯕꯤꯔꯝꯃꯣꯅ ꯇꯧꯗ꯭ꯔꯣ ꯀꯣ ꯑꯗꯩ ꯑꯃꯨꯛ ꯅꯝꯕꯔ 4ꯗ ꯀꯣ ꯇ꯭ꯔꯦꯟ ꯕꯦꯁ ꯄ꯭ꯔꯗꯛ ꯀꯣ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯁꯤꯗ ꯀꯔꯤ ꯆꯠꯅꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯁꯤꯒꯤꯁꯦ ꯅꯪ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯆꯠꯄꯁꯦ ꯅꯪ ꯐꯦꯁꯕꯨꯛ ꯄꯥꯏꯕꯗ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯖꯁ ꯇꯦꯜ ꯃꯤ ꯀꯣꯃꯦꯟꯇ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯂꯦꯅ ꯍꯥꯏꯁꯦ ꯅꯪ ꯀꯗꯥꯏꯗꯒꯤ ꯈꯪꯒꯦ ꯑꯥꯏ ꯑꯦꯁ ꯇꯤꯚꯤꯗꯩ ꯈꯪꯕ꯭ꯔꯥ ꯈꯕꯔꯗꯩ ꯈꯪꯕ꯭ꯔꯥ ꯀꯗꯥꯏꯗꯩ ꯈꯪꯒꯦ ꯑꯝꯇ ꯍꯥꯏꯅꯁꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯪꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯌꯥꯝ ꯐꯦꯁꯕꯨꯛꯇꯒꯤꯅꯦ ꯈꯪꯅꯤ ꯚꯥꯏꯔꯦꯜ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯀꯣ ꯃꯃꯥꯡꯉꯩꯗꯗꯤ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇꯤ ꯅꯪ ꯄꯥꯎ ꯇꯥꯅꯤꯕ ꯑꯁꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯃꯤ ꯑꯁꯥꯏꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯑꯁꯥꯏꯗ ꯑꯗꯨ ꯇꯧꯔꯦ ꯑꯁꯥꯏꯗ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯑꯌꯥꯝꯕ ꯀꯥꯏꯗꯩ ꯈꯪꯉꯤ ꯀꯣ ꯑꯩꯈꯣꯏꯁꯦ ꯐꯦꯁꯕꯨꯛꯇꯩ ꯈꯪꯉꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯗꯛ ꯃꯅꯤꯄꯨꯔꯗ ꯑꯃ ꯑꯩꯈꯣꯏꯒꯤ ꯗꯣꯜꯒꯤ ꯑꯃ ꯂꯩꯔꯝꯗꯥꯏꯅꯦ ꯕꯨ ꯍꯥꯏꯕ꯭ꯔꯥ ꯕꯥ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯕꯗꯣ ꯃꯌꯥꯝ ꯈꯪꯉꯤꯗꯅ ꯑꯗꯨ ꯃꯔꯛ ꯑꯃ ꯚꯥꯏꯔꯦꯜ ꯌꯥꯝ ꯊꯤꯅ ꯆꯠꯄꯗꯣ ꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯆꯨꯝꯃꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯕꯨ ꯍꯥꯏꯕ꯭ꯔꯥ ꯂꯥ ꯕꯨꯕꯨ ꯍꯥꯏꯕ ꯌꯦꯁ ꯂꯥ ꯕꯨꯕꯨ ꯍꯥꯏꯕ ꯑꯩ ꯁꯣꯏꯔꯦ ꯀꯣ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯚꯥꯏꯔꯦꯜ ꯆꯠꯄꯁꯦ ꯃꯌꯥꯝ ꯈꯕꯔꯗꯤ ꯈꯪꯕ꯭ꯔꯥ ꯀꯥꯏꯗꯩ ꯈꯪꯒꯦ ꯃꯌꯥꯝ ꯐꯦꯁꯕꯨꯛꯇꯩ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯀꯔꯦꯟ ꯇꯣꯄꯤꯛꯁ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦꯅ ꯈꯜꯂꯦꯕ ꯁꯤꯁꯨ ꯀꯥꯏꯗꯩ ꯈꯪꯒꯅꯤ ꯐꯦꯁꯕꯨꯛꯇꯩ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯀꯣ ꯍꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯨ ꯐꯦꯁꯕꯨꯛꯁꯨ ꯌꯨꯇ꯭ꯌꯨꯕꯁꯨ ꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯗ ꯆꯤꯡꯏ ꯕꯠ ꯗ ꯊꯤꯡ ꯏꯁ ꯐꯦꯁꯕꯨꯛꯀꯤ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯊꯤ ꯆꯥꯎꯋꯤ ꯀꯣ ꯏꯠꯁ 1.3 ꯕꯤꯂꯤꯌꯟ ꯄꯤꯄꯜ ꯏꯟ ꯗ ꯐꯦꯁꯕꯨꯛ ꯔꯥꯏꯠ ꯅꯥꯎ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝꯅ ꯀꯣ ꯀꯩꯅꯣ ꯇꯧꯒꯅꯣꯕ ꯑꯁ ꯕꯣꯅꯤꯂꯥ ꯀ꯭ꯔꯤꯝꯒ ꯍꯥꯏꯊꯔꯛꯏꯁꯤꯗꯤ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯌꯦꯡꯉꯨꯔꯅꯨ ꯀꯣ ꯃꯣ ꯆꯠꯅꯤꯡꯕ ꯆꯠꯂꯨꯔꯁꯅꯨ ꯑꯗꯣ ꯌꯥꯔꯦ ꯇꯦꯂꯤꯒ꯭ꯔꯥꯝꯒ ꯐꯦꯁꯕꯨꯛꯀꯗꯤ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯁꯤꯗꯥꯔꯠ ꯀꯣ ꯏꯠꯁ ꯑ ꯍ꯭ꯌꯨꯖ ꯗꯤꯐꯔꯦꯟꯁ ꯚꯣꯂꯨꯝ ꯑꯃ ꯐꯦꯁꯕꯨꯛꯅ ꯌꯥꯝ ꯆꯥꯎꯋꯤ ꯃꯥꯔꯀꯦꯠ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯨꯅꯦ ꯅꯪ ꯀꯩꯗꯧꯕꯒꯤ ꯇ꯭ꯔꯦꯟꯗꯤꯡꯁꯦ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥ ꯑꯩꯅ ꯐꯦꯁꯕꯨꯛ ꯈꯛ ꯍꯥꯏꯕ ꯋꯥꯅꯦꯕ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯀꯃꯥꯏꯅ ꯈꯪꯉꯣꯏꯗꯅꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯤꯁꯦ ꯃꯥꯔꯀꯦꯠꯇ ꯅꯪ ꯌꯨꯇ꯭ꯌꯨꯕꯇꯩ ꯈꯪꯉꯨꯕ ꯌꯥꯏ ꯅꯪ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯩ ꯎꯔꯛꯄ ꯌꯥꯏ ꯇꯦꯂꯤꯒ꯭ꯔꯥꯝꯗꯩ ꯎꯔꯛꯄ ꯌꯥꯏ ꯋꯥꯆꯦꯞꯇꯩ ꯎꯔꯛꯄ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯂꯩꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝ ꯃꯌꯥꯝꯁꯤꯗꯒꯤ ꯅꯪꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯉꯛꯀꯅꯤꯕ ꯁꯣ ꯅꯝꯕꯔ 5 ꯄꯦꯟ ꯕꯦꯁ ꯄ꯭ꯔꯗꯛ ꯑꯅ ꯍꯥꯏꯁꯦ ꯄ꯭ꯔꯗꯛ ꯈꯟꯕ ꯃꯇꯝꯗ ꯗꯤꯃꯥꯟ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯁꯣꯛꯑ ꯂꯩꯕꯗꯣ
ꯑꯩꯅ ꯐꯠ ꯂꯥꯎ ꯆꯪꯁꯤꯜꯂꯀꯥꯟꯗ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ? ꯑꯩ ꯀꯔꯤ ꯁꯣꯂꯨꯁꯟ ꯄꯤꯁꯤꯒꯦ ꯃꯉꯣꯟꯗ? ꯃꯥꯅ ꯍꯧꯖꯤꯛ ꯊꯣꯛꯑ ꯂꯩꯕꯗꯣ ꯁꯠ ꯂꯥꯎꯅ ꯑꯩ ꯀꯃꯥꯏꯅ ꯐꯍꯟꯁꯤꯒꯦ? ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯅꯪ ꯄꯩꯁꯥ ꯀꯩꯝ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ, ꯑꯗꯨꯏ ꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯔꯅꯦꯕ, ꯐꯔꯦ, ꯅꯪꯅ ꯄꯩꯁꯥ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅꯅꯦ, ꯅꯪ ꯍꯥꯟꯅ ꯐꯖꯅ ꯇꯝꯃꯣ, ꯅꯪ ꯊꯥ 6 ꯑꯃꯗꯤ ꯐꯖꯅ ꯂꯨꯞꯊꯔꯣ, ꯀꯣ ꯑꯗꯨꯒ ꯅꯀꯣꯛ ꯌꯨꯡꯈꯠꯂꯛꯀꯅꯣ, ꯍꯩꯇ꯭ꯔꯤꯐꯥꯎ ꯇꯝꯃꯣꯅ ꯑꯩ ꯍꯥꯏꯔꯅꯦꯕ. ꯑꯗꯨ ꯍꯩꯇꯕꯩꯅꯤ ꯅꯪꯅ ꯇꯥꯟ ꯉꯝꯗ꯭ꯔꯤꯗꯣ, ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯅꯤ. ꯀꯣ ꯍꯩꯇꯕ ꯄꯣꯠꯇꯣ ꯍꯥꯟꯅ ꯐꯖꯅ ꯇꯝꯃꯣ, ꯑꯗꯨꯒ ꯂꯥꯛꯀꯗꯧꯅꯦ ꯅꯪ ꯁ꯭ꯀꯤꯜꯁ ꯋꯥꯠꯂꯛꯄ, ꯑꯗꯒꯤ ꯅꯪ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯉꯛꯇꯕ, ꯁꯤꯒꯤ ꯃꯌꯥꯝꯁꯤꯃ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ. ꯑꯗꯒꯤ ꯑꯃꯨꯛ ꯒꯦꯝꯒꯤ ꯄ꯭ꯔꯗꯛ ꯌꯥꯝ ꯂꯩ, ꯁꯤꯗ ꯑꯦꯜ ꯑꯦꯟ ꯀꯦ ꯍꯥꯏꯁꯦ, ꯁꯤꯁꯤꯅ ꯅꯝꯕꯔ 2ꯅꯤ, ꯗꯤꯃꯥꯟ ꯃꯦꯞ ꯁꯤꯁꯇꯦꯝ ꯑꯅ ꯍꯥꯏꯁꯦ. ꯑꯗꯩ ꯑꯃꯨꯛ ꯅꯝꯕꯔ 3ꯗ ꯁꯤꯅ ꯂꯥꯁꯅꯤꯀꯣ ꯉꯁꯤꯒꯤ, ꯔꯤꯃꯨꯚꯤꯡ ꯐꯤꯌꯔ ꯑꯦꯟ ꯑꯣꯚꯔ ꯊꯤꯡꯀꯤꯡ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯈꯪꯍꯜꯂꯦꯕ. ꯃꯤꯅ ꯀꯩ ꯍꯥꯏꯔꯛꯇꯣꯏꯅꯣ, ꯃꯥꯅ ꯀꯩ ꯈꯟꯈꯤꯗꯣꯏꯅꯣ, ꯂꯩꯀꯥꯏꯅ ꯀꯩ ꯍꯥꯏꯔꯛꯇꯣꯏꯅꯣ, ꯑꯩꯗꯤ ꯏꯀꯥꯏꯖꯩꯌꯦ, ꯉꯝꯖꯔꯔꯣꯏꯌꯦ, ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯖꯔꯔꯣꯏ, ꯍꯦꯟꯅ ꯍꯦꯟꯅ ꯈꯟꯖꯟꯕꯤꯁꯦ, ꯁꯤ ꯌꯥꯝ ꯃꯥꯡꯖꯕꯅꯤ. ꯃꯌꯥꯝ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ? ꯀꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯊꯕꯛ ꯇꯧꯔꯛꯄꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯅꯪ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯨꯕ꯭ꯔꯣ? ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯗ ꯁꯤꯗꯔꯛꯏꯕ ꯃꯤꯗꯣ ꯃꯥ ꯀꯩꯝ ꯇꯧꯔꯝꯃꯔꯣꯏꯗꯧꯅꯦ. ꯀꯣ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯕ ꯈꯣꯠꯂꯛꯏꯕ ꯃꯌꯥꯝꯗꯣ ꯃꯥ ꯃꯁꯥ ꯀꯩ ꯇꯧꯒꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ. ꯑꯩꯗꯤ ꯃꯤꯅ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ, ꯑꯩꯗꯤ ꯑꯗꯨ ꯇꯧꯅꯤ, ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯅ ꯎꯈ꯭ꯔꯗꯤ, ꯑꯩꯈꯣꯏ ꯕꯥꯅ ꯎꯈ꯭ꯔꯗꯤ, ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯛꯑꯣꯗꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯣ, ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯂꯩꯖꯔꯣ. ꯀꯣ ꯀꯩꯝꯇ ꯆꯦꯟꯖ ꯑꯃ ꯂꯥꯛꯀꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯪꯅ ꯁꯨꯡꯇꯧ ꯇꯧꯔꯝꯗꯕ ꯄꯣꯠꯇꯣ ꯈꯔ ꯇꯧꯒꯗꯧꯅꯤ. ꯑꯗꯨ ꯇꯧꯗꯣꯏꯅ ꯀꯃꯥꯏꯅ ꯆꯦꯟꯖ ꯂꯥꯛꯇꯣꯏꯅꯣ? ꯗꯣꯟ ꯑꯦꯚꯔ ꯑꯦꯛꯁꯄꯦꯛ ꯅꯪ ꯍꯥꯟꯅ ꯇꯧꯔꯝꯃꯤꯕ ꯄꯣꯠꯇꯣ ꯍꯟꯖꯟ ꯍꯟꯖꯟ ꯁꯨꯝ ꯇꯧꯔꯒ ꯀꯥꯏꯗꯩ ꯑꯍꯣꯡꯕ ꯂꯥꯛꯇꯣꯏꯅꯣ? ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯀꯤꯕ ꯄꯣꯠ ꯂꯤꯃꯤꯠ ꯊꯝꯃꯛꯀꯅꯨ. ꯀꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯁꯥꯅ ꯂꯤꯃꯤꯠ ꯊꯝꯖ ꯇꯣꯛꯑꯣ ꯑꯗꯨꯗ ꯑꯗꯨꯝ. ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ? ꯐꯦꯜ ꯑꯣꯏꯔ ꯑꯃꯨꯛꯀ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯩꯗꯤ ꯐꯦꯜ ꯑꯣꯏꯔꯅꯤ, ꯑꯩꯗꯤ ꯃꯤꯅ ꯆꯩꯔꯛꯀꯅꯤ, ꯑꯩꯗꯤ ꯁꯛ ꯊꯤ, ꯑꯩꯗꯤ ꯁꯛ ꯐꯖꯩ, ꯑꯩꯗꯤ ꯗ꯭ꯔꯦꯁ ꯑꯃꯣꯠꯄ ꯂꯩ, ꯑꯩꯗꯤ ꯗ꯭ꯔꯦꯁ, ꯅꯪꯉꯣꯟꯗ ꯑꯗꯨ ꯌꯦꯡꯉꯛꯀꯗ꯭ꯔꯥ ꯑꯝꯇ ꯍꯥꯏꯅꯁꯤꯅꯦ. ꯅꯪ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯨꯝꯅ ꯆꯠꯆꯕꯗꯨꯕꯨ, ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯥꯏ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯌꯥꯝ ꯊꯤ ꯀꯥꯏꯅ, ꯑꯗꯨꯒꯤ ꯃꯤꯉꯣꯟꯗ ꯀꯅꯥꯝ ꯃꯇꯝ ꯂꯩꯇꯦ. ꯀꯣ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯖꯧ. ꯑꯥꯏ ꯗꯣꯟ ꯀꯦꯌꯔ. ꯅꯪ ꯈꯟꯅꯤꯡꯕ ꯈꯟꯖꯧ. ꯅꯪ ꯁꯛ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ, ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯒꯦꯔꯥ, ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯗꯤ ꯏꯁꯥꯅ ꯇꯧꯗꯅ ꯀꯅꯥ ꯂꯥꯛꯑ ꯇꯧꯕꯤꯗꯣꯏꯅꯣ ꯅꯍꯥꯛꯀꯤ? ꯀꯣ ꯑꯗꯨꯅ ꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯁ ꯁꯤꯗ ꯀꯩꯅꯣꯅ ꯍꯥꯏꯁꯦ, ꯃꯨꯇꯨꯝꯁꯤꯡꯅ ꯍꯥꯏꯁꯦ, ꯌꯥꯝ ꯆꯨꯝꯃꯤ. ꯑꯩꯁꯨ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯐꯦꯜꯅꯦ. The way we learn in the textbook, still we're learning in order to get good marks. ꯑꯩꯅ ꯑꯗꯨꯗ ꯃꯥꯔꯛꯁ ꯌꯥꯝ ꯐꯪꯉꯤꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯔꯤꯝ ꯆꯦꯟꯖ ꯇꯧꯒꯗꯧꯕ ꯂꯩꯇꯦꯀꯣ. ꯃꯥꯔꯛꯁ ꯑꯥꯔ ꯃꯥꯔꯛꯁ, ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯥꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ, ꯁ꯭ꯀꯤꯜꯁ ꯑꯥꯔ ꯁ꯭ꯀꯤꯜꯁ. ꯁꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ. ꯑꯗꯨꯅ ꯃꯌꯥꯝ, ꯅꯝꯕꯔ 1 ꯁꯤꯗ ꯌꯦꯡꯕꯤꯔꯣ. ꯋꯥꯠ ꯇꯨ ꯁꯦꯜ. ꯅꯪ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ? ꯑꯩꯗꯤ ꯌꯣꯟꯗ ꯌꯥꯔꯣꯏ. ꯀꯣ ꯑꯩ ꯀꯩ ꯌꯣꯟꯗꯣꯏꯅꯣ ꯅꯨꯡꯇꯤꯒꯤ ꯅꯪ ꯈꯜꯂꯣꯕ. ꯃꯤꯅ ꯈꯟꯅꯤꯡꯕ ꯈꯟꯖꯅꯨ, ꯗꯔꯀꯥꯔ ꯑꯣꯏꯗꯦ. ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯞꯁꯦ ꯌꯣꯜꯂꯦꯅ ꯑꯩ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯗꯣꯏꯔꯕ? ꯑꯩ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯍꯥꯏꯗꯣꯏꯔꯥ? ꯑꯩ ꯁꯛ ꯊꯤ ꯍꯥꯏꯗꯣꯏꯔꯕ? ꯗꯔꯀꯥꯔ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ. ꯃꯥ ꯈꯟꯅꯤꯡꯕ ꯈꯜꯂꯣ. ꯑꯩ ꯀꯩ ꯌꯣꯟꯗꯣꯏꯅꯣ ꯑꯩ ꯗꯤꯁꯥꯏꯠ ꯇꯧꯒꯅꯤꯕ. ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩꯅ ꯁꯦꯝꯖꯅꯤ. ꯑꯩ ꯃꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ? ꯀꯅꯥꯝꯇꯅ ꯅꯪ ꯂꯥꯛꯑꯒ ꯀꯅꯥꯝꯇꯅ ꯁꯦꯝꯕꯤꯔꯣꯏ. ꯏꯠꯁ ꯑꯣꯟꯂꯤ ꯌꯨ ꯅꯤꯗ ꯇꯨ ꯆꯦꯟꯖ ꯌꯣꯔ ꯂꯥꯏꯐ. ꯑꯗꯩ ꯑꯃꯨꯛ ꯅꯝꯕꯔ 2ꯗ who needs it. ꯑꯩꯅ ꯌꯣꯜꯂꯤ ꯄ꯭ꯔꯗꯛꯁꯦ, ꯃꯁꯤ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ? ꯃꯁꯤ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ? ꯅꯝꯕꯔ 3, how they will buy. ꯃꯣꯏ ꯁꯤ ꯀꯃꯥꯏꯅ ꯑꯩꯉꯣꯟꯗ ꯂꯩꯗꯣꯏꯅꯣ? ꯅꯪꯅꯅꯦ ꯅꯍꯥꯟꯒꯩ ꯑꯣꯏꯔꯣ ꯄꯥꯔꯣꯏꯗꯕꯗ ꯀꯣꯛ ꯊꯥꯗꯕꯗꯣ, ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯅꯪ ꯁꯤ ꯑꯍꯨꯝꯁꯤꯇꯪ ꯈꯜꯂꯨꯅꯦ, ꯌꯥꯔꯦ. ꯅꯪ ꯃꯤꯅ ꯃꯁꯛ ꯐꯖꯩꯁꯨ ꯍꯥꯏꯖꯁꯅꯨ, ꯊꯤꯌꯦꯁꯨ ꯍꯥꯏꯖꯁꯅꯨ, ꯂꯥꯏꯔꯕꯅꯦꯁꯨ ꯍꯥꯏꯖꯁꯅꯨ, ꯑꯥꯏ ꯗꯣꯟ ꯀꯦꯌꯔ. ꯅꯪ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ. ꯑꯩꯗꯤ ꯄꯩꯁꯥ ꯄꯥꯏꯔ ꯂꯣꯏꯔꯦ, ꯑꯩ ꯐ꯭ꯌꯨꯆꯔ ꯕꯤꯜ ꯇꯧꯍꯧꯔ ꯂꯣꯏꯔꯦ, ꯑꯩ ꯀꯔꯤꯌꯔ ꯕꯤꯜ ꯇꯧꯍꯧꯔ ꯂꯣꯏꯔꯦ. ꯅꯪꯒꯤ ꯑꯗꯨ ꯈꯜꯂꯤꯀꯥꯟꯗ ꯑꯩ ꯃꯅꯤꯡ ꯁꯨꯝ ꯍꯜꯂꯛꯇꯣꯏꯔꯕ? ꯑꯩ ꯀꯩ ꯌꯣꯟꯗꯣꯏꯅꯣ? ꯑꯩꯅ ꯌꯣꯜꯂꯤ ꯄꯣꯠꯁꯦ ꯁꯤꯅꯤ. ꯁꯤ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ? ꯃꯥ ꯀꯃꯥꯏꯅ ꯑꯩꯉꯣꯟꯗ ꯂꯩꯔꯛꯀꯅꯤ? ꯁꯤ ꯅꯠꯇꯕꯤꯗ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯊꯣꯛꯄ ꯏꯀꯥꯏꯖꯩ, ꯑꯩꯗꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ, ꯀꯃꯥꯏꯅ ꯅꯪ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ?
ꯀꯣ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯗꯨꯅ ꯅꯉꯣꯟꯗ ꯐꯨꯔꯛꯀꯗ꯭ꯔꯕ ꯀꯣ what to sell ꯀꯩꯅꯣ ꯅꯪ ꯌꯣꯟꯗꯣꯏꯁꯦ what exactly ꯑꯗꯣ ꯐꯔꯦ ꯃꯌꯥꯝ as promise ꯑꯩ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ product ꯄꯤꯔꯒꯦ are you guys ready to take the product first type on the comment if you want the product from today ꯀꯣ if you want the product type on the comment me ꯑꯅꯀꯣ ꯑꯩ product ꯄꯤꯔꯒꯦ ꯃꯌꯥꯝ ꯏꯔꯣ ꯍꯧꯖꯤꯛ ꯀꯣ ꯀꯣꯃꯦꯟꯇ ꯃꯤꯅ ꯏꯕꯤꯔꯣ ꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩ product ꯄꯤꯖꯔꯛꯑꯒꯦ okay are you ready to take the product okay ꯉꯁꯤ ꯁꯤ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯣꯝꯗ ꯀꯔꯤ ꯌꯣꯟꯗꯣꯏꯅꯣ ꯍꯥꯏꯕ ꯄ꯭ꯔꯗꯛꯇꯨꯃ ꯑꯩ ꯃꯌꯥꯝꯗ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯅꯣꯏꯗ ꯏꯟꯚꯦꯁ ꯇꯧ ꯍꯥꯏꯔꯣꯏ ꯀꯣ ꯑꯩ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯦꯚ꯭ꯔꯤ ꯄꯔꯁꯟꯗꯅꯦ ꯑꯩ ꯀꯅꯥꯝꯇꯗ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏ for me ꯀꯣ ꯅꯪꯅ ꯁꯨꯔꯗ ꯂꯥꯛꯑꯝꯕꯒꯤꯅꯦ ꯅꯪ ꯀꯥꯟꯅꯕꯗꯣ ꯁꯣꯝ ꯄꯨꯔ ꯆꯠꯄꯤꯈꯣꯕ that's it ꯀꯣ ꯑꯩꯁꯨ ꯑꯍꯥꯟꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯛꯄꯤꯔꯝ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯀꯣ I feel so proud of myself ꯑꯗꯣ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯣ ꯃꯇꯝ ꯌꯥꯝ ꯊꯤꯅ ꯃꯥꯡꯉꯤ ꯑꯗꯒꯤ ꯀꯔꯤ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯗꯣꯏꯅꯣ ꯑꯩ ꯀꯩꯝ ꯈꯪꯗꯦ so if you are completely broke right now ꯁꯣꯝ ꯍꯧꯖꯤꯛ ꯄꯩꯁꯥ ꯁꯤꯀꯤꯝ ꯊꯣꯛꯇ꯭ꯔꯕ ꯁꯤꯀꯤꯝ ꯊꯣꯛꯇ꯭ꯔꯕ type on the comment ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯣ I am broke ꯑꯅ ꯑꯝꯇ ꯏꯕꯤꯔꯣ ꯄꯩꯁꯥ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯒꯗꯤ type on the comment I am broke okay good to know ꯀꯣ ꯁꯤꯗ ꯏꯀꯥꯏꯅꯗꯕꯤ ꯑꯩ ꯍꯥꯏꯈ꯭ꯔꯦꯀꯣ ꯃꯤꯅ ꯀꯔꯤ ꯈꯟꯗꯣꯏꯅോ ꯑꯗꯨ ꯈꯟꯗ ꯗꯔꯀꯥꯔ ꯁꯣꯏ ꯑꯣꯏꯗꯦ ꯅꯪ ꯈꯟꯅꯤꯡꯕ ꯈꯟꯖꯧ ꯑꯩꯗꯤ ꯄꯣꯠ ꯌꯣꯟꯅꯤ ꯀꯣ ꯑꯩ ꯀꯅꯥꯗ ꯌꯣꯟꯗꯣꯏꯅꯣ ꯑꯩ ꯀꯃꯥꯏꯅ ꯃꯣꯏ ꯂꯩꯍꯜꯂꯛꯀꯅꯤ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯈꯟꯗꯣꯏꯁꯦ ꯑꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯥꯗꯔꯛꯀꯅꯤꯕ ꯑꯗꯨꯗ ꯀꯣ if you are broke right now type on the comment I am broke ꯑꯅ ꯀꯣ ꯄꯩꯁꯥ ꯂꯩꯇꯕ ꯑꯩ ꯁꯤꯀꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩ ꯁꯨꯈꯪ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯕꯗꯣ ꯁꯦꯀꯦꯟꯗ if you are in the business ꯀꯣ ꯁꯣꯝ ꯕꯤꯖꯤꯅꯦꯁ ꯇꯧꯕꯤꯔꯝꯕ ꯌꯥꯏ ꯁꯣꯝꯒꯤ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯂꯩꯕꯤꯔꯝꯕ ꯌꯥꯏ ꯑꯗꯣ ꯃꯤꯅ ꯄꯣꯠ ꯂꯩꯕꯒꯤ ꯆꯥꯟꯁꯁꯦ ꯍꯟꯊꯔꯛꯑꯕ ꯀꯣ type on the comment less customer ꯑꯅ ꯑꯝꯇ ꯏꯕꯤꯔꯣ less customer ꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕꯤꯔꯝꯕ ꯃꯌꯥꯝ ꯑꯃ ꯀꯣ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯃꯤꯅ ꯄꯣꯠ ꯂꯩꯕ ꯍꯟꯊꯔꯛꯑꯕ ꯅꯪ ꯁꯦꯜꯁ ꯍꯟꯊꯔꯛꯑꯕꯅꯤꯀꯣ ꯁꯤꯒꯤ ꯂꯦꯁ ꯀꯁꯇꯃꯔ ꯃꯌꯥꯝꯁꯤꯅ ꯑꯣꯜꯔꯦꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯖꯔꯕ ꯃꯤꯅ ꯄꯣꯠ ꯂꯩꯕꯒꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯁꯨꯝ ꯍꯟꯊꯔꯛꯄ ꯁꯨꯝ ꯍꯟꯊꯔꯛꯄ ꯀꯣ ꯁꯤꯁꯨ ꯅꯪ ꯍꯧꯖꯤꯛꯇꯒꯤ ꯋꯥꯔꯅꯤꯡ ꯂꯥꯛꯑꯕꯅꯤꯀꯣ ꯑꯗꯣ you will be out of the business very soon number 3 ꯁꯣꯝ ꯍꯥꯎꯁꯋꯥꯏꯐ ꯑꯣꯏꯕꯤꯔꯕ ꯏꯃꯨꯡꯁꯤꯗ ꯍꯣꯏ ꯅꯪꯒꯤ ꯍꯁꯕꯦꯟꯗꯒꯤ ꯁꯞꯄꯣꯔꯠꯄꯨꯗꯤ ꯈꯔ ꯂꯩꯔꯝꯒꯅꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯞꯄꯣꯔꯠ ꯀꯔꯤꯝ ꯂꯩꯇ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯖꯅꯤꯡꯕ ꯁ꯭ꯄꯦꯁꯦꯜꯂꯤ ꯍꯥꯎꯁꯋꯥꯏꯐ ꯃꯌꯥꯝꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯀꯣ ꯏꯃꯨꯡꯗ ꯅꯍꯥꯛꯀꯤ ꯍꯁꯕꯦꯟꯗ ꯑꯗꯨꯝ ꯗꯤꯄꯦꯟ ꯇꯧꯔ ꯂꯩꯕ ꯀꯣ ꯅꯪꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯌꯥꯏꯅ ꯂꯥꯏꯔꯤꯛꯁꯨ ꯈꯔ ꯍꯩꯕ ꯐꯣꯟꯁꯨ ꯀꯥꯕꯣꯛ ꯑꯗꯨꯝ ꯃꯦꯠꯄ ꯍꯩꯕ ꯁꯤꯒꯨꯝꯕ ꯌꯥꯎꯕꯤ ꯇꯥꯔꯒꯗꯤꯅꯦ I need ꯀꯣ ꯁꯨꯃꯥꯏꯅ ꯏꯕꯤꯔꯣ I need product ꯑꯅ INP ꯑꯅ ꯑꯝꯇ ꯏꯕꯤꯔꯣ ꯁꯤꯅ ꯍꯥꯎꯁꯋꯥꯏꯐ ꯉꯥꯛꯇꯅꯤꯀꯣ ꯍꯁꯕꯦꯟꯁꯨ ꯂꯩꯖꯗꯦ ꯀꯩꯝ ꯀꯥꯏꯗꯦ ꯂꯩꯇ꯭ꯔꯒꯗꯤ I need product ꯍꯥꯏꯕꯅꯦꯕ ꯀꯣ ꯁꯤꯅ ꯍꯥꯎꯁꯋꯥꯏꯐ ꯃꯌꯥꯝꯒꯤ ꯀꯣ ꯑꯗꯒꯤ ꯏꯕꯤꯔꯣ ꯍꯥꯎꯁꯋꯥꯏꯐꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯀꯣ ꯅꯨꯄꯥꯗꯤ ꯏꯌꯣ ꯍꯥꯏꯗꯦꯀꯣ ꯑꯩ ꯍꯥꯎꯁꯋꯥꯏꯐ ꯈꯛꯇꯪ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯃꯌꯥꯝꯁꯨ ꯏꯁꯜꯂꯦ ꯀꯣ ꯅꯨꯄꯥꯁꯨ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯑꯣꯏꯔꯕꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯣꯏ ꯑꯣꯟꯊꯣꯛꯈ꯭ꯔꯕꯣ ꯅꯨꯄꯤ ꯈꯛꯇ ꯍꯥꯏꯖꯕꯅꯤꯀꯣ ꯅꯨꯄꯥꯗꯤ ꯏꯔꯛꯀꯅꯨ ꯅꯨꯄꯥꯒꯤꯁꯦ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯂꯥꯁ ꯅꯣꯠ ꯕꯠ ꯗ ꯂꯤꯁ ꯀꯣ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯃꯌꯥꯝ ꯑꯃ ꯆꯍꯤ 25ꯗꯒꯤꯅ ꯑꯩꯒꯤ ꯃꯈꯥ ꯑꯣꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯆꯍꯤ 25ꯗꯒꯤꯅ ꯆꯍꯤ 30 ꯁ꯭ꯋꯥꯏꯐꯥꯎꯇ ꯂꯩꯕꯤꯕ
ꯀꯣ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯁꯤꯗꯅ ꯑꯃꯨꯛ ꯀꯣ type on the comment I need skills ꯑꯅ ꯍꯥꯏ skills ꯑꯅ ꯀꯣ ꯆꯍꯤ 53ꯗꯒꯤꯅ ꯆꯍꯤ 30ꯐꯥꯎ ꯂꯩꯕ ꯃꯌꯥꯝꯗꯨꯅ I need skills ꯑꯅ ꯏꯔꯣ ꯑꯣꯀꯦ Okay, very good. ꯁꯤꯒꯤ ꯆꯍꯤꯗꯗꯤꯀꯣ you need to learn ꯑꯩ ꯍꯥꯏꯁꯦ learn ꯇꯧ ꯑꯗꯒꯤ ꯑꯃꯨꯛ senior citizens ꯑꯃꯨꯛ ꯌꯥꯎꯕꯤꯔꯝꯒꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ 50 ꯃꯊꯛꯇ ꯌꯥꯎꯕꯤꯕ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯖꯅꯤꯡꯕ ꯀꯣ ꯑꯩꯁꯦ ꯑꯍꯟ ꯑꯣꯏꯔꯛꯏꯅꯦꯍꯦ ꯀꯣ ꯑꯩꯁꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯔꯤꯇꯥꯌꯔꯁꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯄꯦꯟꯁꯅꯔꯅꯤ ꯑꯩ ꯄꯨꯟꯁꯤꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯗꯣꯏꯔꯣ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯝꯒꯦꯅ ꯀꯣ ꯈꯟꯖꯔꯒꯗꯤ I'm only tell ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯗ ꯌꯥꯎꯕꯤꯕ ꯆꯍꯤ 50 ꯃꯊꯛꯇ ꯌꯥꯎꯕꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤ ꯇꯥꯔꯒꯗꯤ type on the comment ꯀꯣ I need to do something ꯀꯣ ꯁꯤꯁꯤꯅꯅꯦ give me system ꯑꯅ ꯍꯥꯏꯌꯣꯕ ꯁꯨꯃꯥꯏꯅ give me system ꯑꯅ GVS ꯑꯅ 30ꯁꯨ ꯍꯥꯏꯖꯔꯛꯀꯦ ꯁꯤꯕꯒꯤꯁꯨ ꯍꯥꯏꯔꯛꯀꯦ 30 ꯍꯦꯟꯕ ꯃꯌꯥꯝꯒꯤꯁꯨ ꯑꯣꯀꯦ ꯆꯍꯤ 50 ꯃꯊꯛꯇ ꯌꯥꯎꯕꯤꯕ ꯀꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯩ ꯇꯧꯖꯅꯤꯡꯕ ꯑꯗꯨꯕꯨ ꯍꯛꯆꯥꯡꯅ ꯁꯣꯟꯖꯜꯂꯛꯄ ꯃꯤꯠꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯒꯤ ꯀꯣ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦꯁꯨ ꯈꯟꯖꯔꯒꯁꯨ ꯑꯩꯕꯨ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯀꯣ ꯁꯤꯁꯤꯃ ꯑꯩ ꯈꯪꯖꯅꯤꯡꯉꯤ ꯑꯗꯨꯅ ꯒꯤꯞ ꯃꯤ ꯁꯤꯁꯇꯦꯝ ꯑꯅ GBS ꯑꯅ ꯀꯣ ꯁꯤꯅ ꯆꯍꯤ 50ꯒꯤ ꯃꯊꯛꯇ ꯊꯦꯡꯛ ꯌꯨ everyone awesome ꯀꯣ 50 yearsꯀꯤ ꯃꯊꯛꯇ ꯌꯥꯎꯕꯤꯕ ꯀꯣ awesome ꯑꯗꯒꯤ 30 to 50 ꯀꯣ 49 ꯍꯥꯏꯔꯒꯦ ꯀꯣ ꯆꯍꯤ 30ꯒꯤ ꯃꯊꯛꯇ ꯂꯩꯕꯤꯕ ꯀꯣ ꯑꯦꯅꯤ ꯍꯥꯎꯁꯋꯥꯏꯐ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯄꯥꯈꯪ ꯑꯣꯏꯒꯦꯔꯥ ꯂꯩꯁꯥꯕꯤ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯦꯅꯤ ꯆꯍꯤ 30 ꯄ꯭ꯂꯁ ꯁꯤꯗ ꯌꯥꯎꯕꯤꯕꯁꯤꯅꯅꯦ ꯀꯣ you need to start ꯀꯣ focusing on what you really love ꯀꯣ ꯁꯤꯗꯅ ꯑꯃꯨꯛ ꯏꯕꯤꯔꯣ ꯅꯪꯅ ꯄꯥꯝꯖꯕ ꯑꯇꯣꯞꯄꯗꯗꯤ ꯇꯝꯃꯣꯔꯅꯣ ꯀꯣ ꯅꯪꯅ ꯑꯣꯜꯔꯦꯗꯤ ꯄꯥꯝꯖꯕ ꯂꯩꯕꯗꯣ ꯁꯤꯗꯩꯁꯤꯗ ꯃꯥꯁꯇꯔ ꯇꯧꯒꯗꯕ ꯁꯤꯁꯤꯅ ꯀꯣ I need to master ꯅ INM ꯑꯅ ꯏꯕꯤꯔꯣ INM ꯑꯅ ꯀꯌꯥꯝ ꯌꯥꯎꯒꯦ ꯌꯦꯡꯒꯦ ꯑꯣꯀꯦ ꯆꯍꯤ 30ꯗꯒꯤꯅ ꯆꯍꯤ 40 ꯂꯩꯕ ꯁꯤꯒꯤ ꯀꯥꯡꯕꯨꯁꯤꯅ ꯑꯇꯣꯞꯄ ꯄꯪꯇꯝ ꯇꯝꯖꯜꯂꯨꯔꯅꯨꯀꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯅꯪ ꯄꯩꯁꯥ ꯕꯤꯜ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯅꯪ ꯌꯥꯝ ꯋꯥꯔꯅꯤ ꯁꯤꯗꯩꯁꯤꯗ ꯆꯠꯄ꯭ꯔꯣ ꯑꯣꯀꯦ ꯃꯌꯥꯝ ꯐꯦꯁꯕꯨꯛꯇꯁꯨ ꯌꯦꯡꯕꯤꯔꯤꯕ ꯀꯣ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨअर्ꯁ ꯃꯌꯥꯝ ꯑꯃ ꯀꯣ the last and final words from the Asur family ꯀꯣ ꯀꯣꯃꯦꯟꯗꯁꯨ ꯀꯣ we love Asur ꯑꯅ ꯁꯤꯗꯁꯨ ꯏꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯄ꯭ꯔꯗꯛ ꯄꯤꯖꯔꯛꯑꯒꯦ ꯀꯣ ꯃꯌꯥꯝꯅ ꯁꯤ ꯀ꯭ꯂꯥꯁꯁꯦ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯀꯣ we love Asur ꯅ ꯀꯣꯃꯦꯟꯇ ꯂꯣꯏꯅꯃꯛ ꯏꯔꯣ ꯀꯣ let me see ꯊꯃꯣꯏ ꯁꯦꯡꯅ ꯏꯔꯣꯀꯣ ꯑꯩꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯌꯥꯝꯅ ꯔꯦꯌꯔ ꯑꯣꯏꯕ ꯑꯩ ꯄ꯭ꯔꯗꯛ ꯑꯃ ꯄꯤꯖꯔꯛꯑꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝꯗ Okay, awesome. Thank you everyone for writing. We love Asur. ꯀꯣ Asurꯒꯤ family ꯃꯌꯥꯝꯗꯩꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯏꯕꯤꯔꯛꯄ ꯀꯣ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ thank you so much for everyone ꯑꯗꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯍꯧꯖꯤꯛ last and final ꯄ꯭ꯔꯗꯛꯇꯣ ꯑꯩ ꯍꯧꯖꯤꯛ ꯄꯤꯔꯛꯑꯒꯦ Thank you everyone for writing the comment. We love Asur. That's the reason why we're giving you for free. ꯑꯩ ꯍꯥꯏꯖꯒꯦ free ꯗ ꯍꯥꯏꯖꯔꯒꯦ ꯀꯣ ꯃꯌꯥꯝ ꯏꯕꯤꯔꯣ ꯀꯩ ꯄ꯭ꯔꯗꯛꯅꯣ ꯑꯩꯅ ꯄꯤꯔꯛꯇꯣꯏꯁꯦ ꯑꯍꯥꯟꯕꯗ ꯀꯣ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯔꯣ this is a time you need to listen very carefully not digital product no ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯅꯦ ꯄꯥꯡꯒꯟ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯗꯒꯤ ꯈ꯭ꯔꯤꯁꯇꯟ ꯑꯣꯏꯒꯦꯔꯥ ꯍꯤꯟꯗꯨ ꯑꯣꯏꯒꯦꯔꯥ ꯁꯅꯥꯃꯍꯤ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯆꯠꯅꯤꯡꯕ ꯅꯪ ꯙꯔꯃ ꯆꯠꯂꯣꯕ ꯆꯠꯅꯤꯡꯕ ꯆꯠꯂꯣꯕꯀꯣ ꯄꯣꯠ ꯑꯃꯈꯛ ꯂꯩꯌꯦꯕ ꯀꯣ ꯀꯛꯄ ꯁꯨꯡꯌꯥ ꯌꯥꯗꯕ ꯀꯛꯄ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯁꯤꯕꯨ ꯇꯧꯍꯧꯗ꯭ꯔꯕ ꯀꯣ ꯏꯟꯖꯥꯡꯁꯦ ꯁꯨꯡꯍꯥꯎ ꯍꯥꯎꯇꯕ ꯀꯩ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯒꯦꯁ ꯋꯥꯠ ꯀꯩ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯉꯥꯔꯤ ꯌꯦꯁ ꯔꯤꯂꯤꯖꯟ ꯀꯣ ꯁꯣꯜꯠ ꯑꯣꯀꯦ ꯊꯨꯝ ꯁꯣꯜꯠ ꯑꯣꯀꯦ ꯊꯥꯎ ꯑꯗꯒꯤ ꯉꯥꯔꯤ ꯊꯨꯝ ꯊꯥꯎ ꯑꯣꯏꯜ
sugar sugar diabetes naꯕꯗꯕꯨ sugar ꯆꯥꯒꯗ꯭ꯔꯅꯦ ꯆꯥꯛ ꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯍꯥꯏꯕꯅꯤꯀꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯗꯤꯃꯥꯟꯁꯨ ꯂꯩꯕ ꯀꯣ ꯌꯥꯝꯅꯁꯨ ꯍꯣꯡꯕ ꯑꯗꯒꯤ ꯌꯨꯝꯗꯩꯁꯨ ꯌꯣꯟꯕ ꯌꯥꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕ ꯀꯩꯅꯣꯗꯣ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯀꯣ ꯃꯌꯥꯝꯗ ꯑꯩꯅ SPF ꯄ꯭ꯔꯗꯛ ꯑꯅ ꯀꯣ ꯏꯁꯤꯡꯁꯨ ꯍꯥꯏꯖꯜꯂꯛꯑꯦ ꯊꯥꯎ ꯀꯣ ꯌꯥꯝ ꯊꯤꯅ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝ SPF ꯄ꯭ꯔꯗꯛꯇ ꯅꯤꯡꯁꯤꯡꯕꯤꯗꯅ ꯗꯤꯃꯥꯟꯁꯨ ꯑꯣꯜꯔꯦꯗꯤ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯌꯣꯟꯕ ꯌꯥꯕ ꯑꯗꯒꯤ ꯌꯥꯝꯅ ꯑꯦꯐꯣꯔꯗꯦꯕꯜꯁꯨ ꯑꯣꯏꯕ ꯑꯗꯒꯤ ꯏꯃꯣꯁꯅꯦꯜꯁꯨ ꯌꯥꯎꯕ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯁꯨ ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯑꯗꯨꯒ ꯌꯨꯝꯗꯩꯁꯨ ꯑꯩꯈꯣꯏꯅ ꯌꯣꯟꯕ ꯌꯥꯕ ꯃꯌꯥꯝ ꯏꯁꯜꯂꯣ ꯀꯣ I'll give you ꯀꯣ ꯉꯥꯔꯤ ꯑꯣꯏꯔꯅꯤ ꯁꯥꯔ ꯁꯤ ꯅꯣꯏ ꯂꯣꯏ ꯈꯪꯉꯤꯁꯤꯗꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯉꯥꯔꯤꯁꯦ ꯅꯣꯏꯗ ꯈ꯭ꯋꯥꯏꯗꯩꯁꯨ ꯍꯥꯎꯕ ꯄꯦꯀꯦꯖꯤꯡꯁꯨ ꯄꯤꯕ ꯅꯣꯏ ꯌꯣꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯇꯥꯏꯞ ꯑꯣꯟ ꯗ ꯀꯣꯃꯦꯟ ꯉꯝꯒꯗꯕ ꯃꯌꯥꯝꯗꯣ ꯇꯥꯏꯞ ꯑꯣꯟ ꯗ ꯀꯣꯃꯦꯟ ꯑꯝ ꯔꯦꯗꯤ ꯑꯅ ꯀꯣ we can ꯅꯪꯒꯤ ꯏꯃꯨꯡꯗꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯔꯝꯒꯅꯤ ꯉꯥꯔꯤ I'm ready awesome good ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯌꯨꯝꯗꯨꯗ ꯅꯪꯗꯤ ꯖꯁ ꯀꯣꯟꯇꯦꯛ ꯈꯛ ꯂꯧꯕꯤꯔꯛꯑꯣꯕ ꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯄꯤꯖꯒꯦꯕ ꯀꯣ ꯑꯩꯒ ꯈꯪꯅꯖꯕ ꯀꯣ ꯃꯦꯗꯝ ꯑꯃꯈꯛ ꯂꯩ ꯃꯥꯒꯤ ꯕꯕꯥꯁꯦ ꯐꯣꯔ ꯗ ꯂꯥꯁ ꯂꯥꯏꯛ ꯀꯨꯏꯅ ꯑꯍꯟꯅꯤꯀꯣ ꯌꯥꯝꯅ ꯑꯗꯣ ꯂꯥꯏꯛ 50-60 years ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯇꯧꯔꯝꯕ ꯑꯩꯁꯨ ꯍꯟꯗꯛꯇ ꯔꯤꯁꯦꯟꯠꯂꯤ ꯈꯪꯅꯖꯕꯅꯤ ꯑꯩꯒꯤ ꯀ꯭ꯔꯣꯔ ꯀ꯭ꯂꯕ ꯑꯅ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯛ ꯂꯩ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯖꯣꯏꯟ ꯇꯧꯕꯤꯔꯛꯇꯅ ꯃꯥꯅ ꯉꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯑꯩ ꯀꯅꯥꯒꯨꯝꯕ ꯄꯩꯁꯥ ꯑꯝꯇ ꯂꯩꯖꯗꯕ ꯀꯣ ꯅꯪ ꯄꯩꯁꯥ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯪ ꯄꯩꯁꯥ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯪꯒꯤ ꯊꯪꯅꯕꯗ ꯏꯇꯩꯃ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯇ ꯉꯥꯏꯕꯤꯌꯣ ꯀꯣ ꯑꯩ ꯃꯩꯁꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯣꯀꯦ ꯃꯌꯥꯝꯇ ꯉꯥꯏꯕꯤꯔꯣ ꯀꯣ ꯑꯩ ꯈꯪꯖꯩ I know ꯑꯩ ꯃꯌꯥꯝꯅ ꯆꯠꯈ꯭ꯔꯅꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯃꯤꯠ ꯊꯝꯗꯕꯅꯤ ꯃꯨꯇꯨꯝꯁꯤꯡ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯔꯤꯃꯥꯏꯟꯗꯤꯡ appreciate it okay okay ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯣ ꯑꯗꯣ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯁꯥꯎꯟ ꯐꯖꯅ ꯇꯥꯔꯒꯗꯤ ꯐꯖꯅ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯤ ꯍꯥꯏꯗꯤ ꯍꯧꯖꯤꯜꯂꯁꯤ ꯇꯥꯔꯦ okay can we start awesome thank you ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅꯅꯦ ꯁꯤꯒꯤ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯁ꯭ꯀ꯭ꯔꯤꯟ ꯁꯦꯌꯔ ꯇꯧꯔ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯉꯨꯀꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯌꯦꯡꯉꯣ ꯃꯌꯥꯝꯗ ꯑꯩ ꯉꯁꯤ ꯄ꯭ꯔꯗꯛ ꯑꯃ ꯄꯤꯔꯛꯀꯦ ꯀꯣ ꯁꯤ ꯄ꯭ꯔꯗꯛꯁꯦ ꯌꯥꯝ ꯂꯥꯏꯅ ꯂꯧꯕꯤꯔꯨꯅꯨ ꯀꯣ just give me 1 second ꯑꯍꯜ ꯂꯃꯟꯒꯤꯁꯨ ꯐꯖꯅ ꯐꯣꯀꯁ ꯇꯧꯕꯤꯔꯣ ꯉꯥꯛꯇꯪ ꯇꯥꯛꯄꯁꯤꯗꯅꯦ ꯃꯌꯥꯝ ꯗꯦ ꯅꯝꯕꯔ 1ꯒꯤ ꯍꯣꯝꯋꯔꯛꯅꯤꯀꯣ ꯑꯩꯅ ꯄꯤꯖꯔꯛꯏꯁꯦ ꯄ꯭ꯔꯗꯛꯁꯨ ꯄꯤꯗꯣꯏꯅꯤ ꯗꯦ ꯅꯝꯕꯔ 1ꯒꯤ ꯍꯣꯝꯋꯔꯛ
ꯑꯍꯥꯟꯕꯗ ꯀꯣ ꯑꯩ ꯄ꯭ꯔꯗꯛ ꯐꯥꯔꯁ ꯑꯃ ꯄꯤꯔꯛꯑꯒꯦꯕ ꯗꯤꯁ ꯄ꯭ꯔꯗꯛ ꯀꯣ ꯄꯩꯁꯥ ꯂꯩꯖꯗꯕ ꯀꯣ ꯏꯟꯀꯝꯁꯨ ꯈꯔ ꯈꯔꯁꯨ ꯇꯥꯟꯖꯅꯤꯡꯕ ꯃꯟꯊꯂꯤꯒꯤ ꯑꯣꯏꯅ ꯇꯣꯂꯣꯞꯀꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯅꯣꯏꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯑꯩꯗꯤ ꯉꯝꯃꯔꯣꯏꯒꯨꯝꯕ ꯈꯟꯖꯕ ꯑꯗꯩꯗꯤ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯕꯅꯤ ꯑꯩꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤ ꯀꯣꯁ ꯑꯗꯒꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯁꯪꯉꯣꯏ ꯇꯧꯕꯇꯕꯨ ꯅꯪꯉꯣꯟꯗ ꯐꯣꯟꯗꯤ ꯂꯣꯏ ꯄꯥꯏꯕꯤꯔꯝꯒꯅꯤꯕ ꯄꯥꯏꯗꯦ ꯀꯣ ꯐꯣꯟꯗꯤ ꯂꯣꯏ ꯄꯥꯏꯕꯤꯔꯝꯒꯅꯤ ꯁꯤꯒꯤ ꯐꯣꯟꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯅꯦꯛ ꯇꯧꯁꯦꯕ ꯀꯣ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯣ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯔꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯔꯛꯇꯣꯏꯅꯣꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯝꯕꯔ ꯋꯥꯟ ꯀꯣ ꯋꯤ ꯍꯦꯚ ꯇꯨ ꯀꯅꯦꯛ ꯀꯣ ꯐ꯭ꯔꯣꯝ ꯑꯋꯥꯔ ꯀꯝꯃꯨꯅꯤꯇꯤ ꯑꯩꯈꯣꯏ ꯑꯥꯁꯨꯔꯒꯤꯗ ꯁꯤꯗ ꯀꯝꯃꯨꯅꯤꯇꯤꯁꯤꯅ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯌꯥꯝ ꯀꯣ ꯁꯤꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯗ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕꯗ ꯍꯥꯞꯁꯤꯒꯦ ꯃꯣꯏꯗ ꯀꯝꯃꯨꯅꯤꯇꯤꯁꯦ ꯁꯞꯄꯣꯔꯠꯇ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯑꯅ ꯑꯃꯈꯛ ꯂꯩꯖꯔꯤꯁꯦ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯗꯅꯦ ꯍꯌꯦꯡ ꯑꯩꯅ ꯄꯤꯔꯤꯕ ꯁꯤꯒꯤ ꯍꯣꯝꯋꯔꯛꯁꯤꯅ ꯁꯤꯒꯤ ꯍꯣꯝꯋꯔꯛꯁꯤꯗ ꯇꯧꯕꯤꯔꯛꯑꯣꯕ ꯁꯤꯗ ꯁꯣꯝ ꯄꯣꯁט ꯇꯧꯕ ꯌꯥꯅꯤ ꯑꯗꯨꯒ ꯑꯦꯅꯤꯊꯤꯡ ꯀꯣ ꯑꯩꯈꯣꯏꯗꯒꯤ ꯁꯞꯄꯣꯔꯠ ꯄꯥꯝꯕꯗꯨꯅ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯤꯒꯤ ꯁꯞꯄꯣꯔꯠꯁꯤꯗ ꯍꯪꯕꯤꯔꯣ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯔꯦꯀꯣꯔꯗꯤꯡꯅ ꯀꯥꯏꯗ ꯌꯦꯡꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯅꯆꯤꯡꯕ ꯁꯤꯒꯤ ꯁꯞꯄꯣꯔꯠꯁꯤꯗ ꯃꯌꯥꯝ ꯑꯦꯅꯤꯊꯤꯡ ꯍꯪꯉꯛꯄ ꯌꯥꯅꯤ ꯑꯗꯨꯒ ꯍꯣꯝꯋꯔꯛꯅ ꯁꯤꯗꯩꯁꯤꯗ ꯇꯧꯕꯤꯔꯛꯑꯣꯕ ꯀꯣ ꯃꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯝꯃꯅꯤꯅ ꯊꯥꯖꯩ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯀꯣ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯍꯥꯎꯁꯋꯥꯏꯐ ꯀꯣ ꯃꯥꯒꯤ ꯏꯃꯨꯡꯗ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕ ꯇꯧꯕꯗꯤ ꯉꯝꯖꯗꯕ ꯑꯗꯒꯤ ꯁ꯭ꯇꯨꯗꯦꯟ ꯀꯣ ꯖꯣꯕ ꯐꯖꯕ ꯑꯗꯨꯝ ꯊꯤꯔ ꯂꯩꯕ ꯀꯔꯝ ꯀꯥꯟꯗ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯂꯥꯛꯇꯣꯏꯅꯣ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯁ ꯑꯩꯗꯤ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯤꯗ ꯌꯣꯜꯂ ꯂꯣꯏꯔꯦ ꯑꯇꯣꯞꯄ ꯑꯝꯇ ꯂꯥꯝꯖꯟꯗꯕ ꯑꯗꯨ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯅꯤ ꯀꯣ ꯖꯒꯠꯀꯤ ꯑꯦꯅꯤ ꯍꯤꯁꯇ꯭ꯔꯤꯗ ꯌꯦꯡꯕꯤꯔꯣ ꯀꯣ ꯀꯔꯝꯕ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯅꯣ ꯄ꯭ꯔꯗꯛ ꯑꯃꯈꯛ ꯌꯣꯜꯂ ꯂꯣꯏꯁꯤꯟꯕ ꯁꯣꯟ ꯌꯣꯜꯂꯣꯏ ꯑꯗꯨꯝ ꯑꯇꯣꯞꯄ ꯄ꯭ꯔꯗꯛ ꯌꯣꯜꯂꯛꯀꯅꯤ ꯑꯗꯩ ꯑꯃꯅ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯁ ꯃꯌꯥꯝ ꯑꯃ ꯀꯣ ꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯕꯤꯔꯝꯒꯅꯤꯅꯦ ꯊꯥꯖꯩ ꯑꯗꯩ ꯑꯃꯅ ꯑꯣꯜꯔꯦꯗꯤ ꯖꯣꯕ ꯇꯧꯔ ꯂꯩꯕ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯤꯔꯝꯕ ꯌꯥꯏ ꯑꯃꯗ ꯂꯩꯕꯤꯔꯝꯕ ꯌꯥꯏ ꯁꯣ ꯃꯦꯅꯤ ꯂꯩꯕꯤꯔꯝꯒꯅꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝꯅꯤꯅ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯄꯤꯔꯛꯑꯣꯕ ꯅꯪ ꯌꯨꯝꯗ ꯂꯩꯅ ꯏꯟꯇꯔꯅꯦꯠꯀꯤ ꯊ꯭ꯔꯨꯁꯤꯗ ꯐꯣꯇꯣ ꯑꯃꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯒꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯀꯧꯕ ꯌꯥꯏꯀꯣ ꯃꯌꯥꯝꯅ ꯉꯁꯤ ꯑꯥꯁꯨꯔꯗ ꯂꯥꯛꯄꯤꯔꯤꯁꯤꯁꯨ ꯑꯩꯒꯤ ꯐꯣꯇꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁ ꯑꯗꯨ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯃꯌꯥꯝꯁꯨ ꯁꯤꯗ ꯆꯪꯕꯤꯔꯝꯕ ꯑꯣꯏꯔꯝꯒꯅꯤꯕ ꯕꯠ ꯑꯩꯅ ꯁꯤꯗ ꯉꯥꯔꯤ ꯈꯛꯇꯪ ꯌꯣꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯕ ꯋꯥꯅꯦꯕ ꯁꯤꯅ ꯉꯥꯔꯤ ꯑꯦꯁ ꯑꯦꯟ ꯑꯦꯛꯖꯥꯝꯄꯜ ꯀꯩꯒꯨꯝꯕ ꯑꯩꯅ ꯉꯥꯔꯤꯁꯦ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯌꯣꯜꯂꯁꯨ ꯑꯩ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩ ꯌꯨ ꯑꯦꯁꯇ ꯌꯣꯜꯂꯁꯨ ꯌꯥꯅꯤ ꯀꯣ ꯌꯨ ꯀꯦꯗ ꯌꯣꯜꯂꯁꯨ ꯌꯥꯅꯤ ꯗꯨꯕꯥꯏꯗ ꯌꯣꯜꯂꯁꯨ ꯌꯥꯅꯤꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯀꯩꯗꯧꯕ ꯌꯣꯟꯕ ꯌꯥꯔꯣꯏꯗꯅꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯕꯗꯅꯦ ꯀꯣ ꯅꯪꯒꯤ ꯏꯃꯨꯡꯗ ꯉꯥꯔꯤ ꯆꯥꯗꯕ ꯁꯨꯡꯂꯩ ꯂꯩꯔꯝꯃꯣꯏ ꯁꯤꯒꯤ ꯉꯥꯔꯤꯁꯤꯒꯤ ꯄ꯭ꯔꯗꯛ ꯑꯃ ꯕꯦꯁ ꯀ꯭ꯋꯥꯂꯤꯇꯤ ꯀꯃꯥꯏꯅ ꯁꯥꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯣ ꯑꯩ ꯁꯤꯃ ꯄꯤꯖꯒꯦꯕ ꯄꯦꯀꯦꯖꯤꯡꯗꯁꯨ ꯂꯩꯅꯤ ꯂꯣꯀꯦꯜ ꯄ꯭ꯔꯗꯛꯇꯁꯨ ꯂꯩꯅꯤ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯀꯣ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯇꯥꯏꯕꯣꯟ ꯀꯣꯃꯦꯟ ꯀꯣ ꯐꯦꯁꯕꯨꯛꯇ ꯑꯣꯏꯒꯦꯔꯥ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯒꯦꯔꯥ ꯀꯣ ꯉꯥꯔꯤꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯖꯅꯤꯡꯕ ꯑꯩꯈꯣꯏꯅ ꯂꯣꯏ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯇꯣꯏꯅꯤ ꯅꯪꯒꯤ ꯊꯕꯛꯇꯤ ꯖꯁ ꯌꯣꯟꯕ ꯈꯛꯇꯅꯦꯕ ꯀꯣ ꯌꯨꯝꯗ ꯂꯩꯔꯒꯁꯨ ꯅꯪ ꯁꯤꯀꯤ ꯑꯃ ꯄꯨꯊꯣꯛꯀꯗꯧ ꯅꯠꯇꯦ ꯑꯥꯏ ꯋꯤꯜ ꯒꯤቭ ꯏꯠ ꯇꯨ ꯌꯨ ꯑꯗꯨꯅ ꯇꯥꯏꯞ ꯀꯣꯃꯦꯟ ꯂꯦꯠꯁ ꯗꯨ ꯏꯠ ꯑꯅ ꯁꯨꯃꯥꯏꯅ ꯏꯕꯤꯔꯣ ꯀꯣ ꯇꯥꯏꯞ ꯀꯣꯃꯦꯟ ꯂꯦꯠꯁ ꯐꯥꯏꯔ ꯅꯠꯇ꯭ꯔꯒ ꯂꯦꯠꯁ ꯔꯣꯛ ꯑꯦꯟ ꯔꯣꯜ ꯑꯥꯔ ꯑꯦꯟ ꯑꯥꯔ ꯑꯣꯀꯦ ꯑꯣꯁꯝ ꯀꯣ ꯁꯤꯒꯤ ꯀꯥꯡꯕꯨꯁꯤꯅ ꯑꯃꯨꯛ ꯍꯌꯦꯡ ꯁꯞꯄꯣꯔꯠꯇ ꯀꯣ ꯍꯌꯦꯡ ꯁꯞꯄꯣꯔꯠꯇ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯝꯋꯔꯛꯇꯅꯦ ꯉꯥꯔꯤꯒꯤ ꯕꯤꯖꯤꯅꯦꯁꯇ ꯑꯩꯁꯨ ꯌꯥꯎꯖ ꯁꯤꯁꯨ ꯅꯪꯒꯤ ꯁꯥꯏꯠ ꯏꯟꯀꯝ ꯑꯣꯏꯖꯧꯕ ꯁꯤꯗ ꯗꯤꯂꯤꯚꯔꯤꯗꯒꯤ ꯄꯦꯀꯦꯖꯤꯡꯗꯒꯤ ꯑꯗꯒꯤ ꯌꯨꯝꯗ ꯌꯧꯍꯜꯂꯛꯄ ꯁꯤ ꯑꯩꯈꯣꯏ ꯊꯧꯅꯦꯕ ꯅꯪꯒꯤꯗꯤ ꯀꯩꯅꯣ
ꯖꯁ ꯃꯌꯥꯝꯗ ꯑꯦꯋꯥꯔ ꯑꯣꯏꯍꯜꯂꯣ ꯃꯅꯤꯄꯨꯔꯗ ꯉꯥꯔꯤ ꯐ꯭ꯔꯦꯁꯇ ꯀꯃꯥꯏꯅ ꯁꯥꯏ ꯑꯗꯒꯤ ꯋꯤꯠ ꯄ꯭ꯔꯤꯃꯤꯌꯝ ꯄꯦꯀꯦꯖꯤꯡ ꯌꯥꯝꯅ ꯍꯥꯎꯕ ꯌꯥꯝ ꯍꯣꯡꯕꯁꯨ ꯂꯩ ꯌꯥꯝ ꯇꯥꯡꯕꯁꯨ ꯂꯩ ꯑꯗꯒꯤ ꯌꯥꯝ ꯊꯤꯅ ꯍꯣꯡꯕꯁꯨ ꯂꯩ ꯁꯤ ꯑꯍꯨꯝꯃꯛ ꯑꯩꯈꯣꯏꯗ ꯂꯣꯏ ꯂꯩꯌꯦꯕ ꯅꯪꯒꯤ ꯕꯖꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯃꯛ ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯤꯃ ꯇꯥꯖꯁꯤ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯉꯥꯔꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯅ ꯁꯥꯏꯠꯀꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯂꯩꯁꯅꯨ ꯁꯤꯗ ꯅꯪ ꯅꯣꯡꯉꯥꯝꯗꯩ ꯅꯨꯃꯤꯠ ꯇꯥꯕꯨ ꯉꯥꯔꯤ ꯌꯣꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯖꯁ ꯋꯥꯟ ꯚꯤꯗꯤꯑꯣ ꯄꯣꯁ ꯁꯤꯁꯇꯦꯝꯅ ꯑꯗꯨꯝ ꯋꯛ ꯇꯧꯍꯟꯈꯣꯕ ꯁꯤꯁꯤꯅ ꯀꯅꯥ ꯀꯅꯥꯒꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯗꯤ ꯑꯍꯟꯅꯤ ꯂꯃꯟꯅꯤꯅ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯁꯤꯁꯇꯦꯝ ꯑꯃꯈꯛ ꯁꯤꯟꯅꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯁꯇꯦꯝꯗꯨꯅ ꯏꯠ ꯋꯤꯜ ꯋꯔꯛ ꯐꯣꯔ ꯌꯨ ꯑꯣꯇꯣꯃꯦꯇꯤꯛ ꯁꯤꯁꯇꯦꯝ ꯋꯔꯛ ꯄꯤꯄꯜ ꯐꯦꯜ ꯑꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯤꯁꯇꯦꯝꯗꯤ ꯑꯗꯨꯝ ꯋꯔꯛ ꯇꯧꯈꯤꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯇꯜꯂꯛꯀꯅꯤꯕ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯀꯣ ꯆꯍꯤ ꯌꯥꯝꯃꯒꯗꯤ ꯁꯤꯁꯇꯦꯝ ꯑꯃ ꯄꯤꯖꯒꯦ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯨꯗ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯍꯥꯞꯄ ꯌꯣꯜꯂꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯉꯥꯔꯤ ꯍꯥꯏꯕ ꯋꯥꯅꯦꯕ ꯁꯦꯀꯦꯟꯗ ꯑꯩ ꯄ꯭ꯔꯗꯛ ꯑꯃꯒ ꯄꯤꯖꯒꯦ ꯁꯤ ꯄ꯭ꯔꯗꯛꯁꯤ ꯁꯜꯂꯣ ꯀꯣ ꯀꯔꯤ ꯌꯣꯟꯗꯣꯏꯅꯣ ꯈꯪꯗꯕ ꯑꯗꯒꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯁꯦꯀꯦꯟꯗ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯂꯨ ꯍꯥꯏꯕ꯭ꯔꯣ ꯀꯣꯂꯨ ꯍꯥꯏꯕ꯭ꯔꯣ ꯑꯥ ꯀꯣꯂꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯌꯥꯝ ꯃꯥꯟꯕꯗꯣ ꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯦ ꯈꯪꯕꯤ ꯇꯥꯔꯒꯗꯤꯅꯦ ꯇꯥꯕꯅꯤ ꯀꯣꯃꯦꯟ ꯀꯣꯂꯨ ꯀꯣ ꯁ꯭ꯄꯦꯂꯤꯡꯁꯦ ꯑꯩ ꯂꯥꯜꯂꯝꯕ ꯌꯥꯏ ꯑꯩ ꯈꯪꯖꯗꯦ ꯀꯣ ꯁꯤꯒꯤ ꯀꯣꯂꯨꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯒꯨꯍꯥꯇꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯃꯈꯛ ꯂꯩꯖꯩ ꯀꯣ ꯀꯣꯂꯨ ꯍꯥꯏꯕ ꯃꯥꯏ ꯐ꯭ꯔꯦꯟ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯀꯔꯦꯛꯇꯤꯡ ꯃꯤ ꯀꯣ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏꯗ ꯂꯩ ꯀꯣ ꯁꯤꯃꯨꯛ ꯄꯥꯝꯖꯕ ꯀꯥꯡꯕꯨꯁꯤꯗꯁꯨꯅꯦ ꯑꯩꯗꯤ ꯍꯥꯎꯁ ꯋꯥꯏꯐꯅꯤ ꯑꯩꯗꯤ ꯂꯩꯁꯥꯕꯤꯅꯤ ꯑꯩꯗꯤ ꯁ꯭ꯇꯨꯗꯦꯟꯅꯤ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯖꯔꯤ ꯁꯤꯁꯤꯁꯨ ꯅꯪ ꯁꯥꯏꯠꯇ ꯑꯃꯨꯛ ꯌꯣꯟꯕ ꯌꯥꯏꯑꯕ ꯁꯤꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯤꯁꯨ ꯏꯟꯀꯝꯅꯤꯀꯣ ꯀꯣ ꯗꯤꯁ ꯋꯤꯜ ꯒꯤቭ ꯏꯠ ꯇꯨ ꯌꯨ ꯑꯅꯥꯗꯔ ꯏꯟꯀꯝ ꯉꯁꯥꯏꯗꯣ ꯉꯥꯔꯤ ꯑꯃ ꯂꯩꯈ꯭ꯔꯕ ꯉꯥꯔꯤꯗ ꯅꯪ ꯑꯦꯛꯖꯥꯝꯄꯜꯗ ꯊꯥꯗ ꯅꯪ ꯂꯦꯠꯁꯦ ꯑꯩꯅ ꯀꯃꯤꯁꯟ ꯄꯤꯔꯦꯅ ꯈꯜꯂꯣ ꯊꯥꯗ ꯅꯪ ꯉꯥꯔꯤ ꯈꯤꯇꯪ ꯌꯣꯟꯕꯗ ꯅꯪꯁꯦ ꯑꯦꯔꯥꯎꯟ ꯂꯦꯠꯁꯦ 10,000 ꯇꯥꯜꯂꯦꯕ ꯖꯁ ꯉꯥꯔꯤ ꯈꯛꯇꯅꯤꯀꯣ ꯅꯪ ꯉꯥꯔꯤꯒꯤ ꯗꯨꯀꯥꯟ ꯐꯝꯃꯣ ꯍꯥꯏꯕ ꯅꯠꯇꯦ ꯄꯩꯁꯥ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯀꯔꯤꯝ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯖꯁ ꯐꯣꯂꯣ ꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯖꯁ ꯗꯨ ꯏꯠ ꯀꯣ ꯉꯥꯔꯤ ꯌꯣꯟꯕꯗ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯐꯥꯒꯦ ꯌꯥꯔꯣꯏ ꯃꯥꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯩ ꯁꯦꯀꯦꯟꯗ ꯉꯥꯔꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯣꯂꯨꯅ ꯍꯥꯏꯁꯦ ꯀꯣꯂꯨ ꯀꯣ ꯅꯪꯒꯤ ꯅꯦꯀ꯭ꯂꯦꯁ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯏꯌꯥꯔꯤꯡꯁ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯥꯡꯒꯤ ꯈꯨꯖꯤ ꯑꯣꯏꯕ ꯌꯥꯏ ꯂꯤꯛ ꯑꯣꯏꯕ ꯌꯥꯏ ꯀꯣ ꯁꯅꯥ ꯑꯔꯨꯞꯄꯗ ꯑꯩꯈꯣꯏꯅ 24 ꯀꯦꯔꯦꯠꯀꯤ 1 ꯒ꯭ꯔꯥꯝ ꯀꯥꯞꯄꯤ ꯀꯥꯏꯅ ꯂꯩ ꯀꯣ ꯁꯤꯁꯤꯃ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯍꯣꯡꯕꯁꯨ ꯐꯪꯉꯤ ꯌꯥꯝ ꯇꯥꯡꯕꯁꯨ ꯐꯪꯉꯤ ꯑꯗꯨꯒ ꯃꯣꯏꯅ ꯂꯥꯏꯐ ꯇꯥꯏꯝ ꯄꯤꯕ ꯂꯥꯏꯐ ꯇꯥꯏꯝꯁꯦ ꯃꯣꯏꯅ ꯀꯩꯅꯣ ꯄꯤꯀꯣ ꯑꯦꯔꯥꯎꯟ ꯂꯥꯏꯛ ꯆꯍꯤ 3 ꯑꯃ ꯆꯍꯤ 5 ꯑꯃ ꯆꯍꯤ 8 ꯑꯃ ꯃꯆꯨ ꯁꯨꯡꯁꯤ ꯁꯤꯗꯗꯕꯤꯗ ꯀꯣ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯈꯩꯅ ꯑꯌꯥꯝꯕ ꯇꯧꯒꯜꯂꯤ ꯀꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯒꯤ ꯃꯧ ꯀꯣ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯄꯟꯊꯥꯁꯨ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯁꯤꯒꯤꯁꯦ ꯄꯥꯝ ꯇꯥꯔꯒꯗꯤꯅꯦ ꯀꯣꯂꯨꯒꯤꯁꯦ ꯄꯥꯝ ꯇꯥꯔꯒꯗꯤ ꯀꯣ ꯁꯤꯁꯨ ꯅꯪ ꯄꯩꯁꯥ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯪ ꯀꯩꯝ ꯄꯨꯊꯣꯔꯛꯀꯅꯨ ꯀꯣ ꯄ꯭ꯔꯗꯛꯇꯣ ꯑꯩ ꯄꯤꯒꯦ ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯌꯨꯁ ꯗ ꯁꯤꯁꯇꯦꯝ ꯑꯦꯟ ꯁꯦꯜ ꯏꯠ ꯁꯤꯗ ꯅꯪ ꯕꯖꯥꯔꯗ ꯊꯣꯛꯑꯒ ꯗꯨꯀꯥꯟ ꯐꯝꯃꯒ ꯄꯩꯁꯥ ꯁꯤꯀꯤ ꯑꯃ ꯇꯤꯡꯗꯧ ꯅꯠꯇꯦꯕ ꯅꯪꯅ ꯄꯥꯏꯔꯤꯕ ꯀꯣ ꯁꯤꯁꯇꯦꯝꯗꯣ ꯑꯩꯅ ꯄꯤꯗꯣꯏꯅꯤ ꯖꯁ ꯐꯣꯂꯣ ꯃꯥꯏ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯗꯨꯗ ꯊꯥꯒꯠꯂꯣ ꯀꯣ ꯑꯗꯨꯒꯅꯦ ꯑꯗꯨꯗ ꯂꯥꯛꯏꯕ ꯀꯁꯇꯃꯔꯗꯨꯁꯨ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯣ ꯅꯪ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕꯤꯅ ꯂꯩꯗꯣꯔꯦ ꯃꯌꯨꯝꯗ ꯊꯤꯟꯕꯗ ꯑꯩꯈꯣই ꯊꯕꯛꯅꯦꯕ ꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯂꯨꯁꯨ ꯄꯥꯝꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅꯅꯦ ꯀꯝꯃꯨꯅꯤꯇꯤꯗ ꯂꯥꯛꯑꯣ ꯑꯗꯨꯅ ꯑꯥꯁꯨꯔꯒꯤ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯥꯎꯟꯂꯣꯗ ꯇꯧꯗꯕꯈꯩ ꯇꯧꯍꯧꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯍꯣꯝꯋꯔꯛꯇ ꯀꯣ ꯑꯥꯏ ꯅꯤꯠ ꯀꯣꯂꯨ ꯄ꯭ꯔꯗꯛ ꯑꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯏꯔꯣꯕ ꯑꯥꯏ ꯅꯤꯠ ꯀꯣ ꯑꯥꯏ ꯅꯤꯠ ꯀꯣꯂꯨ ꯄ꯭ꯔꯗꯛ ꯑꯅ ꯁꯨꯃꯥꯏꯅ ꯏꯔꯣꯕ ꯀꯣ ꯍꯣꯝꯋꯔꯛꯇꯅꯤꯀꯣ ꯑꯗꯩ ꯉꯥꯔꯤ ꯑꯣꯏꯇꯥꯔꯁꯨ ꯑꯥꯏ ꯅꯤꯠ ꯀꯣ ꯁꯨꯃꯥꯏꯅ ꯉꯥꯔꯤ ꯄ꯭ꯂꯁ ꯀꯣꯂꯨ ꯄ꯭ꯔꯗꯛ ꯑꯅ ꯁꯨꯃꯥꯏꯅ ꯏꯔꯣꯕ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯄꯕ꯭ꯂꯤꯁ ꯇꯧꯔꯣꯕ ꯁꯨꯃꯥꯏꯅ ꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯑꯃ ꯇꯧꯔꯛꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯎꯔꯕ ꯃꯈꯥꯗ ꯑꯩꯅ ꯏꯔꯤꯁꯦ ꯌꯦꯡꯉꯣ ꯑꯥꯏ ꯅꯤꯠ ꯉꯥꯔꯤ ꯄ꯭ꯂꯁ ꯀꯣꯂꯨ ꯄ꯭ꯔꯗꯛ ꯑꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯄꯣꯁט ꯇꯧꯔꯛꯄꯒꯅꯦ ꯑꯩꯈꯣꯏ ꯇꯤꯝꯗꯒꯤ ꯅꯪꯉꯣꯟꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯛꯀꯅꯤ ꯀꯣ ꯅꯪ ꯚꯦꯔꯤꯐꯥꯏ ꯇꯧꯅꯕ ꯉꯁꯥꯏ ꯑꯩ ꯍꯥꯏꯈ꯭ꯔꯦꯅ
ꯑꯥꯁꯨꯔꯒꯤ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯌꯣꯜꯂꯛꯄ ꯃꯇꯝꯗ ꯁꯣꯝ ꯚꯦꯔꯤꯐꯥꯏꯠ ꯇꯧꯗ꯭ꯔꯅ ꯌꯣꯟꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯥꯁꯨꯔꯒꯤ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯁ ꯃꯅꯨꯡꯗ ꯂꯤꯡ ꯁꯦꯌꯔ ꯇꯧꯕ ꯌꯥꯔꯣꯏ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯄꯔꯃꯤꯁꯟ ꯑꯩꯈꯣꯏ ꯂꯤꯡ ꯁꯦꯌꯔ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ instruction ꯂꯣꯏꯅꯃꯛ follow ꯇꯧꯕꯤꯒꯗꯕ ꯃꯌꯥꯝꯅ second ꯃꯌꯥꯝ ꯑꯇꯣꯞꯄ ꯄ꯭ꯔꯗꯛꯁꯨ ꯄꯥꯝꯃꯦꯕ type on the comment we need more type on the comment BIO let's bring it on okay okay awesome 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 nice nice okay ꯑꯗꯨꯗꯤꯅꯦ ꯑꯩ ꯃꯌꯥꯝꯗꯁꯨ ꯑꯩ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯒꯦ ꯀꯣ ꯅꯣꯏꯁꯨ ꯈꯜꯂꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯅꯦ ꯑꯦꯕ꯭ꯔꯤꯗꯦ ꯗꯔꯀꯥꯔ ꯇꯥꯕ ꯀꯣ ꯀꯔꯤ ꯄꯣꯠ ꯌꯣꯜꯂꯒꯗꯤ ꯃꯤꯅ ꯅꯣ ꯍꯥꯏꯕ ꯉꯝꯃꯣꯏꯗꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯍꯪꯉꯧꯕ ꯃꯌꯥꯝ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯅꯪꯁꯨ ꯁꯨꯝ ꯍꯥꯏꯖꯧꯅꯦ ꯅꯪꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯏꯁꯦ ꯀꯨꯏꯔꯦ ꯀꯣ ꯀꯔꯤ ꯌꯣꯜꯂꯒꯗꯤ ꯌꯥꯗꯧ ꯃꯥꯜꯂꯦ ꯖꯁ ꯇꯥꯏꯞ ꯑꯣꯏꯅ ꯀꯣꯃꯦꯟ ꯁꯨꯝ ꯏꯕꯤꯔꯛꯑꯣꯅꯦ ꯑꯣꯀꯦ ꯁꯔꯞ ꯁꯥꯄꯣꯟ ꯀꯣ ꯑꯗꯒꯤ ꯆꯦꯡꯁꯨ ꯂꯩꯔꯦ ꯀꯣ ꯑꯗꯒꯤ ꯗꯨꯛ ꯑꯣꯀꯦ ꯗꯨꯛꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯗꯨꯛ ꯂꯩ ꯑꯩꯈꯣꯏꯗ ꯑꯣꯀꯦ ꯏꯇꯦꯕꯜ ꯐꯤꯔꯣꯜꯁꯨ ꯂꯩ ꯂꯣꯏ ꯑꯌꯥꯝꯕ ꯑꯩ ꯄꯤꯊꯔꯛꯑꯒꯦ ꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯃꯌꯥꯝꯅ ꯁꯝꯄꯨꯗꯩ ꯀꯩꯗꯒꯤ ꯂꯥꯏ ꯀꯦꯟꯗꯜ ꯂꯣꯏ ꯄꯤꯊꯔꯛꯑꯒꯦ ꯃꯌꯥꯝ ꯁꯤꯗ ꯌꯦꯡꯉꯣ ꯅꯥꯎ ꯑꯍꯥꯟꯕꯗ ꯀꯣ ꯃꯩꯇꯩꯒꯤ ꯏꯃꯨꯡꯗꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥ ꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯩꯇꯩꯒꯤ ꯏꯃꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯔꯖꯗꯦꯕꯅ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯇꯧꯕꯤꯔꯝꯒꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯀꯦꯟꯗꯜ ꯊꯥꯟꯂꯝꯒꯅꯤꯕ ꯀꯦꯟꯗꯜ ꯀꯣ ꯂꯥꯏꯒꯤ ꯀꯦꯟꯗꯜ ꯍꯥꯏꯕꯅꯤꯀꯣ ꯃꯆꯥ ꯃꯆꯥꯗꯣ ꯑꯗꯒꯤ ꯑꯃꯅ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯀ꯭ꯔꯨꯛꯇꯣ ꯃꯩꯀ꯭ꯔꯨꯛ ꯃꯌꯥꯝ ꯈꯪꯉꯝꯃꯅꯤ ꯃꯩꯀ꯭ꯔꯨꯛꯀꯤ ꯗꯨꯛ ꯂꯩꯀꯣ ꯑꯩꯈꯣꯏꯗ ꯀꯣ ꯁꯤ ꯃꯌꯥꯝ ꯁꯤꯁꯨ ꯑꯩꯈꯣꯏꯗ ꯂꯩꯅꯤ ꯁꯤ ꯃꯩꯇꯩꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯗ ꯀꯦꯟꯗꯜ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯗ ꯑꯩ ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯗꯣꯛꯑꯔꯣꯏ ꯀꯣ ꯑꯩꯅ ꯁꯤꯗ ꯎꯠꯂꯤ ꯃꯌꯥꯝꯁꯦ ꯋꯤ ꯍꯦꯚ ꯑ ꯀꯣ ꯆꯤꯞꯄꯦꯁ ꯄ꯭ꯔꯥꯏꯁ ꯂꯩ ꯃꯥꯔꯀꯦꯠꯇ ꯀꯝꯄꯤꯠ ꯇꯧꯕ ꯉꯝꯃꯣꯏ ꯁꯦꯀꯦꯟꯗ ꯃꯤꯗꯜꯁꯨ ꯂꯩ ꯌꯥꯝꯅ ꯇꯥꯡꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯥꯏ ꯄ꯭ꯔꯗꯛ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯁꯤ ꯄꯤꯔꯛꯏꯁꯦ ꯀꯣ ꯑꯗꯨꯅ ꯀꯦꯟꯗꯜꯅꯦ ꯃꯦꯀ꯭ꯔꯨꯛꯅꯦ ꯀꯣ ꯃꯦꯀ꯭ꯔꯨꯛ ꯙꯨꯛꯁꯦ ꯁꯤꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤ ꯏꯁꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯀꯣ ꯃꯩꯇꯩꯒꯤ ꯀꯣ ꯏꯃꯨꯡ ꯑꯌꯥꯝꯕꯗ ꯀꯩꯅꯣ ꯇꯧꯕꯤꯔꯝꯒꯅꯤꯅ ꯑꯩ ꯊꯥꯖꯩ ꯁꯤ ꯄꯥꯝꯃꯒꯁꯨ ꯀꯣ ꯊꯝꯕꯤꯕ ꯌꯥꯅꯤ ꯑꯗꯩ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯕꯗ ꯑꯃꯁꯨ ꯂꯩ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯇꯔꯤ ꯄꯦꯠ ꯀꯣ ꯃꯌꯥꯝ ꯁꯦꯅꯤꯇꯔꯤ ꯄꯦꯠ ꯀꯣ ꯁꯦꯅꯤꯇꯔꯤ ꯄꯦꯠꯁꯨ ꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯅꯤ ꯌꯥꯝ ꯊꯤ ꯍꯣꯡꯅ ꯑꯗꯩ ꯑꯃꯨꯛ ꯅꯝꯕꯔ ꯁꯤꯛꯁꯇ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁ ꯋꯥꯁ ꯀꯣ ꯗꯤꯁ ꯋꯥꯁ ꯑꯗꯒꯤ ꯀꯩ ꯀꯩꯅꯣ ꯗꯤꯁ ꯋꯥꯁ ꯑꯣꯀꯦ ꯗꯤꯇꯔꯖꯦꯟ ꯀꯣ ꯐ꯭ꯂꯣꯔ ꯀ꯭ꯂꯤꯅꯔ ꯑꯗꯒꯤ ꯃꯣꯞ ꯀꯣ ꯃꯣꯞꯇ ꯃꯌꯥꯝ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯂꯩ ꯏꯁꯤꯡ ꯌꯥꯝ ꯆꯪꯗꯕꯤꯗ ꯖꯕ ꯖꯕ ꯂꯥꯎ ꯁꯨꯝꯕ ꯌꯥꯕꯗꯣ ꯀꯣ ꯗꯤꯁ ꯋꯥꯁꯅꯦ ꯗꯤꯇꯔꯖꯦꯟꯅꯦ ꯐ꯭ꯂꯣꯔ ꯀ꯭ꯂꯤꯅꯔꯅꯦ ꯑꯗꯨꯒ ꯃꯣꯞꯅꯦ ꯀꯣ ꯁꯤ ꯂꯩ ꯑꯗꯩ ꯑꯃ ꯅꯝꯕꯔ ꯁꯚꯦꯟꯗ ꯑꯃꯅ ꯃꯈꯣꯏꯒꯤ ꯀꯥꯡ ꯍꯥꯠꯅꯕ ꯑꯒꯔꯕꯇꯤ ꯗꯨꯛꯅꯤꯀꯣ ꯁꯤꯗꯣ ꯑꯒꯔꯕꯇꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯗꯨꯛ ꯑꯣꯏꯅ ꯂꯩ ꯀꯣ ꯀꯥꯡ ꯍꯥꯠꯅꯕ ꯗꯦꯡꯒꯤ ꯌꯥꯝ ꯀꯟꯕꯅꯤꯅ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯁꯨ ꯑꯩꯈꯣꯏꯗ ꯂꯩ ꯀꯩꯗꯧꯕꯩ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯃꯤꯅ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠꯂꯅꯦ ꯑꯩꯁꯨ ꯍꯥꯏꯔꯛꯏꯁꯤꯅꯦ ꯀꯣ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯅꯁꯥꯅ ꯌꯦꯡꯖꯧ ꯂꯥꯎ ꯅꯈꯨꯠꯅ ꯄꯥꯏꯖꯧ ꯂꯥꯎ ꯁꯤ ꯂꯩꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯅꯝꯕꯔ ꯑꯩꯠꯇ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯤꯀꯜꯁ ꯀꯣ ꯃꯌꯥꯝꯅ ꯌꯦꯟꯒꯤ ꯑꯗꯨꯒꯤ ꯄꯤꯀꯜꯁ ꯂꯣꯏꯅꯃꯛ ꯂꯩꯅꯤ ꯑꯗꯒꯤ ꯄ꯭ꯂꯁ ꯍꯦꯟꯇꯥꯛꯁꯨ ꯂꯩꯅꯤꯀꯣ ꯑꯗꯒꯤ ꯕꯣꯔꯤ ꯀꯣ ꯑꯗꯒꯤ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝ ꯀꯣ ꯑꯗꯒꯤ ꯀꯛꯆꯤꯡ ꯕꯣꯔꯥ ꯁꯤ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯗꯨꯝ ꯂꯣꯏ ꯑꯣꯏꯔꯅꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯤ ꯏꯟꯚꯦꯁꯃꯦꯟ ꯌꯥꯎꯗꯕꯤꯗ ꯄꯩꯁꯥ ꯇꯥꯟꯖꯧ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯏꯃꯨꯡ ꯑꯃꯗ ꯑꯗꯒꯤ ꯑꯃꯨꯛ ꯅꯝꯕꯔ ꯅꯥꯏꯟꯗ ꯏꯁꯤꯡ ꯀꯣ ꯌꯥꯝꯅ ꯆꯤꯞ ꯑꯣꯏꯅ ꯅꯣꯏꯒꯤ ꯏꯁꯤꯡ ꯌꯨꯝ ꯌꯨꯝꯗ ꯊꯛꯅꯔꯤꯕ
ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗꯣ ꯀꯩꯕ ꯑꯗꯨꯏꯗꯣ ꯖꯥꯔ ꯕꯣꯇꯜꯗꯣ ꯑꯩ ꯄ꯭ꯔꯥꯏꯁꯇꯤ ꯁꯤꯗ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯀꯣ ꯖꯥꯔꯒꯤ ꯑꯗꯒꯤ ꯖꯥꯔ ꯕꯣꯇꯜ ꯂꯣꯏꯅꯃꯛ ꯂꯩꯅꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯀꯩꯅꯣꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯕꯣꯇꯜ ꯑꯣꯏꯅ ꯌꯥꯝ ꯆꯤꯞ ꯑꯣꯏꯅ ꯑꯗꯒꯤ ꯅꯝꯕꯔ 10ꯗ ꯉꯁꯥꯏꯗ ꯑꯩ ꯁꯨꯝ ꯆꯤꯞꯀꯤ ꯄ꯭ꯔꯗꯛ ꯇꯧꯔꯦ ꯃꯌꯥꯝ ꯈꯤꯇꯪ ꯍꯥꯏ ꯁ꯭ꯇꯦꯟꯗꯔꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤꯔꯣ ꯃꯌꯥꯝ if you want the high standard product I want to recommend high quality ꯈꯔ ꯄ꯭ꯔꯤꯃꯤꯌꯝꯗ ꯂꯥꯛꯑꯁꯤꯔ ꯃꯤꯅ ꯇꯧꯕ ꯉꯝꯗꯕ ꯀꯣ ꯄꯥꯝꯃꯒꯗꯤ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯏꯔꯣ ꯄ꯭ꯔꯤꯃꯤꯌꯝꯗ ꯑꯃꯨꯛ ꯑꯣꯀꯦ ꯄ꯭ꯔꯤꯃꯤꯌꯝꯗ ꯂꯥꯛꯑꯣ awesome ꯑꯣꯀꯦ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯄ꯭ꯔꯗꯛ ꯅꯥꯏꯁ ꯃꯌꯥꯝꯁꯤꯗ ꯀ꯭ꯂꯥꯁ ꯐꯨꯜ ꯌꯥꯎꯍꯧꯗꯕ ꯃꯌꯥꯝ ꯑꯃ ꯍꯌꯦꯡ ꯃꯤꯁꯤꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯗꯅꯀꯣ ꯐꯦꯁꯕꯨꯛꯇꯁꯨ ꯌꯦꯡꯕꯤꯔꯤꯕ ꯑꯗꯒꯤ ꯌꯨꯇꯨꯕꯇ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯍꯌꯦꯡ ꯀꯣ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯄ꯭ꯔꯗꯛ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯒꯨꯗ ꯇꯨ ꯒꯣ awesome ꯃꯌꯥꯝ ꯂꯥꯛꯑꯁꯤ ꯀꯣ ꯅꯥꯎ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯑꯥꯏꯇꯦꯝꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯁꯤꯒꯤ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯦ ꯋꯤꯗꯥꯎꯠ ꯏꯚꯟ ꯑꯦ ꯁꯤꯡꯒꯜ ꯏꯟꯚꯦꯁꯃꯦꯟ ꯁꯨꯔꯅ ꯁꯄ꯭ꯂꯥꯏ ꯇꯧꯒꯅꯤ ꯁꯤꯃ ꯔꯦꯀꯣꯔꯗꯇ ꯏꯖꯍꯧꯔꯣ ꯅꯝꯕꯔ 10 ꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯂꯣꯏ ꯈꯨꯝꯖꯤꯟꯈ꯭ꯔꯒꯦ ꯌꯦꯡꯉꯣ ꯁꯤꯗ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯄ꯭ꯔꯗꯛ ꯇꯧꯔꯒꯦ ꯀꯣ ꯅꯝꯕꯔ 1 ꯀꯣ ꯁꯣꯝ ꯕꯦꯡꯀꯣꯛꯇ ꯀꯣꯏꯅꯤꯡꯗ꯭ꯔꯣ ꯀ꯭ꯂꯥꯁ 12 ꯂꯣꯏꯕ ꯃꯌꯥꯝ ꯑꯃ ꯕꯦꯡꯀꯣꯛꯇ ꯊꯥꯅꯤꯀꯣ ꯑꯗꯨꯁꯨ ꯌꯥꯝ ꯆꯤꯞ ꯑꯣꯏꯅ ꯕꯦꯡꯀꯣꯛꯇ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯖꯧ ꯆꯣ ꯀꯣ ꯑꯗꯒꯤ ꯅꯪꯒꯤ ꯍꯣꯇꯦꯜ ꯆꯥꯕ ꯊꯛꯄ ꯍꯪꯒꯠ ꯍꯟꯗ ꯅꯪꯅ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯕꯦꯡꯀꯣꯛꯇ ꯑꯩꯈꯣꯏꯅ ꯍꯣꯂꯤꯗꯦꯒꯤ ꯄꯦꯀꯦꯖ ꯑꯃꯈꯛ ꯂꯩꯀꯣ ꯅꯪ ꯐꯦꯃꯤꯂꯤ ꯄꯨꯕ ꯌꯥꯅꯤ ꯀꯣ ꯃꯃꯟꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯑꯔꯣꯏ ꯀꯣ ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯍꯥꯏꯔꯒꯦ ꯕꯦꯡꯀꯣꯛꯇ ꯀꯣꯏꯕ ꯆꯠꯄ ꯌꯥꯕ ꯍꯣꯂꯤꯗꯦꯒꯤ ꯄꯦꯀꯦꯖ ꯁꯤ ꯅꯝꯕꯔ 1 ꯅꯝꯕꯔ 2ꯗ ꯑꯩꯒꯤ ꯏꯆꯥ ꯃꯄꯥꯟꯗ ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠ ꯀꯛꯄ ꯃꯇꯝꯗ ꯀꯣ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 17ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔ ꯑꯩ ꯑꯣꯐꯂꯥꯏꯟꯗ ꯂꯥꯛꯑꯣ ꯀꯣ ꯑꯍꯥꯟꯕ ꯐ꯭ꯔꯦꯟꯆꯥꯏꯁ ꯁꯪꯒꯥꯗꯣꯏꯅꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯗꯩꯗꯨꯗ ꯑꯗꯨꯗ ꯄꯤꯕ ꯄ꯭ꯔꯥꯏꯁꯁꯦ ꯅꯪ ꯏꯟꯗꯤꯌꯥꯗ ꯀꯝꯄꯤꯠ ꯇꯧꯔꯒꯦꯔꯥ ꯋꯥꯔꯜꯗ ꯀꯝꯄꯤꯠ ꯇꯧꯒꯦꯔꯥ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯃꯐꯝꯗ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯇꯒꯤ ꯍꯦꯟꯅ ꯍꯦꯛ ꯍꯣꯡꯅ ꯄꯤꯕ ꯉꯝꯃꯕ ꯁꯤꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯑꯍꯦꯟꯕ ꯄꯩꯁꯥꯗꯣ ꯑꯩ ꯅꯉꯣꯟꯗ ꯐ꯭ꯔꯤꯗ ꯄꯤꯊꯣꯛꯈꯤ ꯆꯦꯂꯦꯟꯖ ꯃꯅꯤꯄꯨꯔꯗ ꯑꯦꯅꯤ ꯄꯔꯁꯟ ꯆꯦꯂꯦꯟꯖ ꯇꯧꯈꯥꯏꯒꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯇ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯣꯡꯅ ꯄꯤꯕ ꯉꯝꯕ ꯑꯃꯈꯛꯇꯪ ꯄꯨꯊꯣꯔꯛꯑꯣ ꯀꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤꯗꯤ ꯅꯠꯇꯕꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠꯇ ꯄ꯭ꯔꯥꯏꯁ ꯂꯩ ꯀꯣ ꯑꯩꯈꯣꯏ ꯑꯣꯐꯂꯥꯏꯟꯗ ꯃꯌꯥꯝ ꯂꯥꯛꯑ ꯀꯛꯄ ꯌꯥꯅꯤ ꯑꯣꯟꯂꯥꯏꯟꯗ ꯀꯛꯄ ꯌꯥꯅꯤ ꯁꯤꯁꯤꯃ ꯋꯤꯠ ꯒꯦꯔꯦꯟꯇꯤ ꯀꯣ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠ ꯌꯥꯝ ꯇꯥꯡꯉꯦꯅ ꯍꯥꯏꯗꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯕꯦꯡꯀꯣꯛꯇ ꯀꯣꯏꯕ ꯗꯨꯕꯥꯏꯗ ꯆꯠꯄ ꯁꯤꯡꯒꯥꯄꯨꯔꯗ ꯀꯣꯏꯔꯨꯕ ꯌꯨ ꯑꯦꯁꯇ ꯀꯣꯏꯔꯨꯕ ꯁꯤꯃ ꯑꯩꯈꯣꯏꯅ ꯄꯤꯅꯤ ꯑꯗꯩꯃꯨꯛ ꯅꯝꯕꯔ 11ꯗ ꯑꯥꯁꯨꯔꯒ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯁꯨꯔꯒ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯇꯤꯡ ꯇꯧꯖꯔꯤ ꯁꯥꯔ ꯅꯪ ꯑꯗꯨꯗꯩꯁꯨ ꯍꯦꯟꯅ ꯄꯤꯒꯦ ꯏꯟꯗꯤꯔꯥ ꯗꯦꯕꯤ ꯅꯪ ꯑꯦꯖꯦꯟꯅꯤꯗꯅ ꯑꯗꯨꯗꯩ ꯍꯦꯟꯅ ꯑꯃꯨꯛ ꯄꯤꯒꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯍꯣꯡꯅ ꯄꯤ ꯉꯝ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯍꯦꯟꯕ ꯄꯩꯁꯥꯗꯣ ꯂꯧꯖꯧ ꯅꯦꯛꯁꯇ ꯀꯣ ꯂꯣꯏ ꯌꯥꯅꯤ ꯀꯣ ꯔꯕꯟ ꯆꯤꯔꯨ ꯁꯤꯀꯤꯝꯗ ꯆꯠꯀꯦꯔꯥ ꯕꯣꯝꯕꯦꯗ ꯆꯠꯀꯦꯔꯥ ꯗꯦꯜꯂꯤꯗ ꯆꯠꯀꯦꯔꯥ ꯁ꯭ꯄꯦꯁꯦꯜꯗ ꯑꯩ ꯄꯤꯒꯦ ꯀꯣ ꯑꯦꯅꯤꯋhere ꯏꯟ ꯏꯟꯗꯤꯌꯥ ꯍꯥꯏꯕꯅꯤ ꯅꯪ ꯃꯤꯖꯣꯔꯥꯝꯗ ꯆꯠꯀꯦꯔꯥ ꯗꯦꯜꯂꯤ ꯇꯨ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯀꯦꯔꯥ ꯗꯦꯜꯂꯤ ꯇꯨ ꯆꯠꯀꯦꯔꯥ ꯅꯪ ꯑꯦꯅꯤꯋhere ꯍꯥꯏꯔꯣ ꯑꯗꯨꯗ ꯑꯩ ꯍꯣꯡꯅ ꯄꯤꯒꯦ ꯑꯗꯒꯤ ꯁꯤꯅ ꯑꯃꯨꯛ ꯌꯦꯡꯉꯣ ꯑꯥꯁꯨꯔꯒ ꯑꯦꯅꯤ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯗꯀꯣ ꯑꯥꯁꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣꯁꯔꯤ ꯐꯝꯕ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯐꯝꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯒꯤ ꯗꯨꯀꯥꯟꯈꯩꯗ 10% ꯑꯃꯈꯛ ꯅꯣꯏ ꯑꯣꯐ ꯐꯪꯅꯤ ꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠ ꯄꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯥꯁꯨꯔꯒꯤ ꯀꯣ ꯑꯩꯈꯣꯏ ꯄꯥꯔꯠꯅꯔꯒꯤ ꯀꯥꯔꯠ ꯑꯃꯈꯛ ꯂꯩ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯄꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜ ꯀꯣ ꯑꯗꯒꯤ ꯁꯥꯂꯨꯟ ꯁꯝ ꯀꯛꯄꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯂꯨꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯁꯦ ꯄꯥꯏ ꯇꯥꯔꯒꯗꯤ ꯀꯣ ꯅꯪ 10% ꯑꯃ ꯑꯣꯐ ꯐꯪꯅꯤ ꯑꯗꯒꯤ ꯃꯌꯥꯝ ꯀꯣ ꯁꯥ ꯉꯥ ꯑꯗꯨꯝ ꯆꯥꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯕꯤꯐ ꯆꯥꯅꯤꯡꯕ ꯌꯥꯎꯔꯒꯁꯨ
ꯕꯤꯐꯇ ꯑꯩꯈꯣꯏꯒꯤ ꯑꯣꯐꯔ ꯈꯔ ꯂꯩꯀꯣ ꯑꯗꯒꯤ ꯁꯝ ꯀꯛꯄ ꯁꯤꯃ ꯂꯩꯔꯦ ꯀꯣ ꯑꯗꯩ ꯑꯃꯨꯛ ꯄ꯭ꯔꯤꯃꯤꯌꯝꯗ ꯑꯩ ꯑꯃꯒ ꯍꯥꯏꯖꯔꯛꯀꯦ ꯅꯝꯕꯔ 12ꯇ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯅꯝꯕꯔ 12ꯇ ꯑꯦꯅꯤ ꯕꯔꯊꯗꯦꯒꯤ ꯀꯦꯛ ꯀꯣ ꯕꯔꯊꯗꯦꯒꯤ ꯀꯦꯛ ꯈꯔ ꯄ꯭ꯔꯤꯃꯤꯌꯝꯗ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯁ꯭ꯇꯦꯞ ꯑꯍꯨꯝ ꯃꯔꯤ ꯅꯥꯏꯕꯗꯣ ꯁꯤꯒꯤ ꯕꯔꯊꯗꯦꯒꯤ ꯀꯦꯛ ꯀꯣ ꯁ꯭ꯄꯦꯁꯦꯜꯗ ꯑꯩꯈꯣꯏꯗ ꯄ꯭ꯔꯤꯃꯤꯌꯝ ꯂꯩ ꯀꯣ ꯑꯩꯈꯣꯏꯒ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯇꯣꯞꯅꯤꯀꯣ ꯑꯩ ꯍꯥꯄꯨꯒꯗꯤ ꯀꯅꯦꯛ ꯇꯧꯗꯦ ꯑꯗꯣ ꯇꯣꯞ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯒꯤ ꯕꯔꯊꯗꯦꯒꯤ ꯀꯦꯛ ꯑꯃ ꯌꯥꯝꯅ ꯍꯣꯡꯕ ꯃꯃꯜ ꯌꯥꯝ ꯇꯥꯡꯕꯁꯨ ꯂꯩꯀꯣ ꯑꯗꯣ ꯅꯪꯒꯤ ꯉꯝꯖꯒꯗꯕ ꯅꯪꯒꯤ ꯄ꯭ꯔꯥꯏꯁꯇ ꯑꯩꯗꯤ ꯂꯨꯍꯣꯡꯗꯣꯔꯦ ꯀꯦꯛ ꯂꯣꯏꯅꯃꯛ ꯂꯩꯅꯤ ꯁꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯁꯤꯗ ꯍꯦꯚꯤ ꯗꯤꯁꯀꯥꯎꯟ ꯑꯃꯈꯛ ꯂꯩꯅꯤ ꯃꯣꯏ ꯄ꯭ꯔꯥꯏꯁ ꯄꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯣ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯂꯩꯔꯦ ꯍꯣꯂꯤꯗꯦ ꯄꯦꯀꯦꯖꯇ ꯕꯦꯡꯀꯣꯛ ꯈꯛꯇ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯂꯣꯏ ꯌꯥꯏ ꯑꯗꯩ ꯁꯤꯃ ꯑꯣꯐꯂꯥꯏꯟꯗ ꯑꯣꯟꯂꯥꯏꯟꯗ ꯂꯣꯏꯅꯃꯛ ꯀꯛꯄ ꯑꯦꯅꯤꯋhere ꯏꯟ ꯏꯟꯗꯤꯌꯥ ꯑꯦꯅꯤꯋhere ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯛꯄ ꯌꯥꯅꯤ ꯑꯗꯒꯤ ꯅꯝꯕꯔ 13ꯗ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯀꯣ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩ ꯗꯦꯜꯂꯤꯗ ꯄꯣꯠ ꯊꯥꯒꯦ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯃꯨꯝꯕꯥꯏꯗ ꯄꯣꯠ ꯊꯥꯒꯦ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯣꯠ ꯊꯥꯒꯦ ꯁꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁ ꯂꯩ ꯑꯦꯅꯤ ꯄ꯭ꯔꯗꯛꯇ ꯀꯣ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯌꯨ ꯇꯦꯜ ꯃꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯔ ꯁꯔꯚꯤꯁꯦꯁ ꯑꯅ ꯍꯥꯏꯔ ꯑꯗꯒꯤ ꯃꯌꯥꯝꯗ ꯑꯩ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯒꯦ ꯃꯅꯤꯄꯨꯔꯗ ꯄꯣꯠ ꯑꯦꯃꯥꯖꯣꯟꯗꯒꯤ ꯄꯣꯠ ꯆꯦꯟꯕ ꯌꯥꯗꯕ ꯊꯦꯡꯅꯕꯤꯔꯕ ꯀꯣꯃꯦꯟ ꯑꯝꯇ ꯍꯥꯏꯖꯒꯦ ꯅꯣꯏꯅ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯚꯔꯤ ꯇꯧꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯁꯝꯇꯥꯏꯝꯁ ꯑꯦꯃꯥꯖꯣꯟꯗꯒꯤ ꯄꯣꯠ ꯆꯦꯟꯕ ꯃꯇꯝꯗ ꯑꯗꯨꯏꯗꯨꯃ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯁ꯭ꯄꯦꯁꯦꯜ ꯁꯥꯔꯚꯤꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯣ ꯀꯣ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯁꯣꯝꯒꯤ ꯌꯨꯝꯗ ꯑꯩ ꯊꯤꯟꯖꯔꯛꯀꯦ ꯁꯤꯒꯤ ꯁꯥꯔꯚꯤꯁꯇꯣ ꯂꯩꯀꯣ ꯑꯩꯈꯣꯏꯗ ꯀꯣ ꯁꯤꯁꯤꯃ ꯑꯩꯈꯣꯏꯗ ꯌꯥꯎꯒꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯀꯣ ꯅꯝꯕꯔ 14ꯗ ꯑꯩꯒꯤ ꯌꯨꯝꯗ ꯃꯤ ꯂꯩꯕꯤꯗꯦ ꯑꯩꯈꯣꯏꯒꯤ ꯀꯣ ꯍꯣꯝ ꯀꯦꯌꯔ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁ ꯀꯣ ꯁꯤꯁꯤꯃ ꯅꯪꯅ ꯌꯨꯝꯗ ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯀꯦꯌꯔ ꯗꯣꯛꯇꯔ ꯌꯨꯝꯗ ꯗꯣꯛꯇꯔ ꯀꯧꯅꯤꯡꯕ ꯌꯨꯝꯗ ꯅꯔꯁ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯁꯣꯟꯖꯜꯂꯛꯑꯦ ꯑꯩꯗꯤ ꯃꯄꯥꯟꯗ ꯂꯩ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯕꯦꯁ ꯁꯔꯚꯤꯁꯦꯁ ꯑꯃ ꯂꯩꯀꯣ ꯁꯤꯁꯤꯁꯨ ꯅꯪꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯛꯄ ꯌꯥꯏ ꯅꯪꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯣ ꯁꯤꯁꯤꯅ ꯌꯨꯝꯗ ꯗꯣꯛꯇꯔ ꯀꯧꯕ ꯀꯣ ꯑꯗꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯅꯔꯁ ꯃꯌꯥꯝꯅ ꯅꯪꯒꯤ ꯕꯕꯥ ꯏꯃꯥ ꯑꯅꯥꯔꯛꯄꯗ ꯑꯗꯒꯤ ꯄ꯭ꯂꯁ ꯀꯣ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯕ ꯌꯥꯅꯤꯀꯣ ꯑꯦꯅꯤ ꯇꯦꯁ ꯍꯥꯏꯔꯣ ꯅꯪꯒꯤ ꯌꯨꯝꯗ ꯑꯩ ꯊꯥꯔꯛꯀꯦ ꯁꯤ ꯑꯗꯨꯝ ꯌꯥꯗꯧꯔꯕꯅꯤ ꯃꯌꯥꯝ ꯁꯣ ꯐꯥꯔ ꯁꯣ ꯒꯨꯗ ꯁꯤꯅ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯒꯤꯅꯤꯀꯣ ꯑꯩꯈꯣꯏ ꯍꯦꯜꯊ ꯀꯦꯌꯔ ꯁꯦꯛꯇꯔ ꯍꯥꯏꯇꯥꯔꯦ ꯍꯦꯜꯊ ꯀꯦꯌꯔꯗ ꯀꯣ ꯑꯗꯩ ꯑꯃꯨꯛ ꯅꯝꯕꯔ 15ꯗ ꯀꯣ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯇꯥꯏꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯁ ꯑꯩꯗꯤ ꯑꯣꯄꯔꯦꯁꯟꯁꯤ ꯇꯧꯖꯗꯣꯔꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯏꯜꯁ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯣꯀꯦ ꯅꯦꯛꯁꯇ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯀꯣ ꯄꯥꯏꯜꯁ ꯅꯥꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯅꯩꯗꯅꯀꯣ ꯅꯨꯡꯖꯪ ꯊꯨꯡꯕꯅ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯄꯔꯦꯁꯟꯁ ꯇꯧꯗꯣꯏ ꯉꯥꯏ ꯂꯩꯔꯕ ꯄꯩꯁꯥ ꯌꯥꯝꯅ ꯇꯤꯡꯒꯗꯕ ꯀꯣ ꯁꯤꯒꯨꯝꯕ ꯄꯥꯏꯜꯁ ꯅꯨꯡꯖꯪ ꯊꯨꯡꯕ ꯂꯩꯕꯤꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣ ꯁꯤꯁꯤꯃ ꯑꯩꯈꯣꯏꯗꯒꯤ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯀꯣ ꯑꯣꯄꯔꯦꯁꯟꯁ ꯇꯧꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯅ ꯂꯥꯡꯊꯛꯅ ꯐꯕꯗ ꯀꯣ ꯁꯤꯁꯤꯃ ꯂꯩꯀꯣ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯩ ꯑꯃꯨꯛ ꯅꯝꯕꯔ 16ꯗ ꯀꯣ ꯁꯣꯝꯅ ꯐꯥꯔꯃꯥꯁꯤ ꯐꯝꯖꯅꯤꯡꯕ ꯀꯣ ꯐꯥꯔꯃꯥꯁꯤ ꯐꯝꯖꯅꯤꯡꯕ ꯀꯣ ꯐꯥꯔꯃꯥꯁꯤ ꯐꯝꯖꯅꯤꯡꯕ ꯀꯣ ꯑꯗꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯂꯥꯏꯟꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯁꯣꯝꯅ ꯏꯁꯥꯒꯤ ꯗꯨꯀꯥꯟꯒꯨꯝꯕ ꯂꯩꯖ ꯇꯥꯔꯒꯗꯤ ꯀꯣ ꯐꯥꯔꯃꯥꯁꯤꯒꯤ ꯑꯦꯅꯤ ꯍꯤꯗꯥꯛ ꯂꯧꯕ ꯌꯥꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯅꯝꯕꯔ 17ꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯇꯤ ꯁꯔꯠꯀ ꯍꯥꯏꯅꯩꯗꯣ ꯇꯤ ꯁꯔꯠ ꯀꯣ ꯅꯪꯒꯤ ꯕ꯭ꯔꯦꯟꯗ ꯅꯝꯕ ꯌꯥꯖꯅꯤ
ꯑꯗꯒꯤ ꯖꯣꯒꯤꯡ ꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦ ꯀꯣ ꯑꯗꯒꯤ ꯁꯨꯁ ꯀꯣ ꯁꯤ ꯅꯁꯥꯒꯤ ꯕ꯭ꯔꯦꯟꯗ ꯂꯣꯒꯣ ꯀꯔꯤ ꯀꯔꯥ ꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯗ ꯂꯩ ꯑꯗꯨꯒ ꯄ꯭ꯂꯁ ꯀꯩꯅꯣꯁꯨ ꯌꯥꯅꯤꯀꯣ ꯕ꯭ꯂꯦꯖꯔꯁ ꯑꯩꯈꯣꯏ ꯀꯣꯠ ꯍꯥꯏꯇꯥꯔꯦ ꯁꯝ ꯁꯝꯃꯦꯗ ꯀꯣ ꯁꯤꯁꯤꯃ ꯅꯪ ꯅꯁꯥꯒꯤ ꯄꯥꯝꯖ ꯇꯥꯔꯒꯗꯤ ꯁꯤꯁꯤꯃ ꯑꯩꯈꯣꯏꯗꯒꯤ ꯂꯧꯔꯁꯨ ꯌꯥꯅꯤ ꯃꯌꯥꯝ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯑꯗꯣ ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯔꯣ ꯀꯣ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 18ꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝꯒꯤ ꯄ꯭ꯔꯗꯛꯇ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯃꯍꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯟꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯣꯀꯨꯟꯁ ꯍꯥꯏꯗꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯁꯤꯜꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯒꯥꯒ ꯁꯥꯔꯛꯏꯕ ꯁꯤꯒꯤ ꯂꯪꯁꯦ ꯁꯣꯝꯅ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯃꯍꯨꯝꯒꯤ ꯀꯣꯟꯇꯦꯛ ꯄꯤꯕ ꯉꯝꯃꯕ ꯀꯣ ꯀꯣꯟꯇꯦꯛ ꯄꯤꯕ ꯉꯝꯃꯕ ꯌꯥꯝ ꯐꯖꯕ ꯃꯍꯨꯝ ꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯅꯤꯀꯣ ꯁꯤꯒꯤ ꯇꯣꯉꯥꯟꯅ ꯑꯗꯣ ꯃꯄꯥꯟꯗꯗꯤ ꯑꯩ ꯄ꯭ꯔꯥꯏꯁ ꯑꯝꯇ ꯍꯥꯏꯖꯔꯔꯣꯏ ꯑꯥꯁꯨꯔꯒꯤ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯥꯎꯟꯂꯣꯗ ꯇꯧꯗ꯭ꯔꯒꯗꯤ ꯀꯣ ꯁꯤꯒꯤ ꯍꯣꯝꯋꯔꯛ ꯑꯃꯗꯤ ꯁꯤꯒꯤ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯤꯒꯤ ꯑꯦꯛꯁꯦꯁ ꯑꯝꯇ ꯐꯪꯉꯣꯏꯀꯣ ꯄꯕ꯭ꯂꯤꯛꯇꯗꯤ ꯏꯚꯟ ꯗꯣ ꯗꯤꯁ ꯏꯁ ꯐ꯭ꯔꯤ ꯕꯠ ꯑꯥꯏ ꯁꯔቭ ꯌꯨ ꯑꯦꯁ ꯑ ꯃꯥꯏ ꯄ꯭ꯔꯤꯃꯤꯌꯝ ꯀ꯭ꯂꯥꯏꯟ ꯑꯣꯏꯅ ꯈꯟꯖꯔꯒ ꯃꯌꯥꯝꯗ ꯑꯩꯅ ꯄꯤꯖꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯃꯌꯥꯝꯅ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯑꯩ ꯑꯝꯇꯪꯒ ꯔꯤꯄꯤꯠ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯌꯦꯡꯉꯣ ꯑꯍꯥꯟꯕꯗ ꯉꯥꯔꯤ ꯑꯃ ꯂꯩꯖꯔꯦ ꯀꯣ ꯁꯦꯀꯦꯟꯗ ꯀꯣ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯒꯦꯔꯥ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯒꯦꯔꯥ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯣꯏꯒꯦꯔꯥ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁ ꯑꯣꯏꯒꯦꯔꯥ ꯖꯣꯕ ꯇꯧꯕꯤꯔꯕ ꯑꯣꯏꯒꯦꯔꯥ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯃꯇꯝ ꯊꯥꯗꯔꯛꯇꯧ ꯅꯠꯇꯦꯕ ꯋꯤ ꯋꯤꯜ ꯋꯔꯛ ꯏꯟ ꯑꯦ ꯁꯤꯁꯇꯦꯝ ꯀꯣ ꯅꯝꯕꯔ 3 ꯀꯣꯂꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇꯥꯏꯝꯒꯤ ꯄ꯭ꯔꯗꯛ ꯂꯩ ꯌꯥꯝꯅ ꯍꯣꯡꯕ ꯄ꯭ꯔꯗꯛ ꯂꯩ ꯃꯤꯠ ꯔꯦꯟꯖ ꯂꯩ ꯁꯅꯥ ꯂꯨꯞꯄ ꯑꯗꯒꯤ ꯁꯅꯥꯒꯤ ꯄꯥꯝꯖꯕ ꯀꯣ ꯂꯥꯛꯑꯒꯗꯤ ꯍꯥꯏꯕꯤꯔꯣ ꯅꯝꯕꯔ 4ꯗ ꯀꯦꯟꯗꯜꯒꯨꯝꯕ ꯑꯗꯒꯤ ꯃꯦꯀ꯭ꯔꯨꯛꯀꯤ ꯗꯨꯛ ꯀꯣ ꯃꯩꯇꯩꯒꯤ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯁꯤꯁꯨ ꯂꯩ ꯑꯗꯒꯤ ꯅꯝꯕꯔ 5ꯇ ꯁꯦꯅꯤꯇꯔꯤꯒꯤ ꯄꯦꯠ ꯀꯣ ꯁꯤꯁꯨ ꯂꯩ ꯅꯝꯕꯔ 6ꯇ ꯑꯩꯈꯣꯏꯒꯤ ꯗꯤꯁ ꯋꯥꯁ ꯗꯤꯇꯔꯖꯦꯟ ꯑꯗꯒꯤ ꯐ꯭ꯂꯣꯔ ꯀ꯭ꯂꯤꯅꯔ ꯑꯗꯒꯤ ꯃꯣꯞ ꯁꯤ ꯂꯣꯏꯅꯃꯛ ꯁꯦꯠꯇ ꯂꯩ ꯅꯝꯕꯔ 7 ꯑꯒꯔꯕꯇꯤꯗꯨ ꯑꯩꯈꯣꯏꯅ ꯀꯥꯡ ꯍꯥꯠꯅꯕꯅꯤꯀꯣ ꯁꯤꯁꯤꯅ ꯁ꯭ꯄꯦꯁꯦꯜꯂꯤ ꯃꯣꯁꯀꯤꯇꯣ ꯑꯩꯈꯣꯏꯒꯤ ꯀꯥꯡ ꯗꯨꯛ ꯑꯒꯔꯕꯇꯤ ꯊꯥꯔ ꯀꯥꯡ ꯍꯥꯠꯄꯗꯣ ꯒꯨꯗ ꯅꯥꯏꯠꯀꯤ ꯇꯥꯏꯞꯇ ꯃꯅꯝ ꯈꯔ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯗꯩ ꯑꯃꯨꯛ ꯅꯝꯕꯔ 8ꯇ ꯑꯩꯈꯣꯏꯒꯤ ꯄꯤꯀꯜꯁ ꯑꯦꯅꯤ ꯄꯤꯀꯜꯁ ꯐꯪꯅꯤ ꯑꯗꯒꯤ ꯆꯥꯛꯍꯥꯎꯒꯤ ꯈꯤꯔꯁꯨ ꯂꯩꯀꯣ ꯆꯥꯛꯍꯥꯎꯒꯤ ꯈꯤꯔ ꯀꯣ ꯑꯗꯒꯤ ꯑꯦꯅꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁ ꯐꯪꯅꯤꯀꯣ ꯃꯌꯥꯝ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁ ꯀꯣ ꯄ꯭ꯔꯤꯃꯤꯌꯝꯗ ꯐꯪꯅꯤ ꯁꯤꯁꯨ ꯄꯤꯀꯜꯁ ꯑꯗꯒꯤ ꯍꯦꯟꯇꯥꯛ ꯕꯣꯔꯤ ꯁꯣꯏꯕꯨꯝ ꯀꯣ ꯑꯗꯒꯤ ꯑꯃꯅ ꯉꯥ ꯑꯌꯥꯏꯕꯁꯨ ꯐꯪꯅꯤ ꯀꯣ ꯉꯥ ꯑꯌꯥꯏꯕꯁꯨ ꯂꯩ ꯉꯥꯃꯨ ꯀꯔꯤ ꯀꯔꯥ ꯂꯣꯏꯅꯃꯛ ꯂꯩꯅꯤ ꯑꯗꯒꯤ ꯅꯝꯕꯔ 9 ꯀꯣ ꯅꯝꯕꯔ 9ꯗ ꯖꯥꯔ ꯕꯣꯇꯜ ꯁꯣꯝꯅ ꯏꯁꯤꯡꯒꯤ ꯕꯣꯇꯜ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯀꯣ ꯌꯥꯝ ꯊꯤꯅ ꯆꯤꯞ ꯑꯣꯏꯅ ꯑꯩ ꯄ꯭ꯔꯥꯏꯁ ꯑꯃ ꯁꯥꯖꯒꯦ ꯄꯕ꯭ꯂꯤꯛꯇꯗꯤ ꯄ꯭ꯔꯥꯏꯁ ꯂꯣꯏ ꯍꯥꯏꯗꯣꯛꯑꯣꯏ ꯑꯗ ꯑꯩ ꯀꯝꯄꯤꯠ ꯇꯧꯔꯛꯀꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯁ꯭ꯇꯨꯗꯦꯟꯈꯩꯗ ꯄꯤꯖꯕ ꯄ꯭ꯔꯥꯏꯁꯅꯤ ꯖꯥꯔ ꯕꯣꯇꯜ ꯑꯃꯗꯤ ꯕꯣꯇꯜ ꯑꯩꯈꯣꯏꯒꯤ ꯍꯥꯐꯀꯤ ꯂꯤꯇꯔꯒꯤ ꯂꯣꯏ ꯂꯩ ꯁꯤꯃ ꯂꯧꯕ ꯌꯥꯅꯤ ꯀꯣꯋꯤꯠ ꯀꯝꯄꯅꯤꯗ ꯑꯗꯒꯤ ꯑꯃꯅ ꯁꯤꯅ ꯄ꯭ꯔꯤꯃꯤꯌꯝ ꯍꯧꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤꯗꯦ ꯄꯦꯀꯦꯠ ꯆꯠꯅꯤꯡꯕ ꯕꯦꯡꯀꯣꯛꯇ ꯆꯠꯅꯤꯡꯕ ꯗꯨꯕꯥꯏꯗ ꯀꯣꯏꯅꯤꯡꯕ ꯁꯤꯡꯒꯥꯄꯨꯔꯗ ꯀꯣꯏꯅꯤꯡꯕ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯇ ꯀꯣꯏꯅꯤꯡꯕ ꯑꯩ ꯁꯤꯗ ꯑꯃ ꯀꯥꯎꯖꯔꯝꯃꯦ ꯅꯝꯕꯔ 19ꯗꯅꯦ ꯃꯌꯥꯝ ꯚꯤꯖꯥꯒꯤ ꯁꯥꯔꯚꯤꯁ ꯂꯩꯀꯣ ꯃꯌꯥꯝ ꯚꯤꯖꯥ ꯁꯥꯔꯚꯤꯁ ꯂꯩ ꯚꯤꯖꯥꯁꯦ ꯃꯌꯥꯝ ꯗꯦꯜꯂꯤ ꯆꯠꯇ꯭ꯔꯒꯁꯨ ꯑꯥꯁꯨꯔꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯃꯌꯥꯝ ꯚꯤꯖꯥꯒꯤ ꯁꯥꯔꯚꯤꯁ ꯂꯧꯕ ꯌꯥꯅꯤ ꯀꯣ ꯚꯤꯖꯥ ꯗꯦꯜꯂꯤꯗ ꯆꯠꯇꯅ ꯑꯃꯗ ꯆꯠꯇꯅ ꯀꯣ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯍꯥꯎ ꯌꯥꯝ ꯊꯤꯅ ꯂꯧꯏ ꯀꯣ ꯁꯅꯥꯊꯣꯏ ꯂꯥꯏꯁ꯭ꯔꯝ ꯑꯗꯨ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯃꯅꯨꯡꯗ ꯄꯥꯝꯃꯒꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯥꯁꯨꯔꯒꯤ ꯑꯦꯅꯤ ꯄꯔꯁꯟ ꯑꯃꯅ ꯑꯦꯞꯁ ꯗꯥꯎꯟꯂꯣꯗ ꯇꯧꯗ꯭ꯔꯕ ꯀꯣ ꯍꯣꯝꯋꯔꯛ ꯇꯧꯗ꯭ꯔꯕ ꯁꯤ ꯐꯪꯉꯣꯏꯀꯣ ꯑꯗꯩ ꯑꯃꯅ ꯚꯤꯖꯥꯒꯤ ꯁꯥꯔꯚꯤꯁ ꯂꯩꯀꯣ ꯑꯩꯈꯣꯏꯗ ꯕꯦꯡꯒ꯭ꯂꯣꯔꯗꯁꯨ ꯀꯔꯤ ꯗꯤꯂꯤꯚꯔꯤꯒꯤꯅꯣ ꯑꯗꯨ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣ ꯇꯧꯖꯔꯛꯀꯦ ꯀꯩꯗꯧꯕ ꯌꯥꯔꯣꯏ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥ ꯌꯥꯅꯤ ꯀꯣ ꯚꯤꯖꯥꯒꯤ ꯁꯥꯔꯚꯤꯁ ꯂꯩꯅꯤ ꯑꯃꯅ ꯃꯅꯤ ꯑꯦꯛꯆꯦꯟꯖ ꯀꯣ ꯃꯅꯤ ꯑꯦꯛꯆꯦꯟꯖ ꯌꯥꯅꯤ ꯑꯩꯈꯣꯏꯗ ꯀꯣ ꯃꯅꯤ ꯑꯦꯛꯆꯦꯟꯖ ꯌꯥꯅꯤ ꯑꯗꯒꯤ ꯄꯥꯁꯄꯣꯔꯠ ꯀꯣ ꯄꯥꯁꯄꯣꯔꯠꯇ ꯁꯣꯝꯅ ꯄꯥꯁꯄꯣꯔꯠ ꯂꯧꯕꯗ ꯐꯔꯛ ꯇꯥꯏ ꯈꯣꯠꯂꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯁꯤꯁꯤꯃ ꯑꯩꯈꯣꯏꯒꯤ VIP ꯒꯤ ꯄ꯭ꯔꯤꯃꯤꯌꯝ ꯁꯥꯔꯚꯤꯁ ꯂꯩꯀꯣ ꯁꯤꯁꯤꯃ ꯑꯗꯒꯤ ꯑꯃꯨꯛ ꯑꯥꯁꯨꯔꯒꯤ ꯌꯥꯝ ꯐꯖꯕ ꯑꯃꯅ ꯀꯩꯒꯨꯝꯕ ꯐ꯭ꯂꯥꯏꯠꯁꯦ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯕ ꯀꯣ ꯐ꯭ꯂꯥꯏꯠꯁꯦ ꯅꯪ ꯅꯪꯍꯧꯗ꯭ꯔꯦꯕ ꯆꯠꯄꯗ ꯐ꯭ꯂꯥꯏꯠꯁꯦ ꯅꯪ
ꯑꯩ ꯐ꯭ꯂꯥꯏꯠꯁꯦ ꯅꯪꯍꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯄꯥꯈꯠꯇꯅ ꯈꯣꯠꯇꯅ ꯂꯩꯗꯅ ꯑꯩ ꯐ꯭ꯂꯥꯏꯠꯀꯤ ꯄꯩꯁꯥꯁꯦ ꯂꯣꯏ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯝꯒꯅꯤꯕ ꯅꯪ ꯑꯩ ꯐ꯭ꯂꯥꯏꯠ ꯅꯪꯍꯧꯗ꯭ꯔꯦ ꯅꯪ ꯄꯩꯁꯥꯁꯦ 100% ꯃꯥꯡꯉꯦ ꯍꯥꯏꯗ꯭ꯔꯥ ꯁꯤꯒꯤꯁꯤꯃ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯈꯛ ꯄꯤꯖꯅꯤ ꯀꯣ ꯐ꯭ꯂꯥꯏꯠꯁꯦ ꯃꯤꯁ ꯇꯧꯈꯤ ꯇꯥꯔꯒꯁꯨ ꯀꯃꯥꯏꯅ ꯅꯪ ꯄꯩꯁꯥ ꯀꯃꯥꯏꯅ ꯑꯃꯨꯛ ꯐꯪꯗꯣꯏꯅꯣ ꯑꯩꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯑꯦꯕꯀꯣ ꯅꯥꯔꯛꯑꯦ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯑꯩ ꯀꯃꯥꯏꯅ ꯐꯪꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯔꯤꯐꯟ ꯇꯧꯕ ꯌꯥꯅꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯅꯝꯕꯔ 21ꯗ ꯀꯣ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯄ ꯃꯇꯝ ꯑꯣꯏꯔꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯄ ꯑꯣꯏꯔꯣ ꯗꯦꯜꯂꯤꯗ ꯆꯠꯄ ꯑꯣꯏꯔꯣ ꯍꯣꯇꯦꯜꯁ ꯑꯩꯈꯣꯏꯒ ꯍꯣꯇꯦꯜꯁ ꯀꯅꯦꯛ ꯇꯧꯕ ꯂꯩ ꯁꯤꯗꯩꯁꯤꯗ ꯅꯪ ꯆꯪ ꯇꯥꯔꯒꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯥꯎꯟ ꯐꯪꯒꯅꯤ ꯀꯣ ꯑꯦꯁ ꯑ ꯁ꯭ꯄꯦꯁꯦꯜ ꯒꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯏꯅ ꯀꯥꯔꯠ ꯄꯥꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯀꯣ ꯑꯦꯞ ꯃꯃꯤꯡꯗ ꯑꯥꯁꯨꯔ ꯑꯦꯀꯥꯗꯃꯤꯅ ꯑꯩ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯀꯣ ꯃꯌꯥꯝ ꯑꯩ ꯂꯣꯏ ꯄꯥꯖꯩ ꯀꯣ ꯑꯥꯁꯨꯔꯒꯤ ꯃꯅꯨꯡꯗ ꯍꯣꯝꯋꯥꯔꯛꯁꯤ ꯂꯥꯏꯐ ꯇꯥꯏꯝꯅꯤ ꯑꯩ ꯁꯣꯝꯗꯩꯁꯨ ꯄꯩꯁꯥ ꯂꯧꯖꯔꯣꯏ ꯀꯣ ꯁꯤꯜꯁꯤ ꯋꯥꯡꯁꯦꯡ ꯀꯣ ꯍꯧꯖꯤꯛꯐꯥꯎꯗ ꯗꯥꯎꯟꯂꯣꯗ ꯇꯧꯗ꯭ꯔꯤꯕꯣ ꯒꯨꯒꯜꯗ ꯆꯪꯉꯣ ꯁꯨꯃꯥꯏꯅ ꯀꯣ ꯑꯩ ꯁꯤꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯅꯨꯡꯗ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯌꯥꯝ ꯀꯣ ꯀꯃꯥꯏꯅ ꯑꯩ ꯅꯣꯏꯒ ꯀꯅꯦꯛ ꯇꯧꯅꯤ ꯁꯣꯝꯅ ꯑꯦꯟꯗ꯭ꯔꯣꯏꯗ ꯄꯥꯏꯕꯤꯔꯝꯕ ꯌꯥꯅꯤ ꯑꯃ ꯄꯥꯏꯕꯤꯔꯝꯕ ꯌꯥꯅꯤ ꯀꯣ ꯑꯦꯅꯤ ꯐꯥꯔꯃꯥꯁꯤ ꯄꯥꯝꯒꯦꯔꯥ ꯑꯃ ꯄꯥꯝꯒꯦꯔꯥ ꯂꯥꯛꯑꯣ ꯑꯩ ꯄꯤꯒꯦ ꯀꯣ ꯑꯗꯨ ꯐꯖꯅ ꯇꯥꯟꯅꯁꯦ ꯑꯗꯣ ꯍꯥꯟꯅ ꯅꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯥꯁꯨꯔꯒꯤ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤ ꯇꯥꯏꯞ ꯀꯣꯃꯦꯟ ꯗꯟ ꯑꯅ ꯏꯔꯣ ꯇꯧꯗꯕꯈꯩꯅ ꯀꯣ ꯔꯦꯗꯤ ꯇꯨ ꯗꯥꯎꯟꯂꯣꯗ ꯑꯅ ꯀꯣ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯀꯥꯡꯕꯨꯈꯩ ꯗꯟ ꯏꯔꯣ ꯗꯥꯎꯟꯂꯣꯗ ꯇꯧꯗꯕ ꯀꯥꯡꯕꯨꯅ ꯑꯣꯀꯦ ꯒꯨꯗ ꯑꯣꯁꯝ ꯑꯣꯀꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯀꯣ ꯔꯦꯗꯤ ꯇꯨ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯣ ꯀꯣ ꯑꯦꯞ ꯁ꯭ꯇꯣꯔꯗ ꯆꯪꯉꯣ ꯁꯨꯃꯥꯏꯅ ꯆꯪꯉꯣꯁꯦ ꯑꯥꯁꯨꯔ ꯀꯣ ꯑꯦꯀꯥꯗꯃꯤ ꯑꯦꯞꯁ ꯑꯅ ꯁꯨꯃꯥꯏꯅ ꯅꯝꯕꯗꯅꯦ ꯁꯤꯗ ꯑꯃꯨꯛꯇꯣ ꯃꯌꯥꯝ ꯒꯨꯒꯜ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯕꯤꯔꯣ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯥꯁꯨꯔ ꯑꯦꯀꯥꯗꯃꯤꯅ ꯃꯌꯥꯝꯅ ꯁꯤꯗ ꯎꯔꯤꯁꯦ ꯀꯣ ꯁꯤꯒꯤ ꯑꯦꯞꯁꯦ ꯈꯨꯗꯛꯇ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯣ ꯍꯧꯖꯤꯛ ꯀꯣ ꯈꯨꯗꯛꯇ ꯗꯥꯎꯟꯂꯣꯗ ꯇꯧꯔꯣ ꯀꯣ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯣ ꯔꯦꯗꯤ ꯇꯨ ꯗꯥꯎꯟꯂꯣꯗ ꯅꯠꯇ꯭ꯔꯒ ꯅꯪ ꯀꯃꯥꯏꯅ ꯑꯦꯛꯁꯦꯁ ꯐꯪꯗꯣꯏꯅꯣ ꯁꯤ ꯑꯦꯄꯜ ꯑꯥꯏ ꯑꯣ ꯑꯦꯁꯇꯁꯨ ꯂꯩꯕꯅꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇꯁꯨ ꯂꯩꯕꯅꯤ ꯀꯣ ꯑꯗꯨ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯣ ꯁꯤ ꯗꯥꯎꯟꯂꯣꯗ ꯍꯦꯛ ꯇꯧꯕ ꯂꯣꯏꯕ ꯃꯤꯈꯩꯗꯣ ꯒꯨꯗ ꯖꯣꯕ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯌꯨ ꯇꯦꯛ ꯗ ꯑꯦꯛꯁꯟ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯦꯞꯁ ꯐꯣꯔ iOS ꯀꯣ ꯁꯤꯅ ꯑꯥꯏꯐꯣꯟ ꯄꯥꯏꯕ ꯀꯥꯡꯕꯨꯈꯩꯁꯨ ꯑꯥꯁꯨꯔ ꯑꯦꯀꯥꯗꯃꯤ ꯀꯣ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯣ ꯀꯩꯅꯣꯗ ꯚꯦꯔꯤ ꯒꯨꯗ ꯀꯣ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯗꯥꯎꯟꯂꯣꯗ ꯇꯧꯔꯝꯃꯦ ꯒꯨꯗ ꯖꯣꯕ ꯚꯦꯔꯤ ꯒꯨꯗ ꯑꯗꯨꯒ ꯍꯦꯛ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯂꯣꯏꯕꯒꯅꯦ ꯅꯪ ꯁꯤꯗꯩꯁꯤꯗ ꯎꯔꯝꯃꯅꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯅ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯅꯣꯡꯃꯒꯤ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯎꯔꯝꯃꯅꯤ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯇꯧꯔꯛꯇꯣꯏꯁꯦ ꯀꯣ ꯁꯞꯄꯣꯔꯠ ꯒ꯭ꯔꯨꯞ ꯂꯩꯔꯝꯒꯅꯤ ꯍꯣꯝꯋꯥꯔꯛ ꯒ꯭ꯔꯨꯞ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯉꯁꯤ ꯇꯥꯛꯏꯕ ꯄꯣꯠꯁꯦ ꯁꯤꯗꯩꯁꯤꯗ ꯁꯣꯝꯅ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯀꯗꯕ ꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕ ꯁꯔꯚꯤꯁ ꯃꯌꯥꯝꯗꯣ ꯁꯥꯔ ꯑꯥꯏ ꯅꯤꯗ ꯉꯁꯥꯏ ꯀꯣꯂꯨ ꯑꯣꯏꯒꯦꯔꯥ ꯉꯥꯔꯤ ꯑꯣꯏꯒꯦꯔꯥ ꯐ꯭ꯂꯥꯏꯠꯀꯤ ꯑꯣꯏꯒꯦꯔꯥ ꯄꯥꯁꯄꯣꯔꯠ ꯑꯣꯏꯒꯦꯔꯥ ꯚꯤꯖꯥ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤꯊꯤꯡ ꯅꯪ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯤꯖꯈꯤꯕꯗꯣ ꯀꯣ ꯁꯨꯃꯥꯏꯅ ꯏꯕꯤꯔꯛꯑꯣꯕ ꯌꯥꯔꯕ ꯀꯣ ꯑꯥꯔ ꯋꯤ ꯀ꯭ꯂꯤꯌꯔ ꯁꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯏꯞ ꯑꯣꯟ ꯗ ꯀꯣꯃꯦꯟ ꯀꯣ ꯑꯥꯏ ꯑꯦꯝ ꯀ꯭ꯂꯤꯌꯔ ꯑꯅ ꯑꯥꯏ ꯑꯦꯝ ꯁꯤ ꯑꯅ ꯏꯔꯣ ꯑꯣꯀꯦ ꯚꯦꯔꯤ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯑꯣꯀꯦ ꯌꯨꯝꯅꯥꯝ ꯕꯣꯅꯤ ꯑꯣꯁꯝ ꯀꯣ ꯑꯣꯀꯦ ꯂꯣꯏ ꯏꯕ ꯍꯧꯅꯔꯦ ꯀꯣ ꯑꯋꯣꯡ ꯁꯥꯝꯕꯝ ꯃꯤꯔꯟꯗꯥ ꯑꯥꯏ ꯂꯥꯏꯛ ꯉꯥꯔꯤ ꯀꯣ ꯕꯣꯏꯆꯥ ꯉꯥꯔꯤ ꯄ꯭ꯂꯁ ꯀꯥꯂꯨ ꯄ꯭ꯔꯗꯛ ꯒꯨꯗ ꯑꯥꯏ ꯅꯤꯗ ꯕꯣꯠ ꯉꯥꯔꯤꯒ ꯀꯩꯒꯅꯣ ꯉꯥꯔꯤꯅꯦ ꯀꯣꯂꯨ ꯄ꯭ꯔꯗꯛꯅꯦ ꯑꯣꯀꯦ ꯑꯣꯁꯝ ꯚꯦꯔꯤ ꯒꯨꯗ ꯀꯣ ꯌꯥꯝ ꯂꯣꯏꯅꯃꯛ ꯏꯕꯤꯔꯦ ꯅꯥꯏꯁ ꯁꯨꯃꯥꯏꯅ ꯏꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯤꯝꯗꯒꯤ ꯁꯤ ꯈꯪꯉꯅꯤꯕ ꯑꯣ ꯄꯨꯔꯥ ꯒ꯭ꯔꯨꯞ ꯄꯨꯟꯁꯤꯜꯂꯛꯇꯣꯏꯅꯦꯕ ꯀꯩꯀꯩ ꯄ꯭ꯔꯗꯛ ꯄꯥꯝꯃꯤꯅꯣ ꯈꯣꯠꯂꯤꯅꯣꯅ ꯀꯣ ꯑꯗꯨꯒ ꯑꯦꯅꯤꯊꯤꯡ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯦꯅꯤꯊꯤꯡ ꯈꯪꯗꯕꯗꯣ ꯁꯤꯗ ꯑꯥꯛꯁ ꯃꯤ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯆꯪꯉꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯦꯁꯦꯁ ꯊꯥꯔꯛꯑꯣꯕ ꯀꯣ ꯁꯨꯃꯥꯏꯅ ꯌꯥꯔꯕ ꯑꯦꯅꯤꯊꯤꯡꯗꯣ ꯁꯣꯝꯅ ꯁꯤꯗꯩꯁꯤꯗ
ask me na ꯊꯥꯔꯛꯄꯁꯦ ꯁꯤꯗꯩꯁꯤꯗ ꯁꯣꯝꯅ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣꯕ ꯌꯥꯔꯅꯤꯀꯣ ꯑꯦꯞꯁꯇꯨꯃ ꯗꯥꯎꯟꯂꯣꯗ ꯌꯥꯝ ꯊꯨꯅ ꯇꯧꯕꯤꯔꯣ ꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗꯒꯤ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯄꯥꯝꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯁꯤꯗ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡꯁꯤꯅ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯁꯔꯚꯤꯁ ꯍꯥꯏꯔꯕ ꯍꯧꯖꯤꯛꯀꯤ ꯁꯤ ꯀ꯭ꯂꯥꯁꯁꯤꯒꯤ ꯀꯩ ꯂꯩ ꯀꯣꯔꯁ ꯍꯥꯞꯇ꯭ꯔꯤꯕ ꯑꯣꯀꯦ ꯑꯣꯀꯦ ꯃꯌꯥꯝ ꯁꯤꯒꯤꯁꯨꯅꯦ ꯁꯤꯗ ꯁꯣꯝꯅ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯁꯤꯗ ꯌꯥꯎꯔꯝꯃꯅꯤ ꯀꯣ ꯍꯥꯎ ꯇꯨ ꯕꯤꯜ ꯑꯦꯟ ꯑꯣꯟꯂꯥꯏꯟ ꯁꯤ ꯀ꯭ꯂꯥꯁ ꯍꯦꯛ ꯂꯣꯏꯕꯒ ꯔꯦꯀꯣꯔꯗꯤꯡꯁꯨ ꯍꯥꯞꯄꯛꯀꯅꯤ ꯔꯦꯀꯣꯔꯗꯤꯡꯁꯨ ꯌꯦꯡꯉꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯄꯤꯔꯝꯃꯣ ꯁꯤ ꯀ꯭ꯂꯥꯁꯁꯤꯗꯒꯤ ꯃꯌꯥꯝ ꯄ꯭ꯔꯗꯛ ꯑꯃꯗꯤ ꯆꯨꯁ ꯇꯧꯕ ꯉꯝꯃꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯇꯥꯕꯅꯤ ꯀꯣꯃꯦꯟ Are you ready to take at least one product? ꯀꯣ ꯃꯌꯥꯝ ꯉꯝꯃꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯄ꯭ꯔꯗꯛ ꯑꯃꯗꯤ ꯏꯁꯥꯗ ꯀꯣ ꯆꯨꯁ ꯇꯧꯕ ꯉꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯉꯝꯃꯣꯏ ꯁ꯭ꯂꯤꯄꯔꯁꯨ ꯂꯩ ꯀꯣ awesome thank you cool all right ꯐꯔꯦ ꯀꯣ very nice ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯃꯌꯥꯝꯗ ꯀꯣ ꯁꯤꯒꯤ ꯃꯈꯥꯗ ꯀꯣꯃꯦꯟ ꯇꯧꯔꯝꯃꯣ ꯀꯣ ꯑꯩ ꯍꯧꯖꯤꯛ ꯀꯝꯃꯤꯇꯤꯗ ꯀꯣ ꯁꯨꯃꯥꯏꯅ ꯏꯔꯛꯑꯒꯦ ꯀꯣ what did you learn ꯀꯣ from today challenge ꯀꯣ challenge ꯁꯤꯒꯤ ꯀꯣꯃꯦꯟꯁꯤꯗ ꯃꯌꯥꯝꯅ ꯀꯣ ꯀꯔꯤ ꯂꯦꯁꯟ ꯂꯔꯟ ꯇꯝꯃꯤ ꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯣ ꯑꯩ ꯁꯤꯗꯩꯁꯤꯗ ꯑꯞꯗꯦꯠ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯐꯤꯠꯁꯤꯗ ꯆꯪꯉꯣ ꯃꯌꯥꯝ ꯀꯝꯃꯨꯅꯤꯇꯤꯗ ꯑꯦꯞꯁ ꯂꯣꯏ ꯆꯪꯉꯣ ꯑꯗꯨꯒꯅꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ what did you learn from today challenge ꯑꯅ ꯍꯥꯏꯕꯅꯦꯕ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯗꯒꯤ ꯃꯌꯥꯝ ꯀꯔꯤ ꯂꯦꯁꯟ ꯂꯔꯟ ꯇꯝꯍꯧꯏ ꯑꯃꯗꯤ ꯀꯔꯤ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯔꯦꯗꯣ ꯁꯤꯗꯩꯁꯤꯗ ꯀꯣꯃꯦꯟꯇ ꯏꯔꯝꯃꯣ ꯊꯃꯣꯏꯗ ꯏꯔꯣ ꯀ꯭ꯂꯥꯁ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯀꯔꯤ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯏ ꯇꯧꯗꯦꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯀꯣ ꯑꯗꯨ ꯁꯤꯗ ꯏꯔꯣ ꯑꯩ ꯌꯦꯡꯒꯦ ꯑꯗꯨꯒ ꯍꯣꯝꯋꯔꯛꯇ ꯆꯪꯉꯣ ꯃꯌꯥꯝ ꯁꯤꯗ ꯍꯣꯝꯋꯔꯛ ꯇꯧꯕ ꯌꯥꯎꯅꯔꯦꯗꯅ ꯉꯥꯔꯤ ꯄ꯭ꯔꯗꯛ ꯄꯥꯝꯕ ꯉꯥꯔꯤ ꯏꯕꯤꯔꯣ ꯀꯣꯂꯨ ꯄꯥꯝꯃꯦ ꯀꯣꯂꯨ ꯏꯕꯤꯔꯣ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯏꯟꯇ꯭ꯔꯣꯁꯤꯅ ꯑꯩ ꯍꯌꯦꯡ ꯇꯥꯛꯀꯦ ꯀꯣ ꯁꯤꯗ ꯂꯣꯏꯅꯃꯛ ꯏꯟꯇ꯭ꯔꯗꯛꯁꯟ ꯂꯣꯏ ꯇꯧꯔꯛꯏꯁꯦ ꯑꯩꯒꯤ ꯃꯤꯡ ꯀꯥꯏꯗꯒꯤꯅꯣ ꯈꯣꯠꯇꯒꯤꯅꯣ ꯁꯤꯅ ꯑꯩ ꯍꯌꯦꯡ ꯇꯥꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯌꯥꯝ ꯀ꯭ꯂꯥꯁꯁꯦ ꯃꯌꯥꯝ what do you feel ꯒ꯭ꯔꯣꯁꯔꯤ ꯄ꯭ꯔꯗꯛ ꯑꯩ ꯀꯣꯟꯅ ꯄꯤꯒꯦ ꯀꯣ ꯑꯔꯤꯕꯝ ꯁꯅꯥꯍꯜ ꯁꯔꯃ ꯑꯣꯀꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦꯕ ꯏꯠꯁ ꯅꯣꯠ ꯂꯥꯏꯛ ꯑꯩꯅ ꯈꯛꯇ ꯍꯤꯡꯕ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯒ꯭ꯌꯥꯟ ꯑꯣꯏꯒꯦꯔꯥ ꯂꯧꯁꯤꯡ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯣ ꯐꯖꯅ ꯇꯥꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯨ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯁꯤꯗꯩꯁꯤꯗ ꯄꯩꯁꯥ ꯅꯠꯇꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯅꯣꯠ ꯖꯁ ꯊꯤꯡ ꯑꯕꯥꯎꯠ ꯄꯩꯁꯥ ꯅꯠꯇꯦ ꯃꯤꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯀꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯁꯤꯒꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯤꯔꯣꯕ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯀꯣ ꯃꯨꯟꯅ ꯇꯥꯎ ꯀꯣ ꯀ꯭ꯂꯥꯁ ꯇꯥꯛꯏꯀꯥꯟꯗ ꯐꯖꯅ ꯇꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯉꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈꯤꯁꯤ ꯀꯣ ꯁꯨꯔꯅꯁꯨ ꯃꯅꯤꯄꯨꯔꯗ ꯑꯅꯧ ꯑꯅꯧꯕ ꯁꯥꯇ꯭ꯔ ꯑꯗꯒꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯀꯣ ꯑꯥꯏ ꯑꯦꯝ ꯇꯥꯔꯒꯦꯇꯤꯡ 20 ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯠ ꯐꯣꯔ ꯃꯥꯏ ꯁ꯭ꯇꯨꯗꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯥꯏ ꯄꯤ ꯑꯣꯗꯁꯨ ꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯑꯥꯏ ꯄꯤ ꯑꯣ ꯆꯠꯂꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯍꯦꯄꯤ ꯃꯌꯥꯝꯁꯨ ꯍꯌꯦꯡꯁꯨ ꯐꯖꯅ ꯂꯥꯛꯄꯤꯔꯣ ꯀꯣ ꯑꯗꯨꯒ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯑꯦꯛꯁꯥꯏꯇꯦड ꯇꯨ ꯇꯤꯆ ꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯄ꯭ꯔꯗꯛ ꯈꯟꯈ꯭ꯔꯤꯗꯣ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯗꯨꯏ ꯄ꯭ꯔꯗꯛꯇꯣ ꯀꯃꯥꯏꯅ ꯃꯤꯗ ꯄꯥꯝꯍꯜꯂꯛꯇꯣꯏꯅꯣ ꯅꯪꯅ ꯉꯁꯤ ꯑꯥꯁꯨꯗ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩ ꯇꯥꯛꯀꯦꯕ ꯄꯔꯐ꯭ꯌꯨꯝꯁꯨ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯑꯝꯇꯪ ꯉꯁꯤ ꯂꯣꯏ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔꯣ ꯃꯌꯥꯝ ꯉꯁꯤ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯁꯦ ꯂꯣꯏꯅꯃꯛ ꯍꯪꯖꯜꯂꯛꯑꯦ ꯀꯣ ꯑꯗꯣ ꯉꯁꯤ ꯂꯣꯏꯅꯃꯛ ꯂꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯄꯩꯁా ꯂꯩꯇ꯭ꯔꯒꯁꯨꯅꯦ ꯂꯥꯛꯑꯣꯕ ꯊꯕꯛꯇꯪ ꯇꯧꯔꯛꯑꯣꯕ ꯑꯩ ꯄꯤꯒꯦ ꯍꯥꯏꯔꯤꯗꯅ ꯅꯪꯉꯣꯟꯗꯩ ꯂꯨꯄꯥ ꯑꯃ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯈꯔꯗꯣ ꯂꯨꯄꯥ 100 ꯂꯩꯕ꯭ꯔꯥ 200 ꯂꯩꯕ꯭ꯔꯥ ꯑꯗꯩꯁꯨ ꯑꯩ ꯇꯧꯍꯟꯒꯦꯕ ꯑꯗꯨꯅ ꯃꯤꯅ ꯄꯩꯁꯥꯗꯣ ꯍꯧꯔꯛꯄꯒ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯍꯥꯟꯅ ꯇꯝꯃꯣ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯃꯤꯅ ꯀꯃꯥꯏꯅ ꯄꯥꯝꯍꯜꯂꯛꯀꯅꯤ ꯁꯦꯜꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯣ ꯊꯦꯡꯅꯅꯤ ꯍꯣꯝꯋꯔꯛ ꯂꯣꯏꯅꯃꯛ ꯊꯦꯡꯅꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯚꯦꯔꯤ ꯏꯟꯇꯔꯦꯁꯇꯤꯡꯂꯤ
ꯍꯌꯦꯡꯁꯦ ꯑꯥꯁꯨꯔꯒꯤ ꯃꯅꯨꯡꯗ ꯄꯨꯡ 12ꯗꯒꯤ ꯁꯞꯄꯣꯔꯠ ꯂꯩꯀꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯤꯈ꯭ꯔꯤꯕ ꯍꯣꯝꯋꯔꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯈꯪꯗꯕ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯗ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯀꯣ ꯁꯤꯗꯩꯁꯤꯗ ꯐꯤꯠꯇ ꯊꯣꯛꯂꯛꯀꯅꯤꯕ ꯍꯌꯦꯡ ꯀꯣ ꯐꯤꯠꯁꯤꯗ ꯀꯣ ꯁꯤꯗ 13 ꯂꯣꯏꯅꯃꯛ ꯇꯧꯈꯥꯏꯔꯝꯃꯤꯁꯦ ꯅꯥꯏꯁ ꯚꯦꯔꯤ ꯅꯥꯏꯁ ꯁꯨꯁꯃꯥ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯐꯣꯇꯣ ꯂꯣꯏ ꯍꯥꯞꯆꯤꯜꯂꯛꯑꯣ ꯀꯣ ꯁꯨꯁꯃꯥꯒꯤ ꯐꯣꯇꯣ ꯍꯥꯞꯆꯤꯜꯂꯛꯑꯣ ꯏꯔꯨꯡꯕꯝ ꯑꯁꯣꯛ ꯀꯨꯃꯥꯔ ꯐꯣꯇꯣ ꯍꯥꯞꯆꯤꯜꯂꯛꯑꯣ ꯄ꯭ꯔꯣꯐꯥꯏꯜ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯀꯣ ꯁꯤꯗ ꯆꯪꯉꯣ ꯅꯪꯒꯤ ꯚ꯭ꯌꯨ ꯄ꯭ꯔꯣꯐꯥꯏꯜ ꯂꯥꯛꯑꯣ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯐꯣꯇꯣ ꯑꯞꯂꯣꯗ ꯇꯧꯔꯣ ꯀꯣ ꯂꯣꯏ ꯌꯥꯎꯕꯅꯤ ꯅꯪꯒꯤ ꯐꯦꯁꯕꯨꯛꯀꯤ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯍꯥꯞꯆꯤꯜꯂꯛꯑꯣ ꯀꯣ ꯍꯥꯏꯗꯤ ꯐꯣꯇꯣ ꯌꯥꯎꯗꯕꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯀꯣ ꯁꯨꯁꯃꯥ ꯏꯔꯦꯡꯕꯝ ꯑꯁꯣꯛ ꯀꯨꯃꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯂꯥꯇꯥ ꯁꯔꯖꯨꯕꯂꯥ ꯀꯣ ꯑꯗꯒꯤ ꯊꯤꯌꯥꯝ ꯂꯤꯟꯊꯣꯏꯉꯥꯟꯕꯤ ꯆꯅꯨ ꯀꯣ ꯑꯖꯥꯝ ꯈꯥꯠ ꯑꯗꯒꯤ ꯃꯌꯥꯝ ꯑꯩꯅ ꯃꯤꯡ ꯍꯥꯏꯕ ꯁꯣꯏꯔꯒꯁꯨ ꯋꯥꯔꯧꯕꯤꯔꯣꯏ ꯀꯣ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯗꯨꯒ ꯁꯂꯤꯝ ꯈꯥꯟ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯁꯂꯥꯝ ꯑꯂꯩꯀꯨꯝ ꯑꯗꯒꯤ ꯆꯨꯖꯤꯡ ꯗ ꯔꯥꯏꯠ ꯄ꯭ꯔꯗꯦꯁ ꯄꯤ ꯑꯦꯐ ꯃꯦꯊꯠ ꯑꯥꯔ ꯇꯣꯄꯤꯛ ꯑꯥꯏ ꯂꯥꯏꯛ ꯏꯠ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯨ ꯐꯪꯉꯦ ꯚꯦꯔꯤ ꯒꯨꯗ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦꯗꯅ ꯇꯧꯔ ꯃꯇꯨꯡꯗ ꯅꯪꯅ ꯆꯪꯉꯤꯕ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯁꯤ ꯑꯃꯇꯪ ꯑꯞꯗꯦꯠ ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯀꯣ ꯐꯣꯇꯣ ꯍꯥꯞꯄꯤꯔꯛꯑꯣ ꯌꯦꯡꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤ ꯋꯤꯛꯇ ꯐꯥꯔꯁ ꯇꯥꯕ ꯁꯥꯇ꯭ꯔꯗꯩ ꯀꯩꯗꯩ ꯑꯩꯈꯣꯏꯁꯨ ꯂꯩꯖꯩ ꯃꯅꯨꯡꯗ ꯀꯅꯥꯅ ꯐꯥꯔꯁ ꯇꯥꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯑꯗꯨꯝ ꯎꯖꯅꯤ ꯂꯤꯗꯔꯁ ꯕꯣꯔꯗꯠꯇ ꯑꯗꯨꯒ ꯑꯦꯅꯤꯊꯤꯡ ꯑꯩꯈꯣꯏꯗ ꯃꯦꯁꯦꯁ ꯍꯪꯅꯤꯡꯕꯗꯣ ꯑꯥꯛꯁ ꯃꯤ ꯇꯧꯕꯤꯔꯛꯑꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠꯀꯤ ꯅꯝꯕꯔꯁꯨ ꯂꯩ ꯑꯥꯁꯨꯔꯒꯤ ꯅꯝꯕꯔꯁꯨ ꯂꯩꯔꯝꯒꯅꯤ ꯑꯦꯅꯤꯊꯤꯡ ꯈꯪꯗꯕꯗꯣ ꯂꯥꯛꯑꯣ ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯍꯣꯝꯋꯔꯛꯀꯤ ꯁꯤ ꯂꯩꯕꯅꯤꯀꯣ ꯁꯤ ꯍꯣꯝꯋꯔꯛ ꯊꯥꯒꯠꯂꯛꯀꯗꯕ ꯁꯤꯗꯩꯁꯤꯗ ꯁꯤꯗ ꯐꯤꯠꯇ ꯆꯪꯉꯣ ꯁꯤꯒꯤ ꯄ꯭ꯂꯁ ꯁꯥꯏꯟ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯄꯣꯁט ꯇꯧꯔꯣ ꯅꯪ ꯐꯣꯇꯣ ꯊꯥꯒꯠꯀꯦꯔꯥ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯦꯔꯥ ꯌꯥꯝ ꯂꯥꯛꯏꯗ ꯅꯪ ꯀꯔꯤ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪ ꯉꯁꯤ ꯀꯩ ꯂꯔꯟ ꯇꯝꯃꯒꯦ ꯑꯗꯨ ꯏꯔꯛꯑꯣ ꯍꯥꯏꯕ ꯈꯖꯤꯛꯇꯪ ꯇꯧꯕ ꯁꯨꯝ ꯇꯥꯕ ꯅꯠꯇꯕ ꯅꯪ ꯀꯔꯤ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯔꯦ ꯑꯗꯨꯃ ꯏꯔꯣ ꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯁꯤꯗꯒꯤ ꯅꯪ ꯀꯔꯤ ꯂꯔꯟ ꯇꯝꯒꯦꯗꯣ ꯑꯗꯨꯝꯕ ꯏꯔꯛꯑꯣꯕ ꯗꯦꯠꯁ ꯏꯠ ꯁꯤꯗ ꯀꯣꯛ ꯌꯥꯝ ꯊꯥꯗꯔꯨꯅꯨ ꯑꯗꯨꯗ ꯂꯨꯔꯒꯗꯤ ꯅꯪ ꯁꯣꯏ ꯑꯣꯏꯔꯔꯣꯏ ꯀꯣ ꯌꯥꯝ ꯂꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯡ 8:30ꯗ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛꯀꯁꯨ ꯇꯥꯛꯆꯒꯦ ꯑꯗꯨꯒ ꯕꯁꯟꯇ ꯊꯧꯅꯥꯎꯖꯝꯒꯤꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤꯁꯨ ꯔꯤꯄꯤꯠ ꯑꯃꯨꯛꯇ ꯇꯧꯕꯤꯌꯣ ꯁꯣꯝꯅ ꯄꯥꯏꯕꯤꯔꯤꯕ ꯐꯣꯟꯗꯣ ꯑꯗꯨꯗ ꯑꯦꯞ ꯁ꯭ꯇꯣꯔꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯗ ꯑꯥꯛꯁꯨꯔ ꯑꯦꯀꯥꯗꯃꯤꯅ ꯆꯪꯕꯤꯔꯣ ꯀꯣ ꯑꯥꯛꯁꯨꯔ ꯑꯦꯀꯥꯗꯃꯤ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯇꯧꯐꯝꯗꯣ ꯊꯣꯛꯂꯛꯇꯕꯈꯩꯗꯣ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨ ꯀꯩꯝ ꯋꯥꯕꯤꯔꯨꯅꯨ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯄ꯭ꯔꯗꯛꯇꯤ ꯃꯌꯥꯝ ꯑꯩ ꯂꯩꯇꯦꯀꯣ ꯑꯩ ꯂꯩꯇ꯭ꯔꯒꯗꯤ ꯂꯩꯇꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯄ꯭ꯔꯗꯛꯈꯩꯗꯨꯗꯤ ꯕꯦꯁ ꯄ꯭ꯔꯥꯏꯁ ꯏꯟ ꯗ ꯃꯥꯔꯀꯦꯠ ꯂꯩꯅꯤ ꯑꯣꯐꯔ ꯂꯩꯅꯤ ꯀꯣ ꯌꯥꯝꯅ ꯇꯥꯡꯉꯒꯁꯨ ꯑꯩ ꯗꯤꯁꯀꯥꯎꯟ ꯈꯔ ꯑꯗꯨꯝ ꯑꯩ ꯄꯤꯕ ꯉꯝꯅꯤ ꯀꯣ ꯑꯗꯣ ꯄ꯭ꯔꯗꯛꯀꯤ ꯂꯤꯁꯇꯨꯁꯨ ꯔꯦꯀꯣꯔꯗꯤꯡꯗ ꯂꯣꯏ ꯍꯥꯞꯄꯛꯈꯤꯅꯤ ꯂꯣꯏ ꯐꯪꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯄ꯭ꯔꯗꯛꯀꯤ ꯂꯤꯁ ꯃꯌꯥꯝꯗꯨꯗ ꯑꯄꯥꯝꯕꯗꯨ ꯂꯧꯊꯣꯛꯑꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯥꯁꯨꯔꯒꯤ ꯑꯦꯅꯤ ꯄ꯭ꯔꯗꯛꯁꯨ ꯌꯣꯟꯕ ꯌꯥꯏꯀꯣ ꯑꯥꯁꯨꯔꯒꯤ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯌꯣꯟꯕꯗ ꯌꯨ ꯋꯤꯜ ꯒꯦꯠ 5,000 rupees ꯑꯥꯁꯨꯔꯒꯤ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯌꯣꯟꯕꯗ ꯌꯨ ꯋꯤꯜ ꯒꯦꯠ 5,000 so ladies and gentlemen thank you so much for joining these classes and I'll see you tomorrow and have a good night ꯃꯌꯥꯝ 7:30ꯗ ꯖꯨꯝꯗ ꯔꯦꯗꯤ ꯂꯩꯕꯤꯔꯣ ꯖꯨꯝ ꯀꯥꯏꯗ ꯆꯪꯗꯣꯏꯅꯣ ꯈꯪꯗꯕꯗꯣ ꯑꯩ ꯑꯃꯨꯛꯀ ꯇꯥꯛꯆꯔꯝꯒꯦ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯏꯚꯦꯟꯠꯁ ꯑꯅ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯒꯤ ꯏꯚꯦꯟꯠꯁꯦ ꯀꯝꯃꯨꯅꯤꯇꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑ ꯃꯇꯨꯡꯗ ꯁꯤꯅ ꯀꯝꯃꯨꯅꯤꯇꯤ ꯏꯚꯦꯟꯠꯁ ꯔꯦꯀꯣꯔꯗꯤꯡ ꯀꯥꯏꯗ ꯌꯦꯡꯅꯤ ꯚꯤꯗꯤꯑꯣꯗ ꯆꯪꯉꯣ ꯀꯣ ꯁꯤꯗ ꯊꯣꯛꯑꯝꯃꯅꯤ ꯑꯗꯩ ꯏꯚꯦꯟꯠꯁꯦ ꯆꯪꯉꯒꯅꯅꯦ ꯁꯤ ꯁꯨꯃꯥꯏꯅ ꯖꯣꯏꯟ ꯑꯅ ꯌꯥꯎꯔꯤꯁꯦ ꯑꯩꯕꯨꯗꯤ ꯍꯣꯁ ꯑꯣꯏꯕꯅꯤꯅ ꯍꯣꯁ ꯌꯥꯎꯔꯦ ꯑꯗꯣ ꯀ꯭ꯂꯥꯁ ꯖꯣꯏꯟ ꯇꯧꯔꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯏꯚꯦꯟꯠꯁꯤ ꯆꯪꯉꯒ ꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯑꯦꯅꯤꯊꯤꯡ ꯈꯪꯗꯕ ꯂꯩꯔꯒꯅ ꯑꯥꯛꯁ ꯃꯤꯗ ꯅꯝꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯌꯥꯏꯀꯣ ꯑꯗꯨꯅ ꯂꯦꯗꯤꯁ ꯑꯦꯟ ꯖꯦꯟꯇꯜꯃꯦꯟ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯌꯥꯝ ꯂꯨꯅ ꯈꯜꯂꯨꯅꯨ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯚꯦꯔꯤ complicated guy we are very simple ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯒ have a good night take care and I'll see you tomorrow God bless you bye bye good night thank you everyone good night thank you